ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯨꯝꯕꯁꯦ ꯁꯤꯐꯧ ꯍꯦꯛ ꯇꯨꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯑꯗꯨꯝ ꯀꯥꯁꯤꯗ ꯂꯩꯃꯤꯟꯅꯗꯕ ꯃꯇꯩ ꯃꯣꯏꯗꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗ ꯆꯥꯛꯀꯧꯕꯁꯤ ꯂꯣꯏꯔꯦ ꯆꯥꯛꯀꯧꯕꯁꯤ ꯃꯇꯩꯃꯁꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯃꯁꯥ ꯉꯝꯗꯦꯅ ꯆꯠꯇꯦꯕ ꯅꯨꯄꯥꯁꯦ ꯃꯇꯩꯃꯩ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯃꯨꯛ ꯆꯪꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯁꯤꯗ ꯀꯩꯅꯣꯁꯤꯕꯨ ꯍꯦꯛ ꯂꯩꯇꯕ ꯅꯨꯄꯤꯁꯦ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯔꯤꯅꯣꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯍꯤꯡꯁꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯔꯝꯗ꯭ꯔꯦꯕ ꯇꯨꯝꯃꯝꯗꯦꯕ ꯃꯥꯁꯦ ꯍꯧꯒꯠꯂꯒ ꯗꯗꯥꯅ ꯀꯧꯏꯀꯣ ꯄꯨꯡ ꯃꯗꯨ ꯑꯃꯃꯨꯛ ꯁ꯭ꯋꯥꯏ ꯇꯥꯏ ꯍꯥꯏ ꯗꯗꯥꯅ ꯃꯥꯅ ꯀꯧꯕꯁꯤꯗ ꯏꯃꯥ ꯗꯗꯥ ꯂꯩꯇꯤꯌꯦꯅ ꯑꯩ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯤꯌꯦ ꯇꯣꯏꯂꯦꯠꯇ ꯀꯩꯗꯁꯨ ꯑꯩ ꯂꯣꯏ ꯌꯦꯡꯉꯦ ꯂꯩꯇꯤꯌꯦ ꯏꯃꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯃꯥ ꯃꯇꯩ ꯃꯣꯏꯗꯒ ꯆꯠꯁꯥꯜꯂꯅ ꯏꯕꯨꯡꯉꯣꯅ ꯃꯥꯡꯒꯣꯟꯗ ꯃꯅꯦꯝꯕꯣꯛꯁꯦ ꯀꯧꯃꯤꯟꯅꯕꯗ ꯊꯣꯛꯂꯛꯑꯦꯕ ꯃꯇꯩ ꯃꯣꯏꯗꯒꯤꯀꯣ ꯃꯇꯩ ꯃꯁꯥ ꯉꯝꯗꯦ ꯃꯀꯣꯛ ꯉꯥꯎꯔꯦꯅ ꯐꯣꯟ ꯇꯧꯔꯛꯇꯅ ꯑꯩ चलुबनी हाय EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Kurumjari and a very good evening. EPOM Media miyang tabi pumna mapu ahan mamaktada Suraj Khongban tabam na taram na okchabagalone ikai khumda bucheri miyam gi damakta ngasi supuduna lakcheri EPOM Media na puthokcheri ba Crime Diaries kuni thoi suba episode kunma thoi suba episode ta support to bikiba singsu amuka na thagacheri loina na kuni thoi suba episode asibusu ahen ba viewers ahen ba message ahen ba akhoi platform ama mayam go oiminasi habji thamjaraga EPOM Media na thamjari ba akhoi pandam Manipur society da crime mitigate taunaba aikoina pangthok chariba mayam gi damakta thamjariba platform asi kana bodo longmina si haina thamjage loina na EPOM Media na series 9 na puthok chariba Crime Diaries mayam gi support mayam gi akhoi gi like amadi mayam gi comments mayam duna thawai hapiraga ahenba idea ahenba akhoi gi wakhalon kaya ama phangjaba mayam na akhoi gi penbi ba kaya sidagi su Crime Diaries si adukki matik ichang thoba amadi thauna leiba ama mayam gi अखोगी contributions मैंग support की ओबनी है न थमजगे लोइना ना ngasi su मैंग की दमकता अखोना पुदन लाक्चरी बा episode कुनिथोई सुबा मैंग support ओबियु अदुगा अहान ममकता दा अखोगी Crime Diaries 20 seconds सुबा episode सिदा like हाना तोबिरगा अखोगी मैंग की दमकता अखोई होदोकना बा खुदोंग चापतु सुलोगजगे अदुगा ngasi की EPOM Media ना पुथोकचरी बा Crime Diaries series 9 ना पुथोकचरी बा सिदा sponsor तोबिटी बसी लेफ्ट ना अखोगी जोनिया 2 मैंग ना मुका थमजगे Niatu Dimapur ki Nagaland leba John Niatu Hotel da mayam gi short vacation amadi leisure time amadi akhoi gi anoba different cuisines mayam taste of you haina thamjage amadi akhoi gi akhang ahe akhoi gi chatpi matam da mayam da akhoi gi Crime Diaries ki akhoi gi family singna mafam asi chatpiu amadi recommend to you haina thamjage loina na ngasi gi akhoi gi special sponsor ma chege makeup lalu mangangi makeup Khongman basi khongda leba lalu mangangi akhoi gi makeup si yamna nauna machin tum khalakliba mayam gi damakta akhoi gi hanba leitaba thauna amadi kathokpaga loinana society sida magi makeup magi art sina mayam bu akhoi gi phajat adi darkar leba akhoi gi proper groom toba matamda lalu mangangna akhoi gi Manipur gi akhoi gi functions deba karma cinema amadi akhoi gi ke amuda aduki mati मैमना लालू मंगांग बुसु सपोर्ट ओबिरगा लालू मंगांग की मेकअप मैमना टेस्ट ओबियु अदुगा लालू मंगांग की मागी टेस्ट करम बनो हाइबन मै यंगबियु इसागी फीचर चानबा ग्रूम तब मतमदा लालू मंगांग मैमना थमजगे अदुगा ngasiगी कुरिथोय सुबे एपिसोड सिदा अखोयगी अमुका हनसु मयामददी डिस्क्लेमर से थमजबा तारे हाइबदी बिलो 18 years ना अवॉइड टोबियु हाइन थमजगे लोइनेना अखोयगी Crime Diaries पुथोकचरीबा सिगे पांदमदी अखोयना क्राइम सी Manipur society sidagi khara mitigate tawnaba akoina wakhalonda thamjaba sida legal gi platform di nachadabanina mayamna si akoigi achumba lambida afaba lambida akoigi positive way da mayam du leimina si longmina si haibdu ma thamjage akoigi oza robita lema su studio election lebire ngasi gi Crime Diaries kunithoi sube episode asi
ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯇꯥꯏꯇꯜꯁꯤ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯤ ꯑꯔꯣꯟꯕ ꯃꯔꯤꯅ ꯀꯥꯏꯍꯜꯂꯛꯄ ꯏꯃꯨꯡ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯀꯌꯥꯝ ꯁꯣꯛꯊꯔꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯀ꯭ꯔꯥꯏꯝꯅꯣ ꯍꯥꯏꯕꯗꯨꯃ ꯑꯣꯖꯥꯗꯒꯤ ꯇꯥꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯤ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯁꯤꯃ ꯂꯩꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯁꯤ ꯏꯃꯥ ꯏꯄꯥ ꯏꯆꯦ ꯏꯆꯟ ꯏꯇꯩꯃ ꯏꯅꯝꯃ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯦꯟ ꯏꯚꯥꯏ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯃꯤꯟꯅꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯇꯥꯏꯇꯜꯁꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯑꯔꯣꯟꯕ ꯃꯔꯤꯅ ꯀꯥꯏꯍꯜꯂꯛꯄ ꯏꯃꯨꯡ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯃꯈꯜꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯀꯔꯝꯅ ꯁꯣꯏꯍꯜꯂꯛꯏ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯀ꯭ꯔꯥꯏꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯜꯁꯤꯅꯗꯤ ꯑꯗꯨꯝ ꯑꯔꯣꯟꯕ ꯃꯔꯤꯅ ꯀꯥꯏꯍꯜꯂꯛꯄ ꯏꯃꯨꯡ ꯍꯥꯏꯕꯅꯤꯅ ꯑꯔꯣꯟꯕ ꯍꯥꯏꯁꯤꯗꯕꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯎꯗꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯁꯦ ꯑꯔꯣꯟꯕ ꯍꯥꯏꯁꯦ ꯍꯨꯔꯥꯜ ꯂꯥꯟꯗꯥ ꯇꯧꯕ ꯍꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤna ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯤꯇꯤꯒꯦꯠ ꯇꯧꯒꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕꯁꯤ ꯉꯥꯛꯊꯣꯛꯄ ꯀꯟꯊꯣꯛꯄ ꯑꯩꯈꯣꯏꯅ ꯈꯠꯇꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯃ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯊꯝꯕꯤꯁꯤ ꯑꯣꯖꯥ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯄꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯨ ꯌꯥꯝ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩꯍꯧꯋꯦ ꯑꯗꯣ ꯑꯩ ꯂꯣꯏ ꯄꯥꯖꯩ ꯑꯗꯣ ꯀꯃꯦꯟꯁꯦ ꯍꯣꯔꯦꯟ ꯑꯩ ꯋꯥꯔꯤ ꯂꯣꯏꯔꯝꯗꯥꯏꯗ ꯑꯣꯏꯅ ꯄꯥꯖꯔꯒꯦ ꯃꯌꯥꯝꯅ ꯋꯥꯔꯤ ꯍꯥꯟꯅ ꯂꯤꯕꯤꯌꯨ ꯀꯃꯦꯟ ꯄꯥꯏꯉꯩꯗ ꯃꯇꯝ ꯌꯥꯝ ꯍꯧꯈ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯋꯥꯔꯤ ꯍꯥꯟꯅ ꯂꯤꯒꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯥꯂꯨ ꯃꯉꯥꯡ ꯑꯗꯨꯒ ꯕꯥꯁꯤꯈꯣꯡ ꯋꯥꯡꯈꯩ ꯂꯧꯃꯥꯟꯕꯤꯗꯒꯤ ꯏꯅꯥꯎꯁꯦ ꯅꯦꯄꯣꯂꯤꯌꯟ ꯇꯣꯞꯀꯤ ꯃꯥ ꯁꯥꯇ꯭ꯔꯅꯦꯀꯣ ꯆꯍꯤ 4 ꯃꯥꯒꯤꯗ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯏꯅꯥꯎꯁꯤꯅ ꯉꯁꯤꯗꯤ ꯃꯦꯀꯞꯁꯦ ꯇꯧꯕꯤꯕꯅꯦ ꯑꯗꯣ ꯐꯤꯁꯨ ꯂꯣꯏꯅꯃꯛ ꯏꯅꯥꯎꯁꯤꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯦ ꯑꯗꯣ ꯃꯊꯪ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯃꯦꯀꯞꯀꯤ ꯂꯥꯏꯟꯗ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯦ ꯁꯤꯅ ꯑꯗꯨꯝ ꯃꯊꯪ ꯀꯩꯅꯣꯁꯦ ꯏꯆꯦ ꯑꯝꯇꯪ ꯀꯦꯒꯦꯅ ꯁꯨꯝ ꯍꯥꯏꯕꯅꯤꯅ ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯗꯤ ꯑꯩꯃꯛꯇꯤ ꯄꯨꯟꯁꯤꯗ ꯏꯁꯥꯅ ꯈꯔ ꯀꯦꯖꯕ ꯅꯠꯇꯅ ꯃꯦꯀꯞꯅꯒꯗꯤ ꯑꯩ ꯄꯣꯛꯄꯗꯒꯤ ꯑꯩ ꯀꯦꯔꯛꯇ꯭ꯔꯤꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯑꯗꯣ ꯉꯍꯥꯟꯈꯩꯁꯨ ꯑꯩ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯀꯦꯖꯔꯝꯕꯅꯦꯕ ꯑꯗ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯤꯅ ꯆꯦ ꯑꯝꯇꯗꯤ ꯑꯝꯇ ꯀꯦꯒꯦꯅ ꯁꯨꯝ ꯍꯥꯏꯕꯗ ꯁꯨꯝ ꯀꯦꯌꯨ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯀꯦꯅꯤꯡꯉꯨꯕ ꯈꯣꯠꯂꯨꯕ ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯑꯗꯣ ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯨꯝ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯁꯨꯝ ꯀꯦꯅꯤꯡꯕꯗꯨꯒꯤ ꯃꯊꯪ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯅꯕ ꯌꯦꯡꯕꯗ ꯍꯟꯗꯛꯅ ꯑꯗꯨꯅ ꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯣꯝ ꯑꯃꯈꯛ ꯁꯥꯅꯤ ꯍꯥꯏꯗꯅ ꯍꯟꯗꯛ ꯀꯟꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯃꯥꯒꯤ ꯑꯗꯨꯝ ꯑꯉꯝꯕ ꯄꯥꯡꯕꯤꯔꯛꯑꯦ ꯍꯧꯖꯤꯛ ꯂꯦꯞꯇꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅ ꯃꯁꯤ ꯁꯥꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯃꯇꯦꯡꯁꯦ ꯄꯥꯡꯉꯛꯀꯅꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯃꯦꯁꯦꯟꯖꯔꯗ FBꯗ ꯃꯌꯥꯝ ꯊꯥꯔꯛꯑꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯒꯤ ꯅꯝꯕꯔ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ FBꯗ ꯑꯩꯉꯣꯟda ꯑꯗꯨꯝ ꯀꯩꯅꯣ ꯊꯥꯕꯤꯔꯛꯑꯣ ꯑꯗꯒꯤ ꯃꯦꯁꯦꯟꯖꯔꯗꯀꯣ ꯑꯗꯨꯝꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗꯨꯃ ꯃꯇꯤꯛ ꯆꯥꯅ ꯁꯥꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯅ ꯄꯥꯡꯕꯤꯕ ꯑꯉꯝꯕ ꯊꯧꯖꯥꯡꯒꯤ ꯃꯇꯦꯡꯗꯣ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦꯅ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯊꯝꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯕꯨ ꯑꯣꯏꯔꯣ ꯐꯦꯁꯕꯨꯛꯄꯨ ꯑꯣꯏꯔꯣ ꯑꯣꯖꯥꯗ ꯀꯅꯦꯛ ꯇꯧꯕꯤꯔꯕ ꯃꯇꯝꯗ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯍꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯤꯔꯒ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯣꯊꯔꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕꯁꯤꯡ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤꯀꯣ ꯃꯈꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯂꯦꯠꯐꯣꯝꯁꯤꯃ ꯊꯝꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯁꯤ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯊꯧꯗꯥꯡꯁꯤꯃ ꯈꯔ ꯂꯧꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯁꯤ ꯃꯪꯒꯣꯜ ꯑꯣꯏꯃꯤꯟꯅꯕ ꯃꯥꯏ ꯄꯥꯛꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯩꯅ ꯀꯩꯅꯣꯗꯣ ꯄꯥꯡꯉꯛꯄꯁꯤꯡꯗꯣ ꯌꯥꯝꯗꯤ ꯍꯥꯞꯇꯣꯛꯆꯅꯤꯡꯉꯕꯅꯦꯕ ꯑꯗ ꯁꯤꯗꯗꯤ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛꯅꯤꯅ ꯁꯤꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯥꯞꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯒꯤ ꯑꯩꯅ FB ꯄꯣꯁꯇ ꯑꯣꯏꯅ ꯑꯩꯒꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯡꯉꯛꯄꯁꯤꯡ ꯂꯩꯐꯝ ꯀꯩ ꯗꯤꯇꯦꯜꯁ ꯑꯩ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯩ ꯀꯌా ꯁꯨꯔꯦ ꯍꯥꯏꯕ ꯑꯗꯨ ꯂꯣꯏꯅꯃꯛꯇꯣ ꯑꯩꯁꯦ ꯁꯪꯗ ꯇꯧꯕꯅꯦ ꯌꯥꯝꯗꯤ ꯂꯥꯎꯊꯣꯛꯆꯅꯤꯡꯉꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯉꯛꯑꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯁꯇꯔꯗꯦꯗꯅꯦꯕ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯃꯃꯥꯡꯒꯤ ꯁꯇꯔꯗꯦꯗꯨꯗꯗꯤ ꯑꯩꯁꯨ ꯀꯥꯎꯕꯣꯏ ꯀꯩꯕꯣꯏ ꯍꯥꯊꯨ ꯂꯥꯛꯄꯒ ꯑꯗꯨꯝ ꯑꯃꯐꯥꯎ ꯍꯥꯏꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯍꯦꯛ ꯃꯃꯥꯡꯒꯤ ꯁꯇꯔꯗꯦ ꯍꯦꯛ ꯍꯥꯏꯕꯒꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯗꯨꯝ ꯐꯣꯟ ꯇꯧꯅꯔꯛꯄ ꯃꯦꯁꯦꯟꯖꯔꯗ ꯊꯥꯔꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯧꯔꯦ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯈꯛꯅ ꯌꯥꯝ ꯆꯥꯎꯅ ꯇꯤꯟ ꯀꯨꯞꯄꯒꯤ ꯗꯥꯏꯇ ꯂꯣꯏ ꯂꯧꯕꯤꯗꯅ ꯏꯆꯦ ꯑꯃꯈꯛꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨ ꯃꯌꯥꯝꯗꯣ
loinamak ai punna aigi FB page ta pulap ai haptoksage ai yam open oina haptoksage paisa jingdo pangak jingdo tinjalaga khoina sabada sangbaduna asuk adai pangak pana suk haiba mayam je ai yamna clear oina ai thamjage ado makha ai han baje thamjage duga chieng pangbirakpa chieng bag pur lakpa tilhau alu thau yam thinbire adum ga ngam ngam ba ko mayam jina do adum khoi home do hojik leiba khoi inaw jing mayam do moina yamna chum pen jana khoi gi mayam mai moi bu nuksi bidana thilak do moina chieng loi gidrana hek pakhat pa adum ba mayam do mayam khaga adum thinbirak pa do moida yam pen thokna chum yam mabuk ning nuksi na lei ba ko ado phare asigi wari je aron ba marina kai halak pa imung je ai hana lijage ko thambiyo sigi wari je sahi taraga ni thoi muk haugre ko ado sigi case yam nungaite kaino ni hojiki hariba nupi ji madi lai su yam haiba MU da ma je master ga loiraga koi gi gyan yam ta ba mapan thoksa da ba adai mama na bi ka je yam phajana tinna da ba ado ma university da kai da college da khara adum pun gi bi hena lai le kai da ga di kya tinna da ba oi ba ma je duga magi college sat pa university sat pa jida mai ga im cha je thokdo sat pa de hena koi thonggan thok ta ba pot chai lei ba khot pa koi ba sorok ta dai le kai da sat ta ba ngang oi ba ma je aduga musu moi gi je moi baba ji kitang section ba oi ba adugi ma je ngang oi da ma pa ji gi dum khoi ba na pam de sugum ba je na khan ba gi lai lai su da dum paraga koi nuksina ba khot pa ji di mangon da dum bai wakhan je ilai lai ta ba le chabi me am lei ba ko adum ba oi ma ju duga ma je dum college tam tam na ngang tuition tawra khotlaga adum gyan yam ta na adum kaido le kai do ma je usitna adum ai lei ba adum ma je sum lai lai su hei ba gi hongna ba wa ju kaya hen ba jing ngang thok ta ba kitang khak ngang adum tok pa adum ba se oi ba ma je ada adum ai na ma ji nuksina ba ji thamok da ba ji gi june awa ba amani ko koi gi high school life ta college life ta mai higher secondary life ta khoi gi khalak pa da sum tham gi bana amarom da amana mo hairak ma do school da uraga tuition da college da uraga adu natra kanda di sahi khara yama kanda di nupa na ju hek haiba tan ba re palera madre khan ba adai nupi du na ju nupi ni na mi na hairak traga di upai leitam ni na tmana harak ta ba mayam am su lei ne si ju pura problem am ni ko awa ba ne ba ado ji ke hari ba ibem ba ji ju adu maina sahi di dum yam thokkhra ba adu ga ma do nuksina bdi thamok da bani na ado anjing na kaina sillaga di hek hangak pa kholak pa ji taw da moina sum hangna ba yeng na ba da ma na mu kya pam phata ba sum oidana kharam ju sum haido khre ba hai ba sanga ge kholage khangnan ji harak pa ji ju khara sum maina ma do sahi ti sum yam jalak pani na ada nupa ama khakti moi mane gai amana sille e ba ko e yam phei kholi gyan tai kholi mung nong loi koi dan khotana kongul ta na leiba nupa ni ado ma ju graduation di loire ado ma thabak ama ju nomi thabak to haidi haidokri khole na maina haibsida khangna ge khotke na namai ma ban ju khangna re ba khangna ba jida adum nupa ju wa ju yam ingang da ba adai ma je adum ma na ju pa me hoi yare adum haire ko adai moi je khale ga amuk tang khak ma ban ju unai ado phone wari je tang na kitang sanai nupa du ju kaya pak torok te wari ju yam sang te nupi ju na ju tawi kai toroga moi je halin jing na dum hai ba sanga ge khot lage na mai hai ba sanga ga luhong ba je lepna da na mai tawre ba ko da sai gi mama pa hoi jina moi je yam ka na nungai be bung juna te wa juna te duga mi yeng da yam nungai na ti uba adum bai mung ama khak ti oi ba duga adum masan pi sang ta da na ba khotana ba moi ju hapam to ko na hap ton khotana luhong ba je sille ko moi ni je luhong ai luhong ba gi nung thang ge khoi gi then ba ko ba loi han ga sak cha ba je sidai jida moi imung je mai taw ne ni ngol ani lai mayum pan ga moi piba ani ni mai luhong de nu pa jina atom ba ne mayam ba man lai mayam ba ji gi mat mayam ba ji lai gi dre mai no pi lai ma sa ni lai mayam ba ji gi ko ada sak cha ram dai jida ma san nu pi ni ngol mayum pan ba kai ju lai adum mi khara luhong abani na mi khara dum le cham sa kai khara su lai da ko aduga mu mama ju lai ba manem bok si ju aduga maku bok su loi lai ko aduda nupa jina sak saram dai je koi gi bor ka kaina ga bor hana saraga kaina amu sa nei dana da ngawai budi hoi pukham ong khak thiraga bor duna sa badu
ꯂꯣꯏꯈ꯭ꯔꯒ ꯀꯩꯅꯥ ꯑꯃꯨꯛ ꯆꯥꯍꯧꯋꯤ ꯍꯧꯖꯤꯛꯀꯥꯟꯕꯨꯗꯤ ꯑꯗꯨ ꯇꯧꯅꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯄꯨꯂꯞ ꯆꯥꯕꯤ ꯑꯃ ꯇꯧꯔꯦ ꯄꯨꯂꯞ ꯆꯥꯕꯤ ꯅꯠꯇ꯭ꯔꯒ ꯇꯣꯈꯥꯏ ꯆꯥꯔꯒ ꯏꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒ ꯌꯥꯝ ꯇꯧꯅꯩꯗꯅ ꯑꯗ ꯃꯣꯏꯒꯤꯁꯤ ꯃꯕꯥꯅꯤꯒꯤ ꯆꯥꯛꯁꯦ ꯇꯣꯈꯥꯏꯊꯤꯌꯦꯕꯀꯣ ꯃꯇꯝꯗꯨꯗꯤ ꯈꯔ ꯆꯍꯤ 23 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯅ ꯀꯩꯅꯣ ꯑꯃꯨꯛ ꯃꯇꯝꯗꯨꯗꯤ ꯑꯗꯨꯝ ꯕꯣꯔꯅ ꯆꯥꯔꯒ ꯆꯠꯅꯕꯤꯗꯣ ꯀꯩꯅꯥꯅ ꯑꯃꯨꯛ ꯆꯥꯍꯧꯕꯁꯤ ꯇꯧꯔꯤꯉꯩ ꯃꯇꯝꯅꯦꯕ ꯌꯥꯝ ꯀꯟꯅꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯑꯩ ꯅꯨꯄꯥ ꯃꯥꯅ ꯂꯦꯝꯕꯗꯨ ꯑꯩꯅ ꯆꯥ ꯌꯥꯕ꯭ꯔꯥ ꯑꯗꯨꯗꯩ ꯑꯗꯨꯝ ꯍꯧꯔꯝꯃꯤ ꯅꯨꯄꯤꯁꯤ ꯃꯤꯈꯥ ꯇꯣꯟꯅ ꯍꯦꯛ ꯑꯍꯥꯟꯕ ꯈꯣꯡ ꯊꯥꯡꯖꯟꯈꯤꯕꯗꯒꯤ ꯅꯨꯄꯤꯁꯤ ꯃꯤꯈꯥ ꯄꯣꯟꯕꯗ ꯍꯧꯔꯝꯃꯦ ꯀꯥꯏꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯑꯃ ꯈꯟꯅꯩꯗꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯗꯀꯣ ꯃꯥꯗꯤ ꯑꯗꯨ ꯈꯟꯗꯦꯕ ꯑꯁꯦꯡꯕ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯀꯩ ꯌꯥꯝ ꯐꯖꯅ ꯇꯧꯕ ꯑꯣꯏꯅꯤꯡꯉꯦꯕ ꯃꯥꯗꯤ ꯑꯗꯨꯒꯤ ꯆꯠꯅꯕꯤꯁꯤ ꯉꯥꯛꯅꯤꯡꯕ ꯃꯥꯏ ꯅꯨꯄꯥꯅ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯇꯔꯨ ꯇꯅꯥꯟ ꯊꯝꯕꯤꯔꯝꯃꯒ ꯑꯗꯨ ꯃꯥꯅ ꯑꯗꯨꯝ ꯆꯥꯖꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯗꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯒꯗ꯭ꯔꯥ ꯈꯟꯕ ꯑꯗꯨ ꯄꯨꯈꯝꯁꯦ 2 ꯊꯤꯔꯝꯃꯦꯕ ꯆꯥꯔꯣꯅ ꯃꯌꯥꯝꯁꯤꯅ ꯍꯥꯏꯕꯁꯤꯗꯅꯦ ꯅꯨꯄꯥꯁꯤꯅ ꯃꯇꯩꯃꯗ ꯍꯪꯉꯦꯕ ꯃꯃꯥꯗ ꯍꯪꯗꯦꯀꯣ ꯌꯥꯝ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯏꯇꯩꯃ ꯆꯥꯔꯒꯦ ꯁꯨꯝ ꯍꯥꯏꯕ ꯃꯇꯩꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯃꯥꯏꯊꯣꯡꯁꯤ ꯋꯥꯁꯨ ꯉꯥꯡꯗꯕ ꯊꯕꯛꯇꯤ ꯀꯣꯀꯥ ꯑꯗꯨꯝ ꯀꯩꯅꯣꯝ ꯂꯣꯏꯁꯤꯜꯂꯒꯗꯤ ꯂꯩꯕ ꯑꯗꯣ ꯑꯅꯤꯔꯛ ꯁꯨꯝ ꯍꯪꯖꯜꯂꯛꯄꯗꯨꯗꯅꯦ ꯆꯥꯔꯣ ꯅ ꯇꯧꯔꯒ ꯌꯥꯝ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯈꯤꯕꯗꯣ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯑꯗꯨꯀꯥꯟꯗ ꯆꯥꯏꯌꯦꯕ ꯆꯥꯛꯁꯦ ꯃꯅꯥꯎꯄꯥꯁꯦ ꯅꯨꯄꯤꯁꯤꯅ ꯈꯜꯂꯦꯕ ꯀꯩꯅꯣ ꯏꯃꯥꯗ ꯍꯪꯕꯗꯤ ꯍꯪꯕꯅꯤ ꯃꯥꯅ ꯏꯃꯥꯗꯗꯤ ꯍꯪꯗꯦ ꯑꯗꯨꯒ ꯃꯇꯩꯃꯗ ꯍꯪꯉꯤꯁꯤ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯃꯧ ꯑꯍꯟꯁꯤꯅ ꯂꯣꯏ ꯉꯝꯅ ꯆꯠꯁꯥꯜꯂꯥꯅ ꯃꯥꯅ ꯈꯟꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯗꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯃꯅꯦꯝꯕꯣꯛꯇ ꯑꯣꯏꯅ ꯏꯃꯥ ꯗꯗꯥ ꯆꯥꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯥꯕ ꯌꯥꯔꯕ꯭ꯔꯥꯅ ꯃꯅꯦꯝꯕꯣꯛꯇ ꯃꯥꯗꯤ ꯍꯪꯉꯦꯕꯀꯣ ꯆꯥꯔꯣꯅ ꯍꯥꯏꯌꯦꯀꯣ ꯃꯅꯦꯝꯕꯣꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯥꯁꯦ ꯆꯥꯛꯇꯨꯐꯧ ꯅꯤꯡꯉꯥꯏ ꯆꯥꯗꯦ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯑꯩ ꯍꯧꯒꯠꯂꯒꯦ ꯅꯪ ꯆꯥꯍꯧꯔꯣ ꯈꯣꯠꯂꯣꯒ ꯍꯥꯏꯗꯕꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯁꯨ ꯑꯗꯨꯝ ꯃꯇꯩꯃꯗ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯄꯥꯈꯠꯄꯣꯏ ꯊꯛꯀꯠꯄꯣꯏ ꯑꯃ ꯁꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯦ ꯅꯨꯃꯤꯠꯁꯦ ꯑꯗꯒꯤ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯈꯟꯕꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯥꯟꯕ ꯑꯍꯤꯡ ꯍꯥꯏꯕꯁꯦ ꯂꯨꯍꯣꯡꯉꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯗꯅꯀꯣ ꯑꯗꯒꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯃꯃꯜ ꯂꯩꯅ ꯈꯟꯕꯤꯕ ꯑꯗꯨꯗꯣ ꯃꯕꯥꯏꯅꯗꯤ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯨ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯐꯃꯨꯡꯁꯤꯗ ꯇꯨꯝꯈ꯭ꯔꯒ ꯃꯉꯣꯟꯗ ꯇꯨꯝꯃꯣ ꯈꯣꯠꯂꯣ ꯇꯨꯝꯃꯁꯦꯁꯨ ꯍꯥꯏꯗꯕ ꯑꯗꯩ ꯃꯥꯁꯨ ꯆꯪꯉꯒ ꯑꯗꯨꯝ ꯃꯥꯏꯗ ꯇꯨꯝꯃꯦ ꯃꯥꯅꯁꯨ ꯋꯥꯔꯤ ꯁꯥꯗꯅ ꯅꯨꯄꯥꯁꯤ ꯃꯅꯥꯛꯇ ꯆꯪꯕ ꯈꯣꯠꯄꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯏꯀꯥꯏꯕ ꯀꯨꯏꯅꯁꯨ ꯅꯨꯡꯁꯤꯅꯔꯛꯄ ꯈꯣꯠꯄ ꯑꯝꯇ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯩ ꯅꯨꯄꯥꯁꯦ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯅꯨꯄꯥꯁꯤꯅ ꯄꯥꯏ ꯐꯣꯟꯁꯦ ꯍꯥꯏꯔꯛꯏꯗꯨꯗꯤ ꯀꯩꯅꯣ ꯃꯥ ꯇꯥꯗ꯭ꯔꯦ ꯃꯥꯅ ꯈꯨꯝꯕꯗꯣ ꯇꯨꯃꯤꯟꯅꯗꯦ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯣꯛꯈꯤꯕ ꯊꯣꯛꯈ꯭ꯔꯒ ꯋꯥꯔꯤꯁꯦ ꯃꯄꯥꯟꯗ ꯁꯥꯟꯅꯈꯤꯕꯁꯤ ꯆꯪꯉꯛꯇꯦ ꯄꯨꯡꯈꯥꯏꯃꯨꯛꯁꯦ ꯑꯗꯨ ꯁꯥꯟꯅꯈꯤꯕꯁꯦ ꯑꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯩ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯃꯥꯏ ꯇꯨꯝꯐꯝ ꯊꯣꯛꯄ ꯑꯩ ꯁꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯑꯩ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯄꯣꯊꯥꯔꯒꯦ ꯂꯨꯍꯣꯡꯕꯩ ꯊꯕꯛ ꯀꯩꯀꯩ ꯆꯦꯟꯕꯁꯦ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯍꯌꯦꯡꯁꯨ ꯅꯪꯁꯨ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤ ꯇꯨꯝꯃꯣ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯦ ꯀꯩꯝ ꯍꯥꯏꯗꯦꯀꯣ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕꯩ ꯑꯍꯤꯡꯁꯦ ꯃꯕꯥꯅꯤ ꯃꯔꯤ ꯊꯝꯅꯗꯦꯕ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯅꯨꯄꯤꯁꯨ ꯏꯀꯥꯏꯖꯕꯅꯤꯅ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯆꯪꯗꯅ ꯈꯣꯠꯇꯅ ꯍꯧꯕꯁꯨ ꯏꯀꯥꯏꯕꯅꯤ ꯃꯥꯁꯨ ꯇꯨꯝꯃꯦ ꯑꯗꯩ ꯃꯥꯗꯤ ꯌꯥꯝ ꯈꯠ ꯂꯥꯡꯕ ꯑꯗꯨꯝꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯄꯁꯨ ꯅꯠꯇꯦꯕ ꯑꯗꯨꯀꯥꯟꯗ ꯑꯌꯨꯛꯁꯦ ꯑꯣꯏꯔꯦ ꯃꯥꯅ ꯍꯧꯒꯠꯂꯛꯄꯁꯤꯗ ꯅꯨꯄꯥꯁꯨ ꯂꯩꯔꯝꯗꯦ ꯀꯣ ꯃꯥꯁꯨ ꯐꯅ ꯉꯟꯅꯗꯤ ꯍꯧꯒꯠꯂꯤꯃꯤꯗꯅꯀꯣ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨ ꯂꯩꯔꯝꯗꯦ ꯑꯗꯨ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯒꯤ ꯃꯥꯏ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯋꯤ ꯃꯥꯁꯦ ꯀꯗꯥꯏ ꯆꯠꯈꯤꯖꯥꯠꯅꯣꯅꯦ ꯁꯨꯝ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯃꯇꯩꯃꯒꯤ ꯌꯨꯝꯁꯦ ꯃꯣꯏꯁꯦ ꯍꯦꯛ ꯆꯪꯉꯛꯐꯝ ꯊꯣꯡꯒꯥꯟꯁꯦ ꯃꯇꯩꯃꯒꯤ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯦꯕ ꯃꯣꯏꯒꯤ ꯁꯨꯃꯥꯡꯃꯨꯛ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯂꯩꯌꯦꯕ ꯁꯨꯃꯥꯡꯁꯤ ꯈꯔ ꯆꯥꯎꯋꯤ ꯍꯤꯡꯒꯣꯜ ꯃꯆꯥ ꯃꯇꯦꯛ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯈꯟꯅꯩꯌꯦꯕ ꯃꯇꯩꯃꯁꯤꯅ ꯌꯨꯝꯁꯦ ꯇꯣꯉꯥꯟꯅ ꯍꯣꯡꯗꯣꯛꯑꯦꯕꯀꯣ ꯑꯗ ꯃꯥꯅ ꯃꯇꯩꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯑꯦꯕ ꯅꯨꯄꯥꯁꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯏ ꯈꯣꯠꯂꯤ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯑꯃꯨꯛ ꯆꯥꯛ ꯆꯥꯕꯁꯦ ꯁꯤꯁꯨ ꯆꯥꯛ ꯆꯥꯔꯁꯤ ꯈꯣꯠꯂꯁꯦꯅ ꯃꯣꯏ ꯅꯤꯉꯣꯟꯈꯩ ꯀꯩꯀꯩꯁꯨ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯔꯃꯤꯅ ꯑꯍꯤꯡ ꯂꯣꯏ ꯂꯦꯛꯅꯩ ꯅꯤꯉꯣꯟ ꯃꯆꯥ ꯀꯩ ꯆꯥꯛ ꯆꯥꯔꯁꯤ ꯈꯣꯠꯂꯁꯦꯅ ꯇꯧꯕꯗ ꯀꯩꯅꯣꯗꯤ ꯏꯕꯨꯡꯉꯣꯗꯤꯅ ꯇꯧꯔꯕꯗ ꯑꯩꯗꯤ ꯏꯇꯩꯃꯣꯏꯗ ꯆꯥꯔꯦ ꯅꯣꯏ ꯆꯥꯔꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯒ ꯃꯣꯏꯒꯩ ꯑꯃꯨꯛ ꯆꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏ ꯑꯅꯤꯒꯤ ꯀꯩꯅꯣꯁꯤ ꯃꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯏꯅꯛ ꯅꯛꯁꯜꯂꯛꯇꯕ ꯑꯃ ꯁꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯝ ꯃꯥꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯌꯨꯛ ꯑꯣꯏꯔꯁꯨꯅꯦ ꯑꯗꯨꯝ ꯃꯇꯩꯃꯣꯏꯗ ꯆꯠꯈꯤꯕ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯔꯛꯑꯦ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯩ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨꯅꯦ ꯑꯩ ꯏꯇꯩꯃꯅ ꯂꯥꯛꯑꯣ ꯑꯝꯇ ꯆꯧꯈꯤꯒꯦ ꯍꯥꯏꯔꯛ ꯆꯠꯈꯤꯕ ꯑꯗꯩ ꯏꯇꯩꯃꯣꯏꯗ ꯌꯦꯟ ꯊꯣꯡꯉꯤ
ꯃꯣꯏꯗ ꯆꯥꯔꯁꯦ ꯑꯩꯗꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯆꯥꯛ ꯊꯤꯔꯝꯃꯅꯨ ꯍꯥꯏꯔ ꯍꯦꯛ ꯆꯥꯈꯤꯕ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯑꯩꯁꯨ ꯄꯨꯂꯞ ꯀꯧꯔꯛꯑꯒ ꯆꯥꯃꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏꯖꯥꯅꯣꯅ ꯑꯗꯨꯒ ꯃꯥꯅ ꯋꯥꯏꯕꯨ ꯇꯩꯔꯁꯨ ꯁꯨꯃꯥꯡꯁꯤꯗ ꯑꯗꯩ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯂꯁꯨ ꯑꯃ ꯇꯧꯔꯁꯨ ꯃꯇꯩꯃꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕꯁꯦꯀꯣ ꯃꯇꯩꯃꯩꯁꯨ ꯁꯨꯃꯥꯏꯅ ꯁꯨꯃꯥꯡꯁꯦ ꯄꯨꯜꯂꯛꯏꯅꯦꯕ ꯃꯇꯩꯃꯁꯦ ꯀꯩꯒꯨꯝꯕ ꯍꯥꯟꯅ ꯂꯩꯔꯝꯃꯁꯨꯅꯦ ꯍꯧꯖꯤꯛꯀꯤ ꯃꯧꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯥꯅ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯒꯦ ꯑꯗꯨ ꯇꯧꯒꯦ ꯊꯣꯛꯂꯛꯑꯗꯤꯅꯦ ꯃꯇꯩꯃꯁꯦ ꯍꯦꯛꯇ ꯆꯪꯈꯤꯕ ꯋꯥꯏ ꯇꯩꯔꯝꯃꯁꯨ ꯇꯣꯛꯑ ꯍꯦꯛꯇ ꯆꯪꯈꯤꯕ ꯃꯉꯣꯟꯗꯁꯨꯅꯦ ꯋꯥꯁꯨ ꯑꯝꯇ ꯉꯥꯡꯉꯛꯇꯕ ꯀꯔꯤꯅꯣꯅꯦ ꯃꯥꯁꯦ ꯑꯩꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯥꯠꯅꯣꯅꯦ ꯑꯩꯁꯦ ꯄꯥꯝꯗꯖꯥꯠꯂ ꯃꯥꯅ ꯑꯅ ꯃꯥꯅ ꯁꯨꯝ ꯈꯜꯂꯤꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯤ ꯑꯗꯨꯝ ꯈꯔ ꯀꯩꯅꯣꯁꯦ ꯋꯥꯗꯤ ꯏꯉꯥꯡ ꯉꯥꯡꯅꯗ꯭ꯔꯒ ꯍꯣꯏ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯌꯨꯝꯕꯥꯟ ꯃꯔꯤꯕꯨꯗꯤ ꯈꯔ ꯊꯝꯃꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯀꯩꯒꯤ ꯅꯛꯅꯅ ꯂꯣꯏꯅꯕꯗꯨꯗꯤ ꯂꯣꯏꯅꯗ꯭ꯔꯦ ꯑꯗꯨꯒ ꯅꯧꯔꯤꯉꯩ ꯃꯇꯝ ꯍꯥꯏꯕꯁꯦ ꯀꯥꯗꯩ ꯀꯧꯊꯣꯛꯅꯕꯗ ꯋꯥꯏꯒ ꯍꯥꯏꯅꯔꯤꯃꯤꯗꯅꯀꯣ ꯅꯨꯄꯥꯁꯦ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯨꯝꯕꯁꯦ ꯁꯤꯐꯧ ꯍꯦꯛ ꯇꯨꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯑꯗꯨꯝ ꯀꯥꯁꯤꯗ ꯂꯩꯃꯤꯟꯅꯗꯕ ꯃꯇꯩ ꯃꯣꯏꯗꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗ ꯆꯥꯛꯀꯧꯕꯁꯤ ꯂꯣꯏꯔꯦ ꯆꯥꯛꯀꯧꯕꯁꯤ ꯃꯇꯩꯃꯁꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯃꯁꯥ ꯉꯝꯗꯦꯅ ꯆꯠꯇꯦꯕ ꯅꯨꯄꯥꯁꯦ ꯃꯇꯩꯃꯩ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯃꯨꯛ ꯆꯪꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯁꯤꯗ ꯀꯩꯅꯣꯁꯤꯕꯨ ꯍꯦꯛ ꯂꯩꯇꯕ ꯅꯨꯄꯤꯁꯦ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯔꯤꯅꯣꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯍꯤꯡꯁꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯔꯝꯗ꯭ꯔꯦꯕ ꯇꯨꯝꯃꯝꯗꯦꯕ ꯃꯥꯁꯦ ꯍꯧꯒꯠꯂꯒ ꯗꯗꯥ ꯗꯗꯥꯅ ꯀꯧꯏꯀꯣ ꯄꯨꯡ ꯃꯗꯨ ꯑꯃꯃꯨꯛ ꯁ꯭ꯋꯥꯏ ꯇꯥꯏ ꯍꯥꯏ ꯗꯗꯥ ꯗꯗꯥꯅ ꯃꯥꯅ ꯀꯧꯕꯁꯤꯗ ꯏꯃꯥ ꯗꯗꯥ ꯂꯩꯇꯤꯌꯦꯅ ꯑꯩ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯤꯌꯦ ꯇꯣꯏꯂꯦꯠꯇ ꯀꯩꯗꯁꯨ ꯑꯩ ꯂꯣꯏ ꯌꯦꯡꯉꯦ ꯂꯩꯇꯤꯌꯦ ꯏꯃꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯃꯥ ꯃꯇꯩ ꯃꯣꯏꯗꯒ ꯆꯠꯁꯥꯜꯂꯅ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣꯅ ꯃꯥꯡꯒꯣꯟꯗ ꯃꯅꯦꯝꯕꯣꯛꯁꯤꯒ ꯀꯧꯃꯤꯟꯅꯕꯗꯣ ꯊꯣꯛꯂꯛꯑꯦꯕ ꯃꯇꯩ ꯃꯣꯏꯗꯒꯤꯀꯣ ꯃꯇꯩꯃ ꯃꯁꯥ ꯉꯝꯗꯦ ꯃꯀꯣꯛ ꯉꯥꯎꯔꯦꯅ ꯐꯣꯟ ꯇꯧꯔꯛꯇꯅ ꯑꯩ ꯆꯠꯂꯨꯕꯅꯤ ꯍꯥꯏ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯆꯪꯉꯛꯑꯦ ꯀꯥꯗ ꯃꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯔꯦ ꯃꯥ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯗꯤ ꯋꯥ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯏꯆꯦꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯍꯦꯛꯇ ꯑꯍꯤꯡꯗ ꯑꯃꯗ ꯁꯨꯃꯥꯏꯅ ꯆꯪꯕ ꯈꯣꯠꯄꯁꯤꯗꯤ ꯐꯠꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯑꯩꯒ ꯄꯨꯟꯅ ꯆꯪꯉꯁꯨ ꯆꯪꯁꯤ ꯃꯥꯁꯦ ꯑꯩꯒꯤꯁꯨ ꯏꯆꯦꯅꯤ ꯏꯕꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯩ ꯐꯖꯅ ꯃꯉꯣꯟꯗ ꯇꯧꯐꯝ ꯊꯣꯛꯄ ꯑꯩ ꯃꯆꯦ ꯑꯃꯗ ꯃꯅꯥꯎꯄꯤ ꯑꯃꯗ ꯇꯧꯒꯗꯕꯗꯣ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯑꯗꯣ ꯅꯪꯗꯤ ꯃꯣꯏꯗꯇ ꯆꯥꯛꯆꯥꯏ ꯅꯍꯥꯟꯗꯒꯤ ꯑꯩ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯒ ꯑꯩꯒꯁꯦ ꯄꯨꯟꯅ ꯆꯥꯛ ꯁꯨꯡꯆꯥ ꯆꯥꯃꯤꯟꯅꯗ꯭ꯔꯤ ꯑꯩꯗꯤ ꯏꯇꯩ ꯃꯣꯏꯗ ꯆꯥꯔꯛꯑꯦ ꯈꯔ ꯍꯥꯏ ꯑꯩꯗꯤ ꯃꯣꯏꯗ ꯆꯥꯔꯒꯦ ꯈꯔ ꯍꯥꯏ ꯁꯤꯁꯦ ꯀꯔꯤꯅꯣ ꯑꯗꯣ ꯃꯣꯏꯗ ꯆꯥꯁꯦ ꯍꯥꯏꯔꯁꯨ ꯑꯩꯁꯨ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯀꯩꯗꯧꯏ ꯑꯗꯣ ꯏꯆꯦꯁꯤꯅ ꯑꯩꯁꯤ ꯄꯥꯝꯗꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯧꯗꯦ ꯑꯩꯅ ꯊꯣꯛꯂꯛꯑꯦ ꯃꯥ ꯍꯦꯛꯇ ꯆꯪꯈꯤ ꯀꯔꯤꯒꯤꯅꯣ ꯁꯤꯁꯦ ꯍꯪꯉꯦꯕ ꯃꯥꯅ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡꯈꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯔꯁꯨ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯪꯃꯤꯟꯅꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗ ꯅꯨꯄꯥꯁꯦ ꯐꯪꯂꯥꯎ ꯁꯧꯒꯠꯂꯛꯑꯦꯕ ꯑꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯩꯗꯤ ꯏꯃꯥ ꯁꯛꯄꯤꯅꯦꯁꯦ ꯏꯇꯩꯃꯗ ꯕꯗꯅꯥꯝ ꯄꯤꯔꯛꯄꯗꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯏꯃꯥ ꯁꯛꯄꯤꯅꯦ ꯏꯇꯩꯃꯅ ꯂꯣꯏ ꯍꯣꯠꯅꯔꯛꯏꯅꯦ ꯑꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯦ ꯐꯪꯂꯥꯎ ꯁꯧꯒꯠꯂꯛꯑꯦꯕ ꯏꯇꯩꯃꯒꯤ ꯃꯔꯝꯗ ꯍꯌꯦꯡ ꯋꯥ ꯁꯨꯡꯉꯥꯡꯉꯛꯀꯅꯨ ꯅꯪ ꯑꯗꯨꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯔ ꯃꯥꯁꯦ ꯇꯨꯝꯈ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯑꯍꯤꯡꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯦꯛ ꯑꯍꯤꯡꯗ ꯀꯩꯗ ꯂꯩꯔꯝꯗꯕꯁꯦ ꯑꯗꯨꯝ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯝꯗꯕ ꯑꯗ ꯁꯨꯝ ꯌꯥꯝꯃꯛꯑꯕꯅꯤꯅ ꯍꯦꯛ ꯀꯧꯕꯒꯅ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯃꯣꯏꯗꯒꯤ ꯑꯗ ꯃꯅꯦꯝꯕꯣꯛꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯏꯃꯥ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯍꯤꯡ 3-4 ꯁꯨꯔꯦ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯁꯤꯗ ꯆꯠꯀꯦ ꯈꯣꯠꯀꯦꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯏꯆꯦ ꯍꯣꯏꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯄꯨꯡ 1 ꯑꯗꯩꯗꯤ 12:00-12:30ꯗꯕꯨ ꯏꯃꯥꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯦ ꯑꯩꯗꯤ ꯁꯤꯗꯤ ꯌꯥꯅꯤꯡꯗꯦ ꯏꯃꯥ ꯁꯤꯒꯨꯝꯕꯁꯤꯗꯤ ꯏꯆꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯨ ꯑꯩꯒ ꯃꯥꯒ ꯆꯪꯒꯦ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯑꯍꯤꯡ ꯇꯥꯏꯕꯝ ꯈꯪꯗꯅ ꯃꯥꯅ ꯃꯇꯩꯃꯩ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯕꯗꯤ ꯑꯩꯅ ꯏꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯍꯥꯏꯌꯦꯀꯣ ꯏꯕꯦꯝꯃ ꯃꯥꯅꯅꯦ ꯀ꯭ꯂꯥꯁ ꯀꯩꯅꯣ ꯀꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯃꯌꯥꯝꯕꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯀ꯭ꯂꯥꯁ 9-10 ꯀꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯅ ꯃꯇꯩꯃꯒꯤ ꯃꯆꯥꯁꯤꯡꯁꯦ ꯏꯁꯨ ꯑꯅꯤꯁꯦ ꯄꯤꯁꯛ ꯄꯤꯛꯉꯩ ꯑꯃꯅ ꯆꯍꯤ 3 ꯑꯃꯅ ꯆꯍꯤ 1 ꯉꯥꯏꯉꯩꯗ ꯏꯆꯥꯅꯨꯄꯥꯁꯤ ꯂꯩꯈꯤꯗꯕꯅꯤ ꯏꯆꯥꯅꯨꯄꯥꯗꯣ ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤꯅꯤ ꯑꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯅꯆꯦꯁꯦ ꯅꯥꯕ ꯍꯧꯗꯅ ꯋꯥꯟꯊꯗꯅ ꯌꯥꯝ ꯇꯧꯏ ꯑꯗꯨꯅꯅꯦ ꯃꯊꯟꯇ ꯇꯨꯝꯕ ꯀꯤꯌꯦꯅ ꯑꯍꯤꯡꯗ ꯑꯗꯩꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯇꯩꯃꯁꯦ ꯃꯃꯥ ꯁꯛꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦ ꯃꯥꯅ ꯄꯨꯈꯠꯀꯅꯤ ꯑꯉꯥꯡꯈꯩ ꯂꯧꯅꯤ ꯆꯥꯛ ꯊꯣꯡꯅꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯅꯤ ꯂꯥꯏꯔꯤꯛ ꯇꯥꯛꯅꯤ ꯂꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯅꯀꯨꯁꯨ ꯑꯩꯁꯨ ꯄꯩꯁా ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯅꯥꯇꯩꯗꯨꯒꯤ ꯂꯩꯈꯤꯗꯕꯗ ꯄꯩꯁꯥ ꯈꯔ ꯆꯥꯎꯅ ꯐꯪꯉꯤ ꯑꯗꯨꯗꯣ
ꯅꯆꯦꯁꯤꯅ ꯂꯧ ꯁꯤꯡ ꯕꯟꯗꯣꯞ ꯂꯧꯕ ꯂꯩꯁꯟꯕ ꯑꯗꯩ ꯁꯅꯥ ꯂꯨꯄꯥ ꯀꯩꯅꯣ ꯕꯟꯗꯣꯞ ꯂꯧꯕ ꯁꯦꯟ ꯊꯥꯗꯣꯛꯄ ꯂꯣꯏ ꯇꯧꯋꯦ ꯑꯗꯣ ꯍꯟꯗꯛ ꯅꯣꯏꯒꯤ ꯂꯨꯍꯣꯡꯉꯤꯁꯤꯁꯨ ꯂꯥꯛ 5 ꯇꯔꯨꯛ ꯆꯪꯉꯤ ꯁꯤ ꯀꯩꯅꯣꯁꯤꯅ ꯂꯣꯏ ꯄꯨꯊꯣꯛꯄꯅꯤ ꯅꯆꯦꯁꯤꯅ ꯑꯗꯩ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤ 2 ꯂꯨꯍꯣꯡꯈꯤꯕꯁꯨ ꯃꯥꯅ ꯂꯣꯏ ꯄꯨꯊꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯈꯣꯔꯁꯥ ꯅꯥꯔꯛꯑꯦ ꯌꯦꯛꯂꯛꯑꯦ ꯂꯣꯏꯅꯃꯛꯅꯤ ꯆꯦꯡ ꯋꯥꯜꯂꯦ ꯃꯥꯅ ꯄꯨꯂꯞ ꯋꯥꯜꯂꯤ ꯇꯣꯉꯥꯟ ꯆꯥꯏ ꯍꯥꯏꯕ ꯈꯛꯇꯪꯒꯤ ꯋꯥꯅꯤ 마주 나버니나 짝세 파잖아 나라이터 마디 나타이 레이터데 나래도나 사이싱 그게지 마탐 짠 통감다바다 마나 아이나 숨 통어 사브수 이까이나 마밍기 마 동안 사베 와니 아주 동안 사바두디 자노 반제 장가 통이 데 인장 카 라이스 싹카 하빠게 라이스 쿠커다 이마이 인장 hen 비로 하이가주 사이 마게 하골라가 tawning matamda tawjei akhoiga pulladi adu ngamoidamnina nama tongan sajagibani adu sieng dai chaktai alu hairu loinak thau ten mana leini mungje mana loi koi nang admai di phatana khanganu ko pisak pi ngai dagi leigibagini matai manate mama ni madine mana yu obani handak lohong bajisu ne kaino moigi da noije mana ko lage na haibani adu da ne akoina dum nungai te na dum somda kaidawai wani ana ichanu pa na haiba ichanu pa de somda leige ana haiba adu sum matai manazu e dum leibade adom da leiyo na admaina tawbai wani khotne aduna ma de matai ma yam ningbani na admai khanne hairapa adu da waje ngang basu ngamdaba hoi admai sum tawi adaidi nongmaju thaban jong e moi lampaki adama di lai sari ngai dagi thaban jong ba je ma di lampak to thokpi bana te thabalam jong ni lam tawi isai ma sai habda sai ma tawi habda thaban jong ba yaw na namdana ma je aina pa jina su de mane bong na su nang masak phajabni nang na thaban jong ji phajani ai yeng ningi thaban jong ba yaw na namdana ne mau mayang bi thaban ni yumdongi adun yaw na tawaga yawhalle ba ma je ko su ya ningdana ma sana adu di putho ame mai nu pa ne mane bong ne moi thaban je putho ame ma je ngak chuong ore ko aduga ma di sing banina sum yengak pada mai nu pa su u da ba adai mau ma se du nai na thaban yaw de ba mai nu pa di u da ba ma sum raw la man sum chuong ba ji da ma je sang e ba ima da da di na swaida le ram bani swaida ma na ba kha kauna gi bani le ram gani da hai ko ma mane bok se di kem hai dre ba ma je para ba sang e mayum doina aduga matai magi ka je mana praba sang e ba thong je gak in bada khoigi thong je moi puna pan da ba ada gak in bada ne mana da na ko da khoigi tumbam ka je moi je sma exam gi baga sofa ka lairaga koi khajal partition troga matai mai tumbam ka oe ba aduna mana da na hek thong hang wa sang baga kaidore ana chen thore e ba ma je e nang di kaidawai lai ba thaban jong ya hauraga ai dum thola lau da du bona de ma je kai ma de tum le itai ma ko ngaure na sangam de na pon torok na ai chang bani si hek ta haiba hairgona si hek ta haiba ada du de ai se do ai seba taw ge ai chang ga ju itai ma sa nungai tri chalo nang chalo la thaban jong bam da ai ga sa ai thaban jong aroi ge piro hong do ura ge na ama ai chang ga piro hong do ga ma je tum me ban je khara nai na re adum nai na re hoi da to je yaning de smai taw bu de ai ta seng na yaning de ai pam de ado kaya haire ai yauna sangje engon da haibiro haire ai yauna sangning je kai gino kai khara ngangnare khanare dai nu pa jana ju nang adumba mathongwang khang da wa ngang gano khot kano ade hujiki matam je da matai maga manau pa ga kaino aron mari leinaramba matai ga manau pi ga leinaramba sumpa je manung da yam thoi da aduna ai nungai te nang angang musa musu na te adu haibda mana makhajare khubak na thajale ba nang ai ima dong lei bi tai ma nang adu hayabra nang di kaina bangamni ai tai ma di kaina ngamoi hayaba nupi yam thina nungai te ba adu di ai gi mafam di nangon da leite ne adu di nang na tai ma su yam ning doi di ai ka da wai lobi di no tai ma seba tro nang nayum pan da su ka tho uya dra hayaba man khanai khara ngang nei adai manem bok sa ju hai manem bok na ju ngang chalai as nang ju akhan pi he koi mungi nuksina bje nang na thugai doi re mama cha dong leijaba jibu nang na dum badnam tawa nang la ga dumai na badnam tawa nang na hekta dumai na kaino hokdok pa ana mi ge dum angang ong dei leigi bagi dum leiba jibu hang kai su dum lei ma di adu nang na kai dawai no dumai na mu kai dawri tu bo na ima lu na taw ga da ba matai mani taw jong ma gi jo do ma lauri ba nupi ai gi ju lu na taw ga da ba jaga haibam di leitra ima ai ga na wai saning de leimin na ning de phamung da ngak pham da na khota na wai saning de duga matai mai manak ta sum ma leiningi adom lei ai change ha gana yade sidi ima aina lan khanbam thoktra
ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯑꯗꯩ ꯏꯆꯦꯁꯤꯅ ꯑꯩꯉꯣꯟꯗ ꯀꯧꯁꯨ ꯀꯧꯗꯦ ꯉꯥꯡꯁꯨ ꯉꯥꯡꯗꯦ ꯅꯣꯡꯇ ꯏꯅꯥꯎ ꯂꯥꯎ ꯆꯥꯛꯁꯤ ꯃꯆꯥꯁꯤ ꯂꯥꯎꯁꯨ ꯍꯥꯏꯗꯦ ꯑꯗꯩ ꯑꯩꯅ ꯏꯟꯖꯥꯡ ꯊꯤꯟꯕ ꯆꯪꯉꯨꯔꯦ ꯋꯥ ꯉꯥꯡꯗꯦ ꯐꯦꯠ ꯂꯩꯊꯣꯛꯀꯥꯗ ꯆꯪꯈꯤꯅꯤ ꯁꯤ ꯑꯩꯅ ꯀꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯅ ꯃꯥꯁꯨ ꯈꯔ ꯉꯥꯡꯈꯠꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯅꯣꯡꯃꯗꯤ ꯁꯨꯝꯕ ꯀꯩꯅꯣꯁꯦ ꯁꯤ ꯌꯨꯝꯕꯥꯟꯁꯦ ꯊꯥ 3-4 ꯍꯧꯖꯤꯜꯂꯛꯑꯦꯕꯀꯣ ꯁꯨꯝ ꯅꯩꯅꯕꯁꯦ ꯃꯥꯁꯨ ꯃꯄꯥꯝꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯋꯥꯈꯟꯗꯤ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯨꯝꯕꯥꯟꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯝ ꯃꯇꯩꯃꯁꯦ ꯅꯥꯔꯦꯅ ꯗꯥꯛꯇꯔ ꯆꯠꯂꯤꯃꯦꯅ ꯑꯃꯨꯛ ꯃꯇꯩꯃ ꯍꯣꯏ ꯀꯥꯔꯁꯦ ꯊꯧꯔ ꯆꯠꯈꯤꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯃꯇꯩꯃꯒꯤ ꯀꯩꯅꯣ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯃꯇꯩꯃꯩ ꯃꯆꯥꯈꯩꯁꯤꯒ ꯃꯣꯏꯁꯦ ꯀꯣꯏꯕ ꯆꯠꯂꯤꯃꯤ ꯃꯇꯩꯃꯩ ꯃꯄꯥꯝꯗꯅꯦ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯑꯗꯩ ꯑꯉꯥꯡꯈꯩꯁꯤꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦꯗꯅꯀꯣ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯃꯣꯏꯁꯦ ꯊꯣꯛꯈꯤꯕ ꯑꯉꯥꯡꯈꯩꯁꯤꯅ ꯁ꯭ꯀꯨꯜꯗ ꯊꯥꯗꯔꯝꯗꯣꯏꯕ ꯃꯣꯏꯒ ꯄꯨꯂꯞ ꯃꯇꯩꯃꯁꯤꯒ ꯃꯥꯒ ꯆꯠꯃꯤꯟꯅꯒꯗꯕ ꯅꯨꯃꯤꯠꯁꯦ ꯑꯉꯥꯡꯈꯩꯁꯤꯅ ꯁ꯭ꯀꯨꯜꯗ ꯊꯥꯗꯔꯝꯗꯣꯏꯕ ꯑꯗꯣ ꯃꯣꯏ ꯑꯅꯤꯅ ꯆꯠ ꯍꯣꯔꯦꯟ ꯑꯉꯥꯡꯈꯩ ꯂꯧꯔ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯕ ꯁꯤꯁꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯑꯩ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ ꯃꯥ ꯅꯥꯖꯅꯨ ꯑꯃ ꯇꯧꯖꯅꯨ ꯑꯩꯒ ꯆꯠꯁꯤ ꯅꯪꯒ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩ ꯌꯥꯎꯕꯗ ꯀꯔꯤ ꯀꯥꯏ ꯍꯥꯏꯕ ꯀꯩꯗꯧꯅꯗꯣꯏꯅꯣ ꯃꯧꯅ ꯀꯣꯏꯆꯠ ꯆꯠꯄ ꯑꯩꯗꯤ ꯄꯥꯝꯗꯦ ꯌꯨꯝꯗ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯣ ꯋꯥꯅꯕꯅꯤ ꯗꯥꯛꯇꯔꯗ ꯀꯣꯏꯉꯥꯏ ꯉꯥꯏꯕ ꯑꯩꯈꯣꯏ ꯆꯦꯟꯕꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯁꯨꯝꯕꯁꯤꯒꯤ ꯑꯗꯨꯝ ꯅꯩꯅꯔꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯩꯅꯔꯦꯗ ꯅꯣꯡꯃꯗꯤ ꯃꯥꯅꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯏꯔꯨꯕꯖꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯁꯦꯖ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯃꯦꯁꯦꯖꯁꯦ ꯑꯩꯅꯗꯤ ꯁꯦꯝꯗꯣꯛꯑꯒ ꯍꯥꯏꯔꯒꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯤꯗ ꯍꯥꯏꯕꯁꯦ ꯌꯥꯔꯔꯣꯏꯕ ꯑꯗꯨ ꯃꯦꯁꯦꯖꯇꯣ ꯑꯗꯨꯗꯒꯤꯅꯦꯕ ꯅꯨꯄꯤꯁꯤ나 ꯅꯥꯈꯤꯗꯣꯏꯁꯦ ꯃꯦꯁꯦꯖꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯥꯅ ꯈꯥꯡꯉꯨ ꯊꯛꯀꯤ ꯑꯗꯨꯅ ꯍꯥꯏꯔꯒꯦꯀꯣ ꯋꯥꯍꯩꯁꯦ ꯑꯗꯨꯅ ꯀꯨꯞꯈ꯭ꯔꯦꯅ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯕ ꯑꯗꯨꯅ ꯍꯥꯏꯁꯤꯗ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯋꯥꯍꯩꯗꯨꯗꯤ ꯑꯀꯟꯕ ꯋꯥꯍꯩꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯅꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯃꯉꯣꯟꯗ ꯊꯥꯖꯤꯜꯍꯧꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗꯒꯤꯗꯤ ꯃꯦꯁꯦꯖꯇꯣ ꯃꯥꯅ ꯀꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯆꯪꯁꯤꯜꯂꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯍꯧꯈ꯭ꯔꯦꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯜꯂ ꯃꯥꯁꯦ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯑꯃ ꯇꯧꯗ꯭ꯔꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯑꯣꯡꯒꯤ ꯇꯧꯐꯝꯁꯦ ꯊꯣꯛꯄꯁꯦ ꯇꯧꯔ ꯃꯥ ꯀꯥꯗ ꯑꯗꯨꯝ ꯂꯩꯔꯦ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯅꯨꯄꯥꯁꯤꯁꯨ ꯏꯉꯥꯡ ꯉꯥꯡꯉꯛꯇꯦ ꯃꯥꯗꯤ ꯑꯗꯨꯝ ꯃꯇꯩꯃꯣꯏꯗ ꯑꯗꯨꯝ ꯂꯩꯈꯤ ꯏꯇꯩꯃ ꯃꯀꯣꯛ ꯉꯥꯎꯔꯦ ꯏꯇꯩꯃꯣꯏ ꯑꯗꯨ ꯇꯧꯔꯒꯦ ꯑꯗꯨ ꯑꯅ ꯇꯧꯗꯅ ꯏꯇꯩꯃ ꯆꯥꯛ ꯊꯣꯡ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯊꯣꯡꯉꯨꯒꯦꯅ ꯑꯗꯨꯝ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯈꯤ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦ ꯃꯥꯁꯦ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦ ꯃꯥꯁꯦ ꯄꯨꯔꯥ ꯁꯨꯝ ꯅꯥꯈꯠꯂꯛꯑꯦꯀꯣ ꯋꯥꯈꯜꯅ ꯃꯥꯁꯦ ꯁꯨꯝ ꯅꯥꯈꯠꯂꯛꯑꯦ ꯄꯪꯈꯟꯗ ꯈꯟꯖꯜꯂꯒ ꯁꯨꯝ ꯅꯥꯈꯠꯂꯛꯑꯦ ꯑꯩꯁꯦ ꯏꯄꯥꯝꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯆꯠꯀꯗ꯭ꯔꯥ ꯑꯩ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯅ ꯁꯤ ꯍꯧꯗꯣꯛꯎꯔꯦ ꯃꯇꯩꯃꯗ ꯕꯗꯅꯥꯝ ꯄꯤꯅ ꯍꯥꯏꯅꯤ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯥꯁꯦ ꯁꯨꯝ ꯇꯨꯝꯃꯝꯕꯗꯩ ꯃꯅꯦꯝꯕꯣꯛ ꯍꯣꯏꯁꯨ ꯃꯀꯨꯕꯣꯛꯀ ꯃꯕꯥꯅꯤ ꯆꯠꯊꯣꯛꯈꯤꯕꯀꯣ ꯑꯗꯨꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯡꯊꯤꯟ ꯆꯩꯔꯛꯁꯤꯗ ꯑꯗꯨꯁꯨ ꯂꯩꯇꯦ ꯅꯨꯡꯊꯤꯟ ꯆꯩꯔꯛ ꯑꯣꯏꯁꯜꯂꯛꯄꯁꯤꯗꯅꯦ ꯃꯥꯗꯤ ꯁꯨꯝ ꯃꯣꯏ ꯑꯅꯤꯒꯤ ꯀꯩꯅꯣꯁꯦ ꯐꯥꯅꯕ ꯍꯣꯠꯅꯔꯛꯑꯦꯕ ꯃꯥꯁꯨ ꯆꯞ ꯆꯥꯕ ꯀꯩꯅꯣꯁꯦ ꯄꯨꯊꯣꯛꯑꯝꯃꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯤꯁꯦ ꯍꯨꯔꯥꯟꯕꯁꯦ ꯗꯥꯏꯔꯦꯛꯀ ꯐꯥꯗ꯭ꯔꯗꯤ ꯍꯨꯔꯥꯜꯂꯁꯨꯅꯦ ꯍꯨꯔꯥꯟꯗꯦ ꯄ꯭ꯔꯨꯞ ꯄꯨꯊꯣꯛꯎ ꯑꯗꯨ ꯇꯧꯑꯣꯅ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯕꯤꯔꯛꯀꯗꯕ ꯑꯗꯨꯅ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯉꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯥꯎꯁꯦ ꯈꯤꯇꯪ ꯍꯥꯡꯉꯝꯕ ꯌꯥꯝꯗꯤ ꯍꯥꯡꯗꯕ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯁꯤꯗꯒꯤꯗꯤ ꯊꯣꯡꯅꯥꯎ ꯄꯥꯜꯂꯒ ꯃꯇꯩ ꯃꯩꯀꯥꯁꯦ ꯂꯩꯔꯤꯅꯦꯕ ꯑꯗ ꯃꯥꯅ ꯐꯠ ꯂꯥꯎꯅ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯥꯎꯁꯤꯗ ꯐꯠ ꯎꯕ ꯃꯇꯩꯃꯁꯦ ꯃꯅꯥꯎꯄꯥꯁꯤꯅ ꯃꯈꯨꯠ ꯄꯥꯏꯔ ꯆꯤꯡꯁꯤꯟꯕ ꯉꯁꯥꯏꯒꯤ ꯃꯇꯩꯃꯩ ꯐꯃꯨꯡ ꯀꯥꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅꯅꯒ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯒ ꯇꯧꯅꯔꯀꯣ ꯑꯗꯩ ꯃꯥꯁꯤꯅ ꯗꯗꯥꯅ ꯇꯧꯕꯁꯤꯗ ꯑꯁ ꯏꯇꯩꯃ ꯅꯪ ꯅꯀꯣꯛ ꯉꯥꯎꯔꯦꯕ ꯏꯇꯩꯃ ꯇꯞ ꯆꯪꯉꯣ ꯍꯥꯏꯔꯒ ꯑꯁ ꯏꯇꯩꯃꯁꯦ ꯃꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯗꯨ ꯍꯦꯛꯇ ꯇꯧꯈꯤꯕ ꯅꯨꯄꯤꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯀꯣ ꯃꯕꯥꯅꯤꯅ ꯇꯧꯅꯔꯝꯃꯤꯕ ꯃꯑꯣꯡꯗꯨꯗꯤ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯔꯤꯝ ꯍꯥꯏꯔꯝꯗꯕꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯁꯦ ꯇꯨꯝꯃꯤ ꯀꯞꯄꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯑꯩꯁꯦ ꯌꯨꯝꯅ ꯃꯥꯒ ꯄꯥꯟꯃꯤꯟꯅꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯔꯅ ꯃꯥꯁꯦ ꯑꯁ ꯌꯥꯝ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀோ ꯊꯥ ꯃꯌꯨꯝ ꯄꯥꯟꯕ 5ꯃꯨꯛ ꯁꯨꯔꯛꯑꯕꯁꯦ ꯃꯥ ꯃꯁꯥꯁꯨ ꯃꯤꯔꯣꯟꯗ꯭ꯔꯦꯀꯣ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯐꯖꯅ ꯑꯣꯟꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤꯅꯅꯦ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯒꯤ 10ꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯨꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯍꯤꯡꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯔꯝꯗꯕꯁꯤꯗ ꯃꯥꯁꯦ ꯀꯧꯁꯨ ꯀꯧꯗ꯭ꯔꯦ ꯑꯃꯁꯨ ꯇꯧꯗ꯭ꯔꯦ ꯃꯥꯁꯦ ꯂꯣꯟꯅ ꯇꯞꯅ ꯆꯠꯂꯦꯕ ꯃꯥꯅꯀꯣ ꯇꯞꯅ ꯆꯠꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯇꯩ ꯃꯣꯏꯒꯤ ꯌꯨꯝꯁꯤꯗ ꯃꯥꯁꯤꯅ ꯂꯣꯟꯅ ꯆꯪꯉꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯩꯃꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ
ꯊꯣꯡꯅꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣ ꯌꯥꯗꯕ ꯑꯣꯏꯖꯥꯠꯅꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝꯕꯗꯣ ꯌꯥꯗꯕ ꯊꯛ ꯂꯥꯎ ꯏꯟꯕꯗ ꯌꯥꯕꯤꯗꯣ ꯑꯗ ꯃꯥꯅ ꯊꯣꯡꯅꯥꯎꯁꯦ ꯇꯞꯅ ꯊꯛ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯏꯟꯕꯁꯤꯗ ꯄꯨꯔꯥ ꯃꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯂꯩꯅꯒꯗꯕ ꯃꯔꯤꯁꯦ ꯂꯩꯔꯒ ꯂꯩꯔꯝꯃꯦꯕꯀோ ꯑꯗꯩꯗꯤ ꯗꯗꯥꯅ ꯃꯥꯁꯤꯁꯨ ꯍꯦꯛꯇ ꯂꯥꯎꯔꯒ ꯃꯥꯗꯤ ꯍꯦꯛꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯒ ꯃꯥꯁꯦ ꯍꯦꯛꯇ ꯇꯥꯔꯕ ꯃꯥꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯕꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯄꯨꯔꯥ ꯃꯥꯁꯦ ꯋꯥꯟꯊꯔꯒ ꯇꯥꯔꯦ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗꯀꯣ ꯑꯗꯨꯗꯗꯤ ꯅꯨꯄꯥꯁꯤꯅ ꯏꯇꯩꯃ ꯅꯥꯔꯦ ꯍꯥꯏꯕ ꯌꯥꯗꯕ ꯇꯥꯟꯖꯥ ꯑꯣꯏꯔꯦꯕ ꯃꯥ ꯃꯃꯤꯠꯅ ꯎꯔꯦꯕꯀꯣ ꯃꯃꯤꯠꯅ ꯎꯔꯦ ꯐꯤꯔꯣꯟ ꯀꯩꯀꯩꯁꯨ ꯑꯝꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤꯅ 이때만 나베 세바 tꯧꯕꯅꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯆꯦꯟꯕ ꯌꯥꯗ꯭ꯔꯦꯕ 마디 ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯒ 마디 ꯇꯨꯈ꯭ꯔꯕ ꯋꯥꯟꯊꯔꯒ ꯑꯗꯩꯗꯤ ꯃꯇꯩꯃꯁꯤꯁꯨ ꯍꯦꯛꯇ ꯀꯤꯗꯅ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔ ꯈꯣꯠ ꯂꯩꯀꯥꯏ ꯈꯣꯝꯃꯗꯦꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯑꯒ ꯃꯇꯩꯃꯁꯤꯁꯨ ꯆꯦꯟꯈ꯭ꯔꯕ ꯃꯥꯁꯨ ꯃꯐꯤ ꯃꯔꯣꯡꯒꯁꯦ ꯃꯊꯣꯡ ꯈꯪꯗꯒꯩꯀꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯒꯁꯦ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯃꯇꯩꯃꯁꯤꯅ ꯃꯅꯤꯡꯊꯣꯡ ꯆꯦꯟꯈ꯭ꯔꯦ ꯑꯗꯩ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯃꯄꯥꯟꯅꯦꯕ ꯌꯨꯝꯁꯦ ꯂꯧꯕꯨꯛ ꯉꯥꯛꯇ ꯄꯥꯛꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯩ 마이 누파지주 뭐 마이 누피가제 뚜리바 따리도 좀 망곤두다 예감다비다 마이 누파주 찌엔그래바 아데이디 마나 찌엔그래도 누피지나 마제 그노 떠오러간다 와칸제 라에버고 아도 간다 마나 마주 끼레바 사기 하이스 모이나 아이나 우러바니나 모이나 아이자 하토피라니 아이제 라우라게 이밤 여우나 하나 마주 찌엘레바 마밤 여우나 동거 먹을 까이 제나래 마이 방나라가 제나래 아래디 마즈나 그노다 거기 까빠까빠가 마제 마밤 여우래 까빠까빠 살라가 모이제 좀 랍너리네버고 남지주 칼 뿡묵상이니 공나 살쁘다 까빠까빠 마주 마밤도 살래 아데이 마밤지다 마지 까빠까빠가 거우보 행감다게 망고원지다 마디 너무 까빠 레라가네 마마 하지나 까나노 까피지부 통나래에바 비에마 카이 노네 낭 떨어미지부나 마임 방기다 꾸이디바 마사나 비들 마이 렘버도 농도주 칸나이 제이나이 좌이락답니다 까이더레 낭 까이더레나 마얌지 하우독나래 마타오레 두간다 마나 와리지 로이 리레바 아데이 아스 누가이트레 모이 마얌지 누가이나드레고 아데이디 ꯆꯠꯂꯒ ꯃꯌꯨꯝ ꯃꯀꯩ ꯊꯨꯒꯥꯏꯔꯨꯁꯤꯔꯥ ꯑꯗꯨ ꯇꯧꯔꯨꯁꯤꯔꯥꯅ ꯃꯌꯥꯝꯁꯦ ꯐꯨꯔꯨꯁꯤꯔꯥ ꯇꯧꯕꯁꯦ ꯃꯥꯏ ꯅꯨꯄꯤꯁꯤꯅꯅꯦ ꯑꯩꯒꯤ ꯏꯖꯠ ꯌꯦꯡꯕꯤꯌꯨ ꯑꯩ ꯀꯔꯤꯝ ꯄꯥꯝꯗꯦ ꯑꯩ ꯇꯞꯅ ꯋꯥ ꯂꯣꯏꯁꯟꯅꯕ ꯄꯥꯝꯃꯤ ꯑꯩꯅ ꯍꯦꯛꯇ ꯃꯥꯗꯤ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈꯤꯗꯅ ꯃꯥꯁꯦ ꯅꯥꯔꯦ ꯃꯥ ꯑꯣꯏꯅ ꯂꯥꯏꯌꯦꯡꯅꯔꯦꯕꯀꯣ ꯂꯥꯏꯌꯦꯡꯅꯔꯒ ꯂꯩꯅꯔꯦ ꯑꯗꯨꯒ ꯊꯥꯃꯨꯛ ꯀꯩꯃꯨꯛ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯗ ꯇꯧꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕꯗ ꯅꯨꯄꯥꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯟꯊꯈꯤꯕꯗꯩ ꯀꯔꯤꯝꯇ ꯍꯦꯛ ꯉꯥꯡꯗꯦ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯤꯔꯦꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯅ ꯂꯤ ꯃꯥꯅ ꯍꯥꯏ ꯅꯪꯅ ꯅꯇꯩꯃꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯒꯗꯤ ꯅꯪ ꯀꯩꯗꯧꯕꯩ ꯑꯩ ꯂꯧꯕꯤꯔꯤ ꯅꯇꯩꯃꯗꯣ ꯂꯧꯔꯒ ꯅꯣꯏ ꯂꯩꯒꯣ ꯌꯥꯗ꯭ꯔꯥ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩ ꯈꯪꯒ꯭ꯔꯕꯅꯤ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯗꯅ ꯅꯇꯩꯃꯗ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯒꯦ ꯅꯃꯤꯠ ꯅꯅꯥ ꯊꯀꯠ ꯀꯤꯔꯒ ꯍꯥꯏꯈꯤꯕ ꯑꯃꯗꯨꯅ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇꯕ ꯑꯅꯤꯔꯛ ꯍꯪꯀꯥꯟꯗ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯍꯥꯏꯕ ꯆꯥꯛꯐꯧ ꯅꯪꯅ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨꯒ ꯅꯪꯅ ꯐꯣꯟ ꯂꯥꯛꯄ ꯅꯇꯩꯃꯅꯤ ꯑꯗꯣ ꯇꯨꯃꯤꯟꯅꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯑꯩꯒ ꯇꯨꯃꯤꯟꯅꯕ ꯈꯣꯠꯄ꯭ꯔꯥ ꯇꯨꯃꯤꯟꯅꯕ ꯌꯥꯔꯣꯏꯅ ꯍꯪꯉꯛꯄꯅꯤ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯇꯨꯃꯤꯟꯅꯗꯦ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯃꯔꯤꯁꯨ ꯏꯊꯝ ꯊꯝꯅꯗꯦ ꯑꯗꯩ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯐꯧ ꯅꯪꯅ ꯅꯇꯩꯃ ꯅꯥꯏꯅ ꯑꯃꯨꯛ ꯆꯪꯉꯤ ꯑꯃꯨꯛ ꯊꯣꯛꯏ ꯆꯥꯛꯀꯧ ꯆꯠꯐꯝ ꯈꯪꯗꯒꯩ ꯑꯗꯩ ꯃꯣꯏꯗꯇ ꯂꯩꯕ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯔꯝꯗꯕ ꯑꯍꯤꯡ ꯂꯩꯔꯝꯗꯕ ꯑꯗꯩ ꯆꯥꯛ ꯆꯥꯎꯂꯣ ꯍꯥꯏꯔꯁꯨ ꯅꯣꯡꯇꯕꯧ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯩꯅꯦ ꯆꯥꯛꯐꯧ ꯆꯥꯃꯤꯟꯅꯔꯛꯇꯕ ꯑꯇꯩ ꯃꯣꯏꯗ ꯑꯩꯗꯤ ꯆꯥꯔꯨꯔꯒꯦ ꯑꯗꯩ ꯆꯥꯔꯛꯑꯦ ꯑꯩꯗꯤ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯅꯇꯩꯃꯒ ꯆꯠꯂꯤꯃꯦꯅ ꯑꯩꯒꯗꯤ ꯅꯪꯒ ꯑꯩꯒꯁꯦ ꯅꯪꯒꯤ ꯀꯥꯔꯗꯨꯗ ꯑꯩꯁꯦ ꯅꯣꯡꯇ ꯇꯣꯡꯉ ꯆꯠꯈꯤꯕ꯭ꯔꯥ ꯑꯗꯨ ꯅꯇꯩꯃꯒꯗꯤ ꯑꯗꯨꯝ ꯅꯪꯒ ꯆꯠꯃꯤꯟꯅꯩ ꯑꯗꯨꯅ ꯑꯩꯅ ꯀꯨꯏꯔꯕꯅꯤ ꯑꯗꯩ ꯅꯣꯡꯃꯁꯨ ꯅꯪꯅ ꯅꯇꯩꯃꯁꯦ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯖꯜꯂꯝꯕꯁꯦ ꯑꯩꯅ ꯎꯔꯕꯅꯤ ꯑꯗꯨꯁꯨ ꯅꯪꯅ ꯊꯣꯛ ꯂꯥꯎꯅ ꯉꯥꯗꯍꯟꯈ꯭ꯔꯒ ꯏꯇꯩꯃꯁꯦ ꯃꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯗꯣ ꯇꯧꯁꯟꯅꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯟꯗꯛꯀꯤ ꯐꯤꯕꯝꯗꯨꯗꯤ ꯅꯪ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅꯦꯀꯣ ꯍꯥꯏꯔꯦꯕ ꯅꯪ ꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕꯅꯦ ꯍꯥꯏꯕ ꯌꯥꯗꯕ ꯐꯤꯕꯝꯗ ꯑꯩꯅ ꯎꯔꯦꯀꯣ ꯅꯪꯅ ꯑꯍꯤꯡ ꯂꯩꯔꯝꯗꯕ ꯀꯧꯔꯨꯔꯦ ꯄꯨꯡ 12 ꯅꯇꯩꯃꯒꯤ ꯌꯨꯝꯗꯩ ꯊꯣꯛꯂꯛꯄ ꯌꯥꯕ꯭ꯔꯥ ꯀꯔꯝꯕ ꯏꯃꯨꯡꯗ ꯁꯤꯒꯤ ꯂꯣꯟꯆꯠ ꯁꯥꯖꯠꯁꯦ ꯇꯧꯅꯩ ꯁꯤ ꯏꯃꯥ ꯍꯣꯏ ꯀꯩꯗꯧꯕꯩ ꯈꯪꯗꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯏꯖꯠ ꯀꯨꯞꯅꯕꯅ ꯑꯩꯁꯦ ꯂꯨꯍꯣꯡꯕꯤꯔꯤꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯏꯃꯥ ꯍꯣꯏ ꯈꯪꯗꯅꯤ ꯁꯤꯁꯦ ꯑꯅ ꯉꯥꯡꯉꯦꯕ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯉꯥꯡꯉꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯉꯦ ꯋꯥꯈꯟꯁꯦ ꯄꯨꯔꯥ ꯑꯩ ꯏꯁꯥꯅ ꯂꯥꯜꯂꯨꯔꯒ ꯑꯩꯅ ꯂꯥꯜꯂꯨꯕꯩ ꯍꯜꯂꯛꯄꯅꯦ ꯍꯥꯏꯗꯤ ꯐꯩ ꯑꯩꯅ ꯁꯨꯛꯂꯥꯟꯁꯨ ꯂꯥꯟꯗꯅ ꯑꯩꯁꯦ ꯑꯅꯥꯕ ꯂꯣꯏꯔꯒꯅꯤ ꯍꯜꯂꯛꯏꯁꯤꯁꯨ ꯆꯨꯝꯅꯒꯤ ꯈꯥꯏꯅꯔꯛꯄ ꯃꯤꯡꯊꯣꯟꯈꯛ
ꯐꯪꯕ ꯅꯠꯇꯕ ꯄꯨꯟꯁꯤꯒꯤꯅꯦ ꯂꯥꯏꯌꯦꯡꯕ ꯉꯝꯃꯣꯏꯗꯕ ꯂꯥꯏꯅꯥꯁꯨꯅꯦ ꯑꯩꯅ ꯌꯥꯎꯔ ꯍꯜꯂꯛꯏꯁꯦ ꯉꯁꯤꯅꯅꯦ ꯌꯥꯝ ꯍꯥꯏ ꯅꯨꯄꯤꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯀꯩꯀꯥ ꯂꯧꯔꯒ ꯂꯣꯏꯁꯟꯅꯈꯤꯕ ꯑꯣꯟꯄꯣꯠ ꯂꯧꯅꯗꯅ ꯈꯣꯠꯇꯅ ꯑꯗ ꯃꯅꯦꯝꯕꯣꯛꯁꯤꯅꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯃꯥꯗꯤ ꯄꯤꯁꯛ ꯄꯤꯉꯩꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯗꯨꯗꯤ ꯏꯕꯦꯝꯃ ꯈꯟꯗꯦ ꯑꯗꯨꯒ ꯃꯅꯦꯝꯕꯣꯛꯅ ꯋꯥ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯑꯦꯗꯤ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯈꯛꯇꯅꯤ ꯑꯩꯈꯣꯏꯗ ꯇꯨꯝꯃꯤꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯃꯇꯩ ꯃꯣꯏꯗ ꯃꯥꯏ ꯐꯃꯨꯡ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯉꯥꯡꯈꯩꯗꯨꯒ ꯑꯗꯨꯝ ꯇꯨꯝꯕꯅꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯗꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯋꯦꯕ ꯑꯗꯨꯗꯤ ꯃꯕꯥꯅꯤꯗꯤ ꯌꯨꯝ ꯄꯥꯟꯕ ꯀꯨꯏꯔꯦ ꯑꯗꯣ ꯃꯃꯥꯅꯗꯤ ꯁꯦꯡꯅꯗꯤꯅꯦ ꯃꯃꯥ ꯃꯅꯦꯝ ꯃꯀꯨꯁꯤꯗꯤ ꯈꯪꯖꯗꯕ ꯃꯥꯜꯂꯦꯕ ꯃꯣꯏ ꯈꯪꯉꯒꯃꯛꯇꯤ ꯃꯥ ꯑꯩ ꯏꯁꯣꯔ ꯌꯦꯡꯉ ꯋꯥꯁꯣꯛꯑꯁꯨ ꯋꯥꯛꯁꯛꯀꯦ ꯑꯅ ꯃꯥ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯈꯪꯉꯒꯕꯨ ꯃꯇꯩꯃꯒ ꯃꯅꯥꯎꯄꯥꯒꯕꯨ ꯁꯨꯝꯕ ꯂꯤꯆꯠ ꯆꯠꯍꯟꯒꯗ꯭ꯔꯥ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯇꯩꯃꯅꯤ ꯃꯅꯥꯎꯄꯥꯅꯤ ꯑꯗꯨꯝ ꯈꯜꯂꯤ ꯈꯣꯠꯂꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯤ ꯑꯩꯈꯣꯏꯁꯨ ꯉꯛꯏ ꯏꯁꯨ ꯌꯥꯝ ꯏꯀꯥꯏ ꯅꯪ ꯅꯃꯥꯡꯗꯅ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤꯁꯦ ꯂꯣꯏꯁꯟꯅꯈꯤ ꯑꯗ ꯅꯨꯄꯤꯁꯦ ꯀꯨꯏꯔꯕ ꯑꯃꯨꯛ ꯆꯍꯤ ꯉꯁꯤꯗꯒꯤ 4ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯣꯡꯃ ꯃꯥ ꯑꯩꯒ ꯊꯦꯡꯅꯩꯕꯀꯣ ꯑꯗ ꯃꯥꯁꯦ ꯅꯨꯄꯥ ꯑꯃꯈꯛꯀ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯗꯣ ꯑꯗ ꯏꯕꯦꯝꯃ ꯅꯪ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥꯅ ꯃꯥ ꯄꯥꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯗꯣ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯂꯩꯈꯤꯗꯕ ꯑꯝꯗ ꯄꯥꯟꯗꯅ नुपादुई मचा अमा हाना लई हाय माइजु पोए हाय तौरगा अमुका हन्ना लुहोंगा याम नुंगाई याफना माजे लईरे हायबा आइना मोई ति कमाइन तौखरे मतै मोइदो हंगबदा लम अमदा तोंगानाने युम लम लैरगा युम सारगा मनाव उजकी नुपा मनाव पाजगा लौनर लईगरे हायबा अदो माना तौगे हायदि याम याइबको मोइगी मेरा पाइबी क्लब ताक्तना खोतना तांथोहंदना मा तौदना अदो माना मा करिबो दुमसे पामदबा मी ओइबको माइ क्लबतगा हाइदना खोतना वारी लीदन स्माइन तौर मेगा लीबदम इकाइजबा अदमाइ ओइबा अदुना याम नुंगाइतबा थौदोक्सी अदमाइन थोकी सिजे अदुम थोई स्माइना माइ नुपीजने हेक नुंगाइजदबा लेरमीबा मतै मजिगा कैगुम्बा सिंगनाबा खरा कोइ हेक हाइरोरे बदनाम पी हेक हाइबा सुम्बा खरादी अदुम थोगा सुम्बाजे केस अदुम लाएबा दैमु मतै मना कोइदा मतेंग निरपजु यावेबा कोइ मनाव पाइ नुपीजे मपाम जखरे मंगोंदा बदनाम पीरम्मे मफम मतम पुथोलु सेंदोकहनबियो मतै मगा ngangnai अदु तौयेना अदमाइ बदनाम पीरा चखरेना मतै मना ओइना हाइरपजु यावी अदै हजुकी मौ मनाव पीजना ओइना आई सुयेंग येंगद्रे सुमाइना मतै मजिगा तुम लोइनादना सुमाइ लैरे खोलेना अदमाइना लाखिबजु दुम खरगक्ति मनुंग मनुंगदा सिगी थौदोकसे खरदी दुम थोएबको अदो कइनो अनि सुबा वारीजिदी आइना दुम कोइगी सोर्से होमदा लाकपजिंगी वारीजे अमम अदुम हापजगेना हेक लाकपगैजेको वारीदा कया इफा फजदबजु यावेको अदो सिगी मागी वारीजिदी फजैयेबको माजे सुमाइ तौए कोइगी ममांगी सैटरडेगी कोइना सुमाइना लाइव रेकॉर्ड लौबजे सिगी आई मेकअप तौबजे सिगीदा माजे कोइ युमददी यौसलाबा दुगा आइना आई हुजुक्ति वाई सा मतम लैत्रे चलाजु लावा नंग गाड़ी दम साराजि दुगा आइना मेकअप तोइङैदना दुम वाई लीरोना चमिन्नरे लाकमिन्नरे को दुम दुगा माइ मचा अमा नुपा अम पोरे दु मेकअप तोइङैजिदा गाड़ी थौबदे दुम कमाइ माइ तौबा नंगना दुम वाई जि लीबा हौरे अदुगा दुम मेकअप तौबजिदा दुम लीरे को अदा माइ वारी जि सुमाइ तौबने माजे कोइगी याम अंगांग ओइना दुम क्लास 9 स्वाइजिदा मतम अमदा कोई क्लास 9 10 से युम पानसे आमना अदुम थौदो कया कया अदुम सिदाजु यावदन लैरेदन माजु दुमाइ मोइ लेकाइदगी नुपाजी मोइ अदुम खंगनादना नुसिनादना माजु मयुम पाले को क्लास 9 से मोइ लेकाइजिदा नुपाजी कोइगी जेसीबी थौई पैसा थोई कोइ थागी तोलोकी मथक्ता नोंगोइजु थोकपा अदै माजुनदुना कइनो कया यंगचंदबनिना एमीना पुंगायमगी पुंगमगी अमता सुबि लाव हाइबजे अखोइ मतम याम असांगबा माजोनदुदो ऑर्डर लौरकपदुदि माजोना पैसा फंगबा अदुगा मु मतम अतेनबगी माजे जेसीबी थौई खंगबगी पुंगमखक पुंगमखक पुंगायमखक सिमता कोटपिरमु सिमता अदु हाइबजना अदु माना फंगजाबा अदुमबा गुडसे अदुम फंगबा नुपा ओयबा अदु मामक्ति जातिदना खोतन नुपीदा ओटपा नाइबा निसा पसा सासलगा अदुदि कैमता लैते हुजुकी इबेमजे अमरोमददि माजे ओटपा नाइबा माइ नुपान खुपांग से थाबा पैसा नुसा पिछलक्तरगा माना युम पुबे अवाबा अदुदि माइ युमबाल अनिरक पालेको माजे माना लाई प्रॉब्लम दे अनिरक सुबै प्रॉब्लम नेबा नुपागी अदु मादे अदुमक्ति थेंगनाद्रे नुपा अनि युम पामदा माजे खुबांग से थाबा खोटपा पैसा नुसा वालहनबै अदुदि मा थेंगनाद्रे अदैदा हजिकी कइनोजे माना नुपाजी लोंगाकांदा नुपाजी पैसा जोम जोम थोकपनिना पैसाजे से सि पाहेउ अदु पाहेउना लिसिंग अमा पिरम्बा अनि पिरम्बा हुम पिछलम्बा सुम तवेबा अदा नुपीजिदी मादी
마 ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯃꯄꯥꯟꯁꯦ ꯅꯨꯡꯁꯤꯅꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯗꯗꯥ ꯍꯣꯔꯦꯟꯗꯤ ꯍꯜꯂꯛꯄꯗ ꯑꯗꯨ ꯂꯩꯔꯣ ꯍꯥꯏꯕꯁꯤ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯂꯩꯔꯛꯄ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯂꯨꯍꯣꯡꯕꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯊꯕ ꯈꯣꯠꯄꯁꯦ ꯃꯅꯦꯝꯕꯣꯛꯁꯤꯗꯤ ꯃꯊꯥ ꯁꯥꯕ ꯑꯗ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯖꯣꯝ ꯖꯣꯝ ꯊꯣꯛꯑꯃꯤꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯊꯥꯡꯂꯣꯛꯄꯁꯦ ꯆꯥꯎ ꯌꯥꯎꯁꯜꯂꯨꯔꯦꯕ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯧꯁꯦ ꯄꯩꯁꯥꯁꯦ ꯂꯣꯏ ꯁꯤꯟꯅꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯗ ꯄꯩꯁꯥ ꯄꯤꯔꯝꯃꯨ ꯍꯥꯏꯔꯦ ꯃꯉꯣꯟꯗꯩ ꯂꯧꯏ ꯃꯥ ꯄꯤꯔꯝꯕꯅꯤ ꯍꯥꯏꯕ ꯃꯧꯁꯤꯅꯗꯤ ꯑꯗꯨ ꯃꯔꯨꯞ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯄ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯃꯥꯗꯤ ꯂꯨꯍꯣꯡꯕꯗ ꯃꯔꯨꯞ ꯂꯧꯔꯨꯕ ꯈꯣꯠꯂꯨꯕ ꯑꯗꯨꯝꯕꯁꯤꯒꯤ ꯀꯣꯟꯅꯗ꯭ꯔꯕꯅꯤ나 마제 마우제 pesa piyo 하라주 아두기 좀 마반지 칸나레바 마우지나 회 비버디 가라 비 아두가 마네복시나 무칼리나 마산파기 톨럭 pesa 고디 먹세 하나다우나 마우지디 짝 통하가 난기 레밤 톡벌 라요 난 나하르가 마나 로이 파이닝바 pesa 로임바 아도 다이디 마우지나 좀 마디 마윰제 팔라바니나 거기 좀 pesa 마이 노파나 좀 피살람마미나 마주 pesa 마 로이 파이닝바 아두가 खरदी ममानी मपानी तवम थोपने नदी पीबदी पीबा अदुमाइना मबानी पैसागी ngangnarapani manemboka maugaje ko si yam thoeba sigiju imu kai bam thoeba dei adum manembokina paisa puno pai gre magi loi oi gre ana torkanda manembokina adum ngang sai baje adum tawi dei lising manga piyo lising ahum piyo ngasi marup adu thang doini mi gi adu sendoi hundoini adu nen khana buje sum hongnareba adaidi nupijina ima aiju marup yak sallure ꯈꯪꯗꯕꯅꯤꯅ ꯑꯗꯨꯅ ꯑꯅ ꯍꯥꯏꯔꯒ ꯈꯔ ꯄꯤꯕ ꯈꯔ ꯑꯩꯁꯨ ꯑꯗꯨ ꯃꯔꯨꯞ ꯍꯨꯟꯈ꯭ꯔꯦ ꯁꯤꯒꯩ ꯂꯦꯝꯃꯤ ꯍꯥꯏꯕꯁꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤ ꯑꯃꯅꯤꯅ ꯊꯥ ꯑꯃꯗ 10,000 ꯄꯤꯁꯜꯂꯦ ꯈꯜꯂꯁꯦ ꯃꯅꯦꯝꯕꯣꯛꯀꯤ ꯃꯃꯤꯠꯇꯅ 90-90 ꯄꯤꯕ ꯑꯣꯏꯅ ꯎꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯈꯟꯅꯕꯁꯤꯗ ꯏꯃꯨꯡꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯧꯁꯤꯅ ꯄꯩꯁꯥ ꯄꯥꯏꯁꯟꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯩ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨ ꯅꯩꯈꯠꯂꯛꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯅꯨꯄꯤꯁꯨ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯦ ꯑꯗꯩ ꯃꯆꯥ ꯅꯨꯄꯥꯁꯦ ꯄꯤꯛꯏ ꯆꯍꯤꯃꯨꯛꯇꯤ ꯐꯥꯔꯦ ꯑꯗꯨꯀꯥꯟꯗ ꯅꯣꯡꯃꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯦꯛꯇꯪ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏ ꯈꯨꯡꯉꯥꯡ ꯆꯉꯥꯡ ꯊꯤꯗꯒꯩ ꯉꯥꯡꯕ ꯈꯥꯡꯕ ꯍꯩꯕꯁꯦ ꯉꯝꯃꯛꯇꯕ ꯃꯧꯁꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯁꯥꯎꯅꯤꯡꯗꯅ ꯃꯆꯥꯁꯦ ꯊꯣꯛ ꯄꯨꯈꯠꯂ ꯃꯄꯥꯝ ꯆꯠꯄꯅꯦꯕ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯃꯁꯤꯗꯕꯨꯗꯤ ꯑꯩꯅ ꯃꯥꯗꯣ ꯈꯥꯏꯅꯒꯦ ꯈꯣꯠꯅꯒꯦ ꯃꯛꯅꯗꯤ ꯆꯠꯄ ꯅꯠꯇꯦꯕ ꯑꯗꯩ ꯃꯇꯝꯗꯨꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯀꯩꯅꯣꯗ ꯂꯩꯌꯦꯕ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯔꯒ ꯂꯩꯈꯤꯕꯒꯤ ꯍꯜꯂꯛꯇꯕꯤꯗꯣ ꯑꯣꯏꯕ ꯑꯗꯨꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯨ ꯂꯩꯇꯕꯅꯤꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕꯤꯗꯨꯅꯦꯕ ꯑꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯒ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯏꯔꯦ ꯅꯪꯒ ꯈꯟꯅ ꯆꯠꯄꯁꯨ ꯅꯠꯇꯦ ꯑꯩꯅ ꯈꯔ ꯉꯥꯡꯕꯒꯤꯕꯨ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯣꯏꯁꯦ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯔꯛꯏꯃꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯃꯥꯅ ꯄꯥꯏꯁꯜꯂꯦ ꯃꯄꯥꯝꯂꯣꯝꯗ ꯃꯔꯨꯞ ꯌꯥꯎꯔꯦ ꯑꯃ ꯇꯧꯔꯦ ꯑꯩꯉꯣꯟꯗꯅ ꯄꯤꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯆꯠꯈꯤꯕ ꯃꯁꯤ ꯃꯧꯁꯦ ꯃꯥ ꯀꯔꯤ ꯋꯥꯠꯍꯜꯂꯤ ꯑꯗꯨ ꯀꯩꯗꯧꯕꯩ ꯃꯄꯥꯝ ꯆꯠꯂ ꯑꯩꯈꯣꯏ ꯌꯣꯜꯂꯤꯕ ꯅꯪ ꯌꯣꯜꯂꯤꯕ ꯑꯩꯒ ꯈꯠꯅꯕꯩꯕꯨ ꯃꯥ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯅꯪꯒ ꯈꯟꯅꯔꯀꯥꯟ ꯆꯠꯂꯣ ꯅꯪꯁꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯧ ꯃꯥꯅ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪ ꯎꯁꯤꯠꯇꯕꯅꯤ ꯑꯗꯨ ꯃꯄꯥꯝꯗ ꯍꯧꯖꯤꯛ ꯌꯣꯟꯕ ꯌꯥꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯌꯣꯜꯂꯝꯃꯅꯤ ꯑꯗꯨꯅ ꯈꯪꯍꯟꯁꯤ ꯃꯥꯅꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔ ꯅꯣꯟꯖꯔꯒ ꯂꯧꯍꯟꯅꯤꯡꯉꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯂꯧꯔꯨꯔꯗꯤꯅꯦ ꯍꯥꯟꯅ ꯅꯥꯎ ꯆꯥꯎꯔꯤꯉꯩꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯏꯕꯨꯡꯉꯣ ꯈꯪꯍꯟꯁꯤ ꯁꯤꯅꯦꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯁꯥꯎꯔꯦꯕ ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯠꯂꯕꯅꯤꯅꯀꯣ ꯁꯥꯎꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯌꯥꯝ ꯇꯧꯔꯛꯏ ꯃꯥꯅꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯔꯗꯤ ꯃꯃꯥꯅ ꯄꯥꯎꯁꯦ ꯍꯥꯏꯈ꯭ꯔꯅꯦꯅ ꯁꯨꯝ ꯃꯅꯦꯝꯕꯣꯛ ꯃꯧꯅꯁꯨ ꯃꯃꯥꯅ ꯄꯥꯎ ꯊꯝꯖꯟꯈ꯭ꯔꯅꯤꯒ ꯈꯟꯅꯩꯗꯅꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯕ꯭ꯂꯣꯛ ꯊꯝꯖꯟꯈ꯭ꯔꯦꯕ ꯑꯗꯩ ꯑꯇꯣꯞꯄꯗꯩ ꯇꯧꯔꯁꯨ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯍꯦꯛ ꯑꯣꯏꯔꯗꯤ ꯀꯛꯊꯠꯂꯛꯑꯦꯕ ꯐꯣꯟꯁꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯣꯏ ꯑꯍꯟꯈꯩꯅ ꯂꯥꯛꯑꯣ ꯋꯥ ꯉꯥꯡꯅꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗ ꯅꯣꯏ ꯊꯤꯜꯂꯛꯎ ꯈꯟꯅꯔ ꯆꯠꯈꯤꯕ ꯅꯠꯇꯦ ꯑꯩꯒ ꯃꯥꯅ ꯆꯠꯆꯈꯤꯕꯅꯤ ꯃꯥ ꯊꯤꯜꯂꯛꯎ ꯍꯥꯏꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯆꯠꯂꯨꯔꯒꯅꯦ ꯊꯤꯟꯕꯁꯨ ꯏꯀꯥꯏꯕ ꯀꯩꯗꯧꯕꯩ ꯊꯤꯟꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯃꯅꯦꯝꯕꯣꯛꯇꯨꯅ ꯉꯥꯡꯉꯦ ꯈꯣꯠꯂꯦ ꯑꯗꯨꯏꯗꯤ ꯃꯅꯦꯝꯕꯣꯛꯇꯨ ꯋꯥꯔꯛꯀꯗꯕꯅꯤ ꯃꯅꯦꯝꯕꯣꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯔ ꯄꯨꯖꯒꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯨꯛꯅꯕꯗ ꯃꯣꯏꯅꯁꯨ ꯊꯤꯟꯕ ꯏꯀꯥꯏꯕ ꯁꯣꯝꯗꯩꯁꯨ ꯂꯧꯕ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯑꯍꯥꯟꯕ ꯌꯨꯝꯕꯥꯟꯁꯦ ꯀꯩꯁꯨ ꯅꯨꯄꯥꯁꯤꯒ ꯈꯠꯅꯕ ꯈꯣꯠꯄ ꯅꯠꯇꯕꯤꯗ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯀꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯂꯧꯕꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯆꯍꯤꯃꯨꯛ ꯀꯩꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯕꯅꯤꯅ ꯃꯄꯥ ꯍꯣꯏꯅ ꯑꯉꯥꯡꯁꯦ ꯄꯤꯊꯣꯛꯈꯣ ꯁꯤꯗ ꯊꯝꯒꯅꯣ ꯑꯉꯥꯡꯁꯦ ꯃꯣꯏ ꯁꯥꯒꯩꯒꯤ ꯏꯁꯦ ꯁꯤꯗ ꯊꯝꯒꯅꯣ ꯑꯩꯈꯣꯏ ꯌꯣꯛꯄ ꯉꯝꯃꯣꯏꯅ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯂꯣꯟꯅ ꯄꯤꯊꯣꯛꯈꯤꯕꯅꯦꯕ ꯃꯃꯥꯁꯦ ꯈꯪꯍꯟꯗꯅꯀꯣ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯌꯦ ꯑꯉꯥꯡꯁꯦ ꯂꯣꯟꯅ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥꯁꯦ ꯀꯥꯏꯅꯕꯩ ꯃꯩꯆꯥꯛꯁꯦ ꯃꯥꯁꯦ ꯀꯞꯄꯒ ꯂꯦꯟꯕ ꯑꯍꯜ ꯂꯃꯟꯅ ꯌꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯅꯕ ꯅꯠꯇꯦ ꯃꯥꯅ ꯆꯠꯂ ꯂꯣꯟꯅ ꯂꯧꯔꯒ ꯑꯉꯥꯡ ꯌꯣꯛ ꯉꯝꯄꯣꯟꯇꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯁꯦ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦꯀꯣ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯈꯥꯏꯅꯈꯤꯕ ꯅꯨꯄꯥꯅꯤ ꯃꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯆꯥꯁꯤ ꯅꯨꯄꯥꯁꯤꯒ ꯂꯩ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯋꯥ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯆꯦ ꯆꯥꯡ ꯄꯥꯏꯅꯔꯦ ꯎꯄꯨ ꯀꯥꯡꯊꯣꯜ ꯂꯣꯏ ꯊꯥꯡꯅꯈ꯭ꯔꯦꯀꯣ
ꯃꯄꯥꯝꯗ ꯂꯩꯈꯤꯕ ꯆꯍꯤ 2 ꯐꯥ ꯑꯗ ꯃꯕꯥꯅꯤꯁꯦ ꯅꯪꯁꯨ ꯌꯨꯝ ꯀꯥꯏꯅꯕꯅꯤ ꯑꯩꯁꯨ ꯌꯨꯝ ꯀꯥꯏꯕꯅꯤ 이반이 라이박 팀인나봐 ngaktani 이반이 kano tawsi khosena nupa hoina kanna hairaktana moije sillaga khangnahanbani khangnare dei chaji yongminaji khosena dei nupijina ju yare ada nupajina dum magi koinari ngai ja chaningba thakningba leibiraktana ama tawdana sum yam phajana nungsinare bako adai nupije luhongaga mabani je sielaga luhong anirak suba amuk luhonge ani rak luhong basi yam yawnaramme ko nupa khaknatana nupida anirak luhongba anirak boloi sepse yam yawramme ba adai di honge moiji mai hong dana ko ta yam phajana adum lairaki maje yumji da ko adu laira kan do ki hariba nupa ji jumu maje koigi business taweba du maje dum paisa nung saje thokpa nupa oiba adum aduga paisa nung saje thoi no mage dum lising ahum lemok pa mari lemok pa sije dum nupi jina pai kholi adum maje nungai adaju dum paisa nung sage di nungai reba maje aduga maina phajana laira magi masa nupi ju mana dum phajana tawi adu boarding da thamgra ji ma class 6 kara bani na boarding da thammi ko duga mana kano taweba koi nupa je kamai tawge da hana mana loramba nupi je sije maje mayum ju koi thawaina pan bani natraga nupa amaga tha nyu me mayum pan dong bhara da kai dek lemina ruba almai khara maje nupa je nupa amaga mu hek loina ba dmaina khara di tawre ngau sna boy ba oiba da hana nupi je mu mai nupa jna koi khale ba koi khale adai adugi koina ba dom khanare da nupa jna hare nang di kaina bangamni ai hana nupi de kaina bangamoi koi cha lai jini nabani khaina re na wa loi loina dana taraga ai je lakhibani aduna ai di longa phatana lakhibani adu ai di atombi ju natte ma lai leina porba natte dina kai seng na lakhibani aduna nangoi ju ma ga loina ba yaroi ai ga huju ai ga hana yum param banu paduga ai ga ma ga loina ge nang ya ga dran yam khanai ba ada khanabjida nupana nupina tawbudi hekta yabra nupa koina tawbudabu yawani adu nangna taw nanga ka edana adu do na mana hai ba ko adu ge dum yenai koina ga no loina ga no habji yade dum yenai dum nupa jidi magi thabak saka dawdi satlaga hangba matam dadi dum nupi jiga koiba chatpa ko patawre adu da nupi jina haire ba pusalo na kai sengna leiminna raji mai ju masa leibani masa yoksara jani yumjida khaidu oga magina som aigina somana nomuna maga tummo maga saro nomuna aida saro aiga tumji pusalo ai ka su kaidre aduga lamda admai sum pangoi da loina badudi ai haina de laina tinna palakani ai ki jey aduga madi nupa ju khara yame aduna ai haina de na nupi jina haiba pusalo ha ju yada ba nupi dun laibadi ai di thawaina di leira roi mu haiba adudi mi kanam di atombi lolakpa yaroi haina di mi adu ai di pusalo adum haire adu pusalo ju yada ba aduga mai sum loina badi aina pamde ai na haire bako adai di aduge dom khanna ba ngangna ba adai nupi duga maga phone da lauk thatna ba yam thoe aduga macha ji boarding da nupi duga una sat lerame ba nupi han gi macha thamba do dai birthday ga je hotel am da sillaga boarding de macha do lawre dana aduga sinmin na lerame ba adai mangon da dum paisa ngsa pisala amba nupa ji pisalak tre ba ana alu jima wali ngari jima wali ha kan da di pirakpa aduga toina haida haijaloju ngari nganda leigi judi alu nganda leigi judi hareba chagi yumdo ani pala bani na paisa do mathong khangdreba dum nupi jiga dum paisa pakhang sa koi ba satana khotana paisa do khas me amanghal leireba dum haina isa gi oina tungjan bana phai sine ba man khanjai jina ko da magi kaino jina haireba adumaina sum adugi nungai tabagi maje home da leiraga mainu paje kaura kholaga nupi do ju kaukhallaga moiji kano launa ge kana pura pusala lo aduna ta lauro yaroi da bo gana makha dana mari leina daba ana adugi maje mateng pangbiyo na la ambane ba ado ma budi dum kano tawdana budi chat khre dum phajana maido koigi mana kai haidoino lak gane mai nu pa jina ju mabang je dum phone phaunaraga mai nu pa duna ju isa leibani na du na adum themaga phana boloi sillaji dai dai khatna dana wai saba ko du ikai haraga dum maje mai nu pa duna dum di laula ko la thema dum pu greba phadana di phamna gi dreba nu pi ga ko khatna ga di adumai tawe do smaina ne hana amma thiramba khaina gra amma thi ba do is phuna phure khole ai nu pa no otle du tawre na di khaina dra masa le hobani na mayum mong panara kanda di amuk pau phaunarakpa amuk kan launa salakpa bo yawe ba aduna
ꯀꯣꯟꯅ ꯑꯃꯨꯛ ꯋꯥ ꯂꯣꯏꯅꯔꯦ ꯍꯥꯏꯔꯒ ꯂꯧꯕꯤꯔꯨꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯅ ꯃꯆꯥꯗꯤ ꯂꯩꯍꯧꯕꯅꯤꯅ ꯑꯗꯣ ꯐꯠ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯍꯦꯛ ꯊꯤꯖꯤꯟꯕ ꯑꯗꯩ ꯅꯨꯄꯤꯁꯨ ꯈꯥꯏꯅꯔꯦꯅ ꯐꯠ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯁꯤꯁꯦ ꯐꯠꯇꯦꯕ ꯃꯆꯥ ꯂꯩꯔꯗꯤ ꯈꯤꯇꯪꯗꯤ ꯈꯥꯡꯅꯔꯒ ꯁꯥꯎꯅꯈꯤꯕ ꯈꯣꯠꯅꯈꯤꯕꯁꯦ ꯈꯔ ꯆꯍꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯈꯔ ꯐꯥꯊꯅꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯟꯅꯔꯁꯨ ꯃꯆꯥꯗꯨ ꯌꯣꯛꯃꯤꯟꯅꯕ ꯌꯥꯏ ꯅꯨꯄꯤꯗꯨꯁꯨ ꯃꯌꯨꯝ ꯄꯥꯜꯂꯨꯗ꯭ꯔꯒꯗꯤ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯊꯤꯔꯨꯗ꯭ꯔꯒꯗꯤ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯨꯕꯗꯨꯗꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯂꯧꯁꯟꯅꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯊꯤꯔꯨꯕꯗꯨꯗꯤ ꯑꯗꯨꯝꯕꯨꯗꯤ ꯃꯥꯏ ꯍꯥꯟꯅꯩ ꯅꯨꯄꯤꯗꯨꯅ ꯂꯩꯒꯅꯤ ꯇꯧꯕꯗꯕꯨ ꯊꯤꯖꯤꯟꯕꯤꯔꯨꯔꯤꯕ ꯅꯨꯄꯤꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦꯕ ꯑꯗꯣ ꯅꯨꯄꯤꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯗꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯃꯨꯛ ꯌꯥꯎꯔꯦꯗꯅꯀꯣ ꯍꯥꯟꯅꯩꯁꯨ ꯑꯃꯨꯛ ꯑꯃ ꯂꯩꯍꯧꯔꯦ ꯑꯗꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯃꯥꯅ ꯀꯩꯒꯨꯝꯕ ꯈꯥꯏꯅꯔꯦꯅ ꯈꯜꯂꯣ ꯃꯣꯏꯗꯤ ꯁꯥꯒꯩ ꯅꯥꯇꯩꯗꯣ ꯖꯥꯠ ꯈꯔ ꯊꯤꯕ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯑꯅꯤꯔꯛꯁꯨ ꯁꯨꯝ ꯈꯥꯏꯅꯕ ꯑꯗꯩ ꯃꯆꯥꯁꯨ ꯑꯃꯨꯛ ꯄꯤꯊꯣꯛꯄꯤꯈ꯭ꯔꯦꯅ ꯈꯜꯂꯣ ꯃꯆꯥꯁꯨ ꯑꯃꯨꯛ ꯀꯥꯏꯅꯕ ꯍꯥꯟꯅꯩ ꯃꯆꯥꯁꯨ ꯀꯣꯟ ꯐꯪꯗ ꯑꯗꯨꯁꯨ ꯀꯣꯟ ꯐꯪꯗ ꯃꯥꯁꯦ ꯑꯃꯗꯩ ꯑꯃꯨꯛ ꯌꯨꯝ ꯀꯥꯏꯔ ꯂꯥꯛ ꯑꯃꯗꯩ ꯑꯃꯨꯛ ꯑꯗꯨꯅ ꯃꯥꯅꯁꯨ ꯆꯠꯄꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯣꯏ ꯅꯨꯄꯥꯗꯨꯅ ꯋꯥꯠꯇꯦ ꯄꯥꯗꯦ ꯄꯤꯖꯩ ꯄꯤꯊꯩ ꯈꯨꯕꯥꯡꯗꯤ ꯁꯦꯠ ꯊꯥꯗꯦ ꯑꯣꯠꯇꯅ ꯅꯩꯗꯅ ꯈꯨꯐꯨ ꯊꯤꯅ ꯐꯨꯗꯅꯗꯤ ꯇꯧꯗꯦ ꯇꯧꯕꯗꯕꯨ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯗ꯭ꯔꯒ ꯑꯗꯨꯝ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯈꯤꯕꯅꯤꯅ ꯅꯨꯄꯤꯗꯨꯗ ꯅꯨꯡꯉꯥꯏꯐꯝꯗꯣ ꯈꯪꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯁꯤ ꯋꯥꯔꯤꯁꯤꯅ ꯑꯗꯣ ꯃꯊꯪꯗ ꯉꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯂꯤꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯔꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯒꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗꯕ ꯑꯩꯈꯣꯏꯅ ꯈꯟꯊꯍꯧꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯇꯩ ꯃꯗꯨꯒ ꯊꯝꯅꯔꯤꯕ ꯃꯔꯤꯗꯨ ꯃꯥ ꯍꯥꯟꯅ ꯀꯩꯅꯣ ꯂꯩꯔꯝꯃꯒꯁꯨ ꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯒ ꯃꯥꯅ ꯁꯦꯝꯗꯣꯛꯆꯕ ꯉꯝꯖꯔꯝꯃꯒꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯁꯨ ꯑꯐꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯂꯝꯕ ꯌꯥꯔꯝꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯈꯩ ꯁꯦꯡꯅꯔꯦ ꯍꯥꯏꯔꯒꯁꯨ ꯑꯃꯨꯛꯀꯁꯨ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯁꯨ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯇꯧꯗꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯨꯞꯅ ꯅꯩꯅꯔꯒ ꯑꯩꯈꯣꯏꯅ ꯈꯟꯊꯃꯤꯟꯅꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯃꯌꯥꯝꯒꯤ ꯑꯍꯦꯟꯕ ꯀꯃꯦꯟ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯀꯔꯝꯕ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯃꯤꯟꯅꯕ ꯌꯥꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯟꯊꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯅꯤꯁꯤ ꯃꯇꯨꯡꯁꯤ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯥ ꯏꯝꯐꯥꯜꯗ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩ ꯍꯥꯏꯕꯗꯤ ꯆꯦ ꯕꯤꯆꯥꯗꯤ ꯈꯪꯕ꯭ꯔꯣ ꯈꯪꯉꯝꯃꯣꯏꯅꯦ ꯃꯄꯨꯟꯁꯤꯒꯤ ꯏꯝꯐꯥꯜ ꯃꯁꯛꯁꯨ ꯎꯗ꯭ꯔꯤꯕ ꯃꯥꯅ ꯏꯝꯐꯥꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯒ ꯑꯩꯒ ꯊꯥꯖꯔꯅꯤ ꯁꯤꯅꯤ ꯅꯠꯇꯦꯅꯦ ꯃꯧꯄ꯭ꯋꯥ ꯑꯃ ꯂꯩꯔꯤꯅꯦꯅ ꯇꯧꯔꯤꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯉꯥꯎꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦꯗꯅ ꯑꯥꯗꯩꯁꯦ ꯅꯣꯏ ꯗꯥ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯂꯩꯊꯣꯛꯈ꯭ꯔꯕ ꯅꯃꯥꯏꯗꯣ ꯀꯩꯒꯤ ꯑꯃꯨꯛ ꯍꯟꯖꯤꯟꯒꯦ ꯈꯜꯂꯤꯅꯣ ꯍꯥꯏꯌꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯌꯥꯝ ꯆꯥꯛꯈꯤꯕ ꯀꯌꯥꯝ ꯋꯥꯈꯤꯕ ꯅꯪꯅ ꯈꯪꯕꯤꯒꯗꯕ ꯅꯠꯇꯤꯌꯦ ꯑꯗꯨꯒ ꯁꯤꯃꯗꯤ ꯍꯥꯏꯒꯦ ꯅꯪꯗꯤ ꯑꯩꯅ ꯁꯤꯃꯛꯅꯤ ꯈꯜꯂꯦ ꯅꯟꯗ꯭ꯔꯥ ꯉꯥꯏꯈꯣ ꯄꯥꯏꯔꯛꯀꯅꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪꯅ ꯃꯨꯟꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯁꯥꯔ ꯑꯩ ꯍꯪꯒꯦ ꯅꯪ ꯁꯤ ꯀꯩꯗꯧꯔꯤꯕ ꯀꯩꯅꯣ ꯁꯥꯔ ꯑꯣꯐꯤꯁ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯥꯏ ꯅꯣꯛꯁꯜꯂꯛꯇꯅ ꯇꯧꯏꯅꯦ ꯍꯣꯏ ꯅꯪ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯁꯥꯔ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯦ ꯑꯦ ꯀꯩꯒꯤ ꯑꯩ ꯉꯁꯤꯗꯒꯤ ꯁꯥꯔꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯔꯤꯅꯦ ꯀꯔꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯔꯣꯅ ꯈꯔ ꯍꯥꯏꯀꯣ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯄꯣꯁꯁꯦ ꯃꯥ ꯆꯪꯍꯟꯒꯦ ꯌꯥꯔꯛꯑꯅꯤꯍꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯗ ꯂꯩꯕꯗꯨꯗ ꯌꯥꯔꯛꯑꯅꯤꯍꯦ ꯑꯩ ꯁꯦꯜꯅ ꯉꯝꯗꯕ ꯂꯩꯇꯕꯅꯤꯅꯦ ꯃꯆꯥꯗꯣ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯒꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯇꯧꯏꯁꯤꯕꯨ ꯍꯦꯟꯃꯜꯂꯕ꯭ꯔꯅꯦ ꯀꯩꯅꯣꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ
ꯃꯤꯍꯨꯟꯒꯁꯤꯅ ꯀꯟꯅ ꯆꯣꯡꯈꯠꯂꯛꯏꯁꯤꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯄꯣꯁꯇꯨꯗ ꯇꯧꯁꯟ ꯂꯩꯁꯤꯟꯅꯔꯒ ꯐꯝ ꯈꯔ ꯆꯥꯎꯕ ꯑꯃꯗ ꯆꯪꯍꯧꯅꯕ ꯇꯧꯁꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯤꯜꯂꯛꯀꯦꯕ ꯅꯪꯅ ꯁꯤꯟꯒꯦ ꯍꯥꯏꯔꯗꯤ ꯇꯧꯁꯤꯟꯅꯗꯅ ꯑꯃꯨꯛ ꯂꯩꯗꯣꯏ ꯁꯔꯨꯛ ꯐꯝ ꯑꯆꯧꯕ ꯑꯃ ꯀꯣꯛ ꯍꯥꯞꯄꯤꯈ꯭ꯔꯣꯅ ꯊꯣꯏ ꯑꯃꯗ ꯀꯣꯛ ꯍꯥꯏꯔꯣꯗꯅ ꯃꯥꯅ ꯅꯪ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅ ꯅꯪꯅ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯌꯥꯔꯛꯀꯅꯤ ꯀꯩꯅꯣ ꯏꯁ ꯀꯅꯥꯅ ꯑꯩ ꯄꯥꯝꯖꯩ ꯍꯥꯏꯅꯣꯕ ꯄꯥꯝꯖꯩꯗꯨꯗꯤ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯇ ꯃꯥꯅ ꯅꯪ ꯎꯅ ꯂꯩꯗꯨꯗꯤ ꯌꯥꯔꯦꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟꯊꯣꯛꯆꯔꯤꯕ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 22 ꯁꯨꯕ एपिसोड 22 सुबह एपिसोड येंबिरिबसिंगबो हन थागचरी लोइना मयामगी अखोगी ओजारो मितालेमगी ममांगी अखोगी ब्रेक की ममांगदा थमजखिबा वारी अनिदगी कमेंट सुसो सोइदन अमम थंबिराउ अहेनबा वखलोन अमदि अहेनबा अखोगी बुथिलोक्सिंग ओइगदबा मयामगी कमेंट सिंदु थंबिराउ हाइना थमजगे हाइबदि अखोइना ममांगदसु हाइजखरे अखोगी कमेंट सिंगदगी अखोइना चिथा होबा अवेयरनेस पीगदबा मैसेज पीगदबा वालहोबा सिंदु अखोई कमेंट्स दगिसु मयामसी फुकटलगा अखोई मयामसी ज्ञान तामिनबा अमदि अखोइना थमजरिबा मोतो मणिपुर दगी अखोई क्राइम से मिटिगेट तौमिनसी हाइबसि थमजरगा मयाम क्राइम डायरी सिंग येंबिरिबसिंग हन थागचरी लोइना अहेनबा सब्सक्राइबर अमदि अहेनबा व्यूअर्स मयामना पुथोकपिरगा अखोई क्राइम डायरीज की प्लेटफॉर्म इपो मीडिया थमजरीबसी मयाम एबल तौमिनसी अमदि मयाम क्राइम डायरीज सिदगी मयामसी बुधिलौसिंग अमदि अफब वखलोन अफब खुनाय अमा पुरकपदा अचबो मतेंग पांगमिनसी हाइना थमजगे अदुगा ब्रेक के मतुंग सिदा अमुक अखोई ओजागी ngasiगी अखोई थमजखिबा ओजागी टाइटल अरोनबा मरीना काहेलकबा इमुंगी अहांबा तांगका थंबिखरे मखा चथजरकपसे अखोईगी ओजागी करंबा क्राइम नो हाइबदि क्राइम सिदगी अखोइना करी वखलोन मचंगबा लोखपे याबगे हाइबदु ओजादगी तामिनसी ओजादा थमजगे मयामना अदुम अखोईगी कइनो मनेमबोकी वांगांग वाताना अखोई मौदा नुंगाइतबा अदुमबगीदि मयाम अखोइना लीगरेदना अदुम मकुबोकना जोमुक अदुमबा वांगांग वाता सि तौबदि मौजना नुंगाइजदबा अदुमबा लिबियो इचेना अदुम हाइबनेबको हौबदगी अदो कइनोजे जुकी हाइबा इबेमजे कमाइ तौगे हाबदा माजी कइनो मास्टर लोइरे प्राइवेट स्कूल की ओजानी मसाजे दुगा ट्यूशन का कई मयुम दम तौई दुगा माइ नुपाजु जु ओजानी मोइ मास्टर तंबदे खंगनरकपनि मबानजे अदो माइ नुपाजु मयुम द ट्यूशन तौई अदुम ज्ञान ताना लेनाबा ngaktनेबा अदा नुपीजु मयुम द ट्यूशन का मैम तौदरा नुपाजु दे हेले माना अंगांग याम पजे एंग माइ अयुक कि नुंदिंगी नुंदांगी का तौरगा मोइ लेकाइ जिदा माजु पुरा बेबार नि तौनै जिको मोइ थोंगान जिदा जे ट्यूशन थिलकपा मामपा जिना योमिनेबा अदा माइना मागी पुंसि जे आम गसम द हिंजरकपा नुपी यम खक्तनेबा अदो सिगी वारिज दने आइना सिदी डेडिकेट तौजगेबा कोइगी लैसारिङैदा माइ तौरगा कोइगी प्राइवेट की थबक हायरगे समना अदा माइना मा तौजरामबा अदा युम पानबदगी माना तम इबा लाइक तुगी चानबा सिजुनबम लैतबा मचा होनरगा इमु होनरगा पुरा लोइ मांगगा लैबा दुगी याम नुंगाइतबा नुपी लैको अदा माजे माइना हौजरकपनि अदो माइ नुपाजिगा मोइजे कइनो युम पालकांदा नोइरोमदा ट्यूशन तौजी खोसी अदु तौजी का ट्यूशन तौफम खरा चाउथोक्सी खोसी गाना याम हाइनैको अदुगा याम फजना मोइनि जे चेन जोंगना लोहोंगेको अदा लोहोंगे अदुगा युम पालकांदादी कमाइन तौगे हाबदा ngसाइगी मोइगी इमुंगजी मकुबोक्सी मनेमबोक लैगिद्रेबको नुपीजना लाकपदा हानदा यौना दम लेरमद्रेबा अदुगा मकुबोक्सी ngang चैबा वांगांगजी याम थीबा माजे वांगांग फजदबा मसागी सुमाइना nganganba हल्लैबा अदो माइ मसा निंगोन मसा पिबानादि कैसु खंदबा मौनादि याम नुंगाइजदबको टॉप लाकपददि अदो मागी खुलाव अदै वांगांगजी मौजेक्ता खंगबा ए कइनोने सिदिना मादी मोइ मुंगदि वागा याम कन ngangnarक्तबको मपा ओइगदो अदुना ताइवनबा मादी हेक लाकपदगी अंगांग मक्ता सुमांगदा सानारेदनको अखोइ सागैदुगी मोइ युमजे पारेंग मंगा टुक ताजानेबा सानारेदनको मकुबोक्जेक्ता संध्या वाइजदा जिपु साना मतमना हा अन तौरगने वांग सांखरा सदबा ना पा थोराइ मचाजिंगजिदि का तौर लाउरगा एकतने अंगांग का काय चेनबा अदमाइना मौजे सुम नुंगाइतबा माना अदुगा माजे मा कनो थाले पे मिरोलेको अदो माजे चांगमोबजे याम थिना मौबा अदै मादि मयुमददि लाइसुदा होनरागा लैरकपैना थबक सि कया या यौरक्तबगा चांगमोगी बजिदे माजे पुरा मसाजे ड्रिप यानदना खोतना चाबा थकपा यादबि इंजांग मनम ताबदा ओबि अदुना माइ नुपाजना हेक चंगजला थोंगाजु मौ लाइजे कैदौनबनो आइदि हैनदे नुपान चाइ सिंग थोंबा चलो मौ लाइजे कैदौनबनो अना तरगा हेक ngang लाउबि नुपा माइ नुपाना थोंजबदु जुंग यादबा अदै नुपा मौदुरि तार लैग्रेको सोमददि
ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯥꯅ ꯊꯣꯡꯉꯦ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯩꯇꯕꯅꯤꯅ ꯆꯥꯕꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯃꯅꯦꯝꯕꯣꯛꯇꯣ ꯀꯨꯏꯅ ꯀꯩꯗꯧꯔꯕꯅꯤꯅ ꯃꯣꯏ ꯅꯤꯉꯣꯟꯈꯩꯗꯤ ꯂꯩꯔꯝꯃꯤ ꯃꯣꯏꯕꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯣ ꯅꯤꯉꯣꯟꯈꯩꯗꯨꯅ ꯂꯣꯏ ꯊꯣꯡꯉꯝꯃꯒ ꯑꯃꯨꯛ ꯅꯤꯉꯣꯟ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯩꯗꯤ ꯃꯄꯥꯁꯤꯅ ꯊꯣꯡꯍꯧꯔꯕꯅꯤ나 ꯃꯄꯥꯁꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯌꯦꯕ 마나 통자라가는 사위 이상한 통보는 뺄래 아나 아들 마나가 핵 통보제 거기 뭐기 싹까지 틴닝더비 마미까지 카카 이행아가 아거기 뭐라이지디 아거이나 마세바 동너버 다르네 아두나 뿡앙당앙바 솜드나 장목드나 싸든 톡가 야다는 더이도 아다 얌 누아이따바 망원더디고 아다 뭐 앙앙도 뭐 야옥살레 마제 앙앙지 무시엔잘레 앙앙지수 얌 나간바 마사 손바 핵 꼭보대 허래 존디스니 마 야이미 아두네나 마마 웅나 마사 웅나 마고 복선 이초즈 뽀 랑다 랑바 이뭉 누아이레 이뭉 누아이레 이뭉 누아이레 묻바 딱바 라할리미 욤 딱까이 딱비 마우니 아시디 나 뿡앙다 앙바 나가 나브네 마디 마토 아이지 얌 누아이다바고 아다이디 뭐 마디 마기 오자 오이락바 콧바 튜션 tꯧꯕꯗꯤ 하이루누 로인 뚜에 아나부 혼나 레레 마사 혼나 레레 로인 뚜에 아다이 묵수 칼레가 묵수 마제 마나 까이다웅아이 아이제 튜션 tꯧꯗꯅ ꯈꯣꯠꯇꯅ 하네 ꯄꯨꯟꯁꯤꯗꯨꯗ ꯍꯜꯂꯛꯄ ꯉꯝꯈꯤꯗꯒꯦꯅ 마자 ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯈꯜꯂꯦꯒꯁꯨ ꯃꯆꯥ ꯑꯃꯁꯨ 미론전ꯗꯅ ꯑꯃꯗꯣ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯃꯁꯨ 미론전ꯂꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯄꯣꯛꯈ꯭ꯔꯦꯗꯅ ꯑꯅꯤꯁꯤ ꯍꯣꯠꯅꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯇꯝꯖꯔꯛꯏꯕ ꯃꯍꯩ ꯃꯁꯤꯡ ꯂꯣꯏꯅ ꯇꯣꯛꯑꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯇꯨꯏꯁꯟ ꯇꯧꯏ ꯑꯣꯖꯥ ꯑꯣꯏꯕ ꯆꯠꯂꯤ ꯃꯥꯏ ꯅꯨꯄꯥꯗꯤ ꯍꯥꯟꯅꯩ ꯄꯨꯟꯁꯤꯗ ꯀꯔꯤꯝ ꯃꯥꯡꯗꯅ ꯂꯩꯕ ꯃꯥꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯅꯦ ꯀꯩꯅꯦ ꯃꯆꯥ ꯆꯦꯟꯁꯤꯜꯂꯛꯄꯅꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯀꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯥꯏ ꯅꯨꯄꯥꯅ ꯅꯥꯟꯅ ꯁ꯭ꯀꯨꯜ ꯆꯠꯇꯅ ꯑꯗꯩꯗꯤ ꯇꯨꯏꯁꯟ ꯇꯧꯗꯅ ꯂꯩꯈ꯭ꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯦꯟꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯩ ꯃꯀꯨꯕꯣꯛꯁꯤꯅ ꯏꯁꯧꯁꯦ ꯄꯪꯂꯥꯡꯗ ꯂꯥꯡꯉꯒꯅꯦ ꯑꯉꯥꯡ ꯀꯞꯄꯩꯁꯨ ꯂꯥꯡꯕ ꯑꯉꯥꯡ ꯅꯥꯕꯩꯁꯨ ꯂꯥꯡꯕ ꯈꯪꯗꯦ numitki isauze lange adaidi mausidi angang naina koi angang je doctor da khara sat sak se thongamdre adai makuboksina muk chapu ya lenglang thombe mai imung je amna moi gi je kaino oidre ba ko adai ngang ba chai ba nayum pa lak na te na sa pok lak bane si wai je hai ba adai di nayum dai laina po laga nga le nai ane yang ngangi ko makuboksina adai di noi gi sak te di hapung moi ga haira macha no pa ga ma ga gi dek thong ga hek cha gi ba adai mau jina ma ju sak lam ba ko ne ko karam de ka ma sa amai sum tau dana mau do kaino tau ba de phajana imung gi thabak se tau ba ngam da ba da gi ne ai tongan sa ne ai noi ga samin ngam moi ana makubok se tongan sa kare ba adu su atom ma gi kaino se ingon sore ngang bi mana sak thong ngang bi adai macha no pa se sakre dana mauji ki dana thong lo laga maka dana masa ani jiga leireba moje khabo khajannareba adai makubok se khoi gi nupi yum gane maje nupi makti thirakte aduga nupi yum gate dum phone da wai dum saba hingon sore dana law thara dum wai saba adai masa moidi chaksangai je khoi gi partial plai am khakna pi bani na somda sol hon bo somda ta bam pham ne ba law thara ga ni ko man thabak taw taw makubok se dum wai sa nok tana khotana em mauji ma lei aina smai wai sabje yabraga khandabi mana tawning bagai di loi taw yaba adai mau hoi china kaino mek toragana adu yabra noi na mai taw yabre ta haiba ada mau ji noi na ne hoi mau ji mata gi ni haiba gi lona saba na ta jano haiba mata dawna saba do hau na ga nok tana khotana pakhang ma cha dawna ada mau ji yam adum baga do haina rakta bala lai sugi mi ga oira akpane yam haina ta ba mau ji noi na ta dana ba ne honai ba ada mai na yam nongai tana ma gi khulai je adai makuboksina kau bana te ngang bana te adai masu ga je changu ya bana te chanai nama do sakta nu se changano eta lawi masu ga je ki ba changam de ba adumai na ne makuboksina ngasina kari hairakani hayeng na kari wangang nganga kani na ne kano mau ne na lai me na cha ba thak point chieng ting na blak ba ne si mau ji di khara hai icha na talak po na mak ma loi chuppe icha jina wana tale ado ngak le na paisa hundok le re doctor da ana tawdana chap manai mama phatramina macha ju phate mama nusi da mina macha ju nusi de ga na dum sumba wangang mayam jana yam thina wana leiba ma je ko da mana koi mango khoi jidam tang makubok se koi kau khatlaga ma je counseling pi daga amtang hona ba ya ga dra na ma je tanara ine ba adaida mahajna koi punja ge koi tum seba to gom to pato ge ngawai budi hoi ai na dan yek tan cha po inga pi ngai da khara tau re adu ji ti cha ga ju chaw re thoi dong na ju na yak yaw des mai to khai leina bji nungai te mi na ju kan ma ku bo ji bu
ꯁꯦꯕꯥ ꯇꯧꯗꯦ ꯄꯤꯖꯅꯤꯡꯗꯦ ꯇꯣꯉꯥꯟ ꯄꯤꯖꯩ ꯃꯀꯨꯕꯣꯛ ꯈꯛ ꯂꯩꯕ ꯃꯅꯦꯝꯕꯣꯛꯁꯨ ꯂꯩꯇꯕꯁꯤꯕꯨ ꯃꯧ ꯂꯥꯛꯑꯦꯅ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯃꯀꯨꯕꯣꯛꯁꯤꯅ ꯆꯥꯛ ꯊꯣꯡꯉ ꯆꯥꯖ ꯂꯩꯔꯦꯅ ꯍꯥꯏꯈꯤꯅꯤ ꯑꯗꯨ ꯄꯨꯟꯖꯒꯦ ꯄꯨꯟꯕꯁꯦ ꯑꯝꯇ ꯌꯥꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯀꯌꯥ ꯍꯥꯏꯔꯦ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯃꯥꯅꯁꯨ ꯌꯥꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯈꯨꯗꯤꯡꯒꯤꯁꯨ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯌꯣꯜꯂꯦ ꯃꯧ ꯂꯥꯛꯑꯦꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯅꯨꯔꯕ ꯑꯩꯕꯨ ꯍꯧꯖꯤꯛ ꯏꯁꯥꯅ ꯆꯥꯛ ꯊꯣꯡꯉ ꯆꯥ ꯂꯩꯌꯦꯅ ꯌꯣꯜꯂꯦ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯂꯤꯕꯗꯗꯤ ꯂꯥꯏꯕ ꯃꯤꯗꯨꯒꯤ ꯋꯥꯈꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯌꯦꯕ ꯑꯗꯣ ꯍꯌꯦꯡꯋꯥꯏꯐꯥꯎꯁꯨ ꯑꯩꯁꯦ ꯐꯠꯇꯕ ꯃꯀꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯃꯧ ꯇꯥꯍꯧꯔꯅꯤ ꯑꯩ ꯅꯨꯄꯥꯅ ꯀꯌꯥ ꯍꯥꯏꯔꯦ ꯆꯠꯊꯣꯛ ꯅꯪ ꯅꯨꯄꯤꯁꯤꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯩ ꯊꯣꯡꯅꯤꯡꯉ ꯆꯥꯅꯤꯡꯕ ꯆꯥꯖꯒꯦ ꯋꯥꯉꯥꯡꯀꯅꯨ ꯅꯣꯏ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯑꯗꯨꯅ ꯃꯀꯨꯕꯣꯛꯁꯦ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨ ꯄꯦꯟꯁꯤꯟ ꯐꯪꯉꯦꯕ ꯑꯗꯨꯅ ꯃꯥ ꯄꯩꯁꯥꯗꯨꯅ ꯀꯣꯝꯅ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯑꯗꯣ ꯃꯁꯨꯒꯤ ꯅꯨꯄꯥ ꯑꯃ ꯑꯆꯥꯄꯣꯠ ꯂꯩꯅꯤ ꯈꯣꯠꯅꯤ ꯃꯁꯨ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯂꯩꯇꯦ ꯑꯝꯇ ꯑꯗꯣ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯅꯣꯡꯉꯥꯟꯕꯒ ꯁ꯭ꯀꯨꯜꯗꯣ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯆꯠꯈꯤꯕꯅꯤ ꯍꯣꯔꯦꯟ ꯄꯨꯡ 3 3:30ꯗ ꯍꯜꯂꯛꯇꯣꯏꯃꯤꯅ ꯑꯗꯨꯏ ꯃꯇꯝꯁꯦ ꯃꯥꯗꯤꯅꯦ ꯃꯀꯨꯕꯣꯛꯁꯤꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯛꯀꯗꯒꯦꯅꯅꯦ ꯀꯔꯤ ꯉꯥꯡꯀꯅꯤ ꯀꯔꯤ ꯆꯩꯔꯛꯀꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ ꯂꯣꯜꯂ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕ ꯑꯗꯩ ꯃꯆꯥꯈꯩꯁꯤꯁꯨ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯆꯥꯎꯁꯜꯂꯝꯅꯤ ꯁ꯭ꯀꯨꯜ ꯂꯣꯏ ꯆꯠꯈ꯭ꯔꯦꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯃꯧꯁꯤꯒ ꯃꯀꯨꯕꯣꯛꯁꯤ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯃꯧꯁꯤꯗ ꯌꯥꯝ ꯋꯥꯕ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯃꯀꯨ ꯂꯩꯈꯤꯗ꯭ꯔꯒ ꯃꯅꯦꯝꯕꯣꯛ ꯂꯩꯍꯧꯕꯅ ꯐꯩꯌꯦꯕ ꯃꯀꯨ ꯂꯩꯍꯧꯔꯒ ꯃꯅꯦꯝꯕꯣꯛ ꯂꯩꯈꯤꯗꯕꯁꯤꯗꯤ ꯃꯧꯗ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯌꯥꯝ ꯍꯩꯅꯗꯕꯁꯦ ꯃꯧꯁꯤꯅ ꯍꯦꯛ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯉꯦꯗꯅꯀꯣ ꯃꯣꯏꯁꯦ ꯀꯣꯟ ꯐꯦꯡꯐꯝ ꯀꯩꯗꯨꯗꯤ ꯂꯣꯏ ꯄꯨꯜꯂꯤꯅꯤ ꯈꯥꯖꯟꯅꯕꯗꯤ ꯌꯥꯗꯕꯅꯤ나 ꯃꯧꯁꯦ ꯍꯦꯛ ꯂꯩꯔꯝꯃꯗꯤꯅꯦ ꯕꯥꯇꯤꯟꯃꯛꯇ ꯄꯥꯏ ꯂꯥꯛꯑꯁꯨ ꯀ꯭ꯔꯛ ꯍꯦꯛ ꯂꯪꯈꯤꯕ ꯏꯁꯤꯡꯃꯛꯇ ꯂꯩꯔꯝꯃꯁꯨ ꯀ꯭ꯔꯣꯡ ꯍꯦꯛ ꯍꯩꯗꯣꯛꯑꯝꯕ ꯀꯣꯜ ꯂꯤꯛꯃꯛꯇ ꯃꯥ ꯄꯨꯊꯣꯔꯛꯑꯁꯨ ꯀꯣꯡ ꯍꯦꯛꯇ ꯍꯨꯟꯗꯣꯛꯑꯝꯕ ꯐꯦꯡꯕꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯀꯧꯔꯁꯨ ꯈꯨꯝꯗꯕ ꯆꯠꯂꯣ ꯅꯪꯅ ꯐꯦꯡꯕ ꯌꯥꯕ꯭ꯔꯥ ꯋꯥꯉꯥꯡꯀꯅꯨ ꯅꯁꯛꯇꯨ ꯌꯦꯡꯗꯦ ꯅꯃꯥ ꯏꯀꯥꯏ ꯈꯪꯗ꯭ꯔꯥ ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯝ ꯀꯧꯔꯛꯏ ꯀꯩꯒꯤꯅꯣ ꯍꯦꯛ ꯍꯥꯏꯕ ꯀꯧꯗ꯭ꯔꯦ ꯉꯥꯡꯗ꯭ꯔꯦ ꯀꯣꯜ ꯂꯤꯛꯁꯤꯃ ꯐꯦꯡꯒꯦ ꯍꯥꯏꯗ꯭ꯔꯒꯅꯅꯦ ꯃꯧ ꯂꯩꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯏꯄꯥꯁꯤꯅ ꯆꯥꯕꯒꯤ ꯀꯣꯟꯁꯤꯕꯨ ꯐꯦꯡꯒꯦꯕꯨ ꯍꯥꯏꯗꯦꯅꯦ ꯃꯥꯒꯤ ꯐꯦꯡꯉꯤꯗꯨꯕꯨ ꯃꯥꯒꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯪꯈꯤ ꯍꯥꯏꯕ ꯐꯦꯡꯒꯦ ꯍꯥꯏꯔꯁꯨ ꯅꯃꯥ ꯏꯀꯥꯏ ꯈꯪꯗ꯭ꯔꯥ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯑꯗꯨꯅ ꯃꯧꯁꯤꯗꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯉꯥ ꯑꯃ ꯊꯣꯡꯉꯦꯅ ꯏꯟꯖꯥꯡ ꯊꯤꯜꯂꯨꯔꯦꯗꯅ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯪꯊꯣꯔꯛꯄꯒꯨꯝꯕ ꯄꯨꯒꯣ ꯆꯥꯅꯤꯡꯗꯦ ꯍꯦꯛ ꯍꯥꯏꯕ ꯃꯁꯨ ꯆꯪꯉꯒ ꯊꯤꯜꯍꯜꯂꯨꯔꯦꯗꯅ ꯂꯧꯍꯧꯗꯕ ꯆꯥꯅꯤꯡꯗꯦ ꯄꯨꯈꯣꯅ ꯑꯗꯨꯅ ꯃꯧꯁꯤꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯅꯣꯏ ꯕꯕꯥꯁꯨ ꯅꯪ ꯐꯖꯅ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯔꯁꯨꯅꯦ ꯑꯩ ꯇꯜꯂꯦ ꯑꯩ ꯕꯕꯥꯒ ꯑꯣꯟꯖꯟꯅꯕ ꯇꯜꯂꯦ ꯅꯪꯁꯨ ꯉꯝꯅꯕ ꯂꯩꯌꯣ ꯑꯗꯨꯝ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯩ ꯇꯜꯂꯦ ꯑꯗꯨꯝ ꯍꯥꯏꯕ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯇꯟꯕ ꯃꯄꯥꯏ ꯃꯒꯨꯟ ꯈꯪꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯑꯃꯨꯛ ꯐꯖꯅ ꯐꯝꯅꯁꯤ ꯈꯣꯠꯁꯦꯅ ꯍꯣꯏ ꯑꯩꯈꯣꯏꯅꯕꯨꯗꯤ ꯍꯣꯏ ꯋꯥꯔꯤ ꯁꯥꯁꯤ ꯌꯦꯡꯁꯤ ꯍꯥꯏ ꯑꯗꯣ ꯃꯧꯗꯨꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯊꯣꯔꯛꯑꯦꯕ ꯃꯥꯏ ꯅꯨꯄꯥ ꯍꯥꯟꯅ ꯇꯥꯟꯅꯧ ꯅꯪ ꯅꯨꯄꯥ ꯈꯪꯗꯅꯗꯤ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯍꯥꯏꯕꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯏꯀꯥꯏ ꯑꯗꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯒ ꯀꯧꯈꯠꯂꯒ ꯋꯥꯔꯤꯒ ꯁꯥꯟꯅꯕꯗꯣ ꯐꯅꯌꯥꯝ ꯁꯦꯝꯗꯣꯛꯑꯁꯨ ꯑꯁꯤ ꯐꯔꯔꯣꯏ ꯌꯥꯔꯔꯣꯏ ꯑꯗꯨ ꯍꯦꯛ ꯀꯧꯈꯠꯂꯨꯕꯗꯨꯅ ꯍꯦꯟꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯒ ꯑꯩꯕꯨ ꯀꯧꯈꯠꯇꯅ ꯃꯤꯅ ꯋꯥ ꯉꯥꯡꯍꯟꯗꯅ ꯏꯊꯛꯇ ꯑꯩꯁꯦ ꯃꯤꯅ ꯋꯥ ꯉꯥꯡ ꯌꯥꯕ꯭ꯔꯥ ꯅꯪꯒꯨꯝꯕꯅ ꯑꯩꯕꯨ ꯀꯧꯈꯠꯍꯟꯕꯅ ꯑꯃꯨꯛ ꯇꯣꯏꯅ ꯂꯩꯕ ꯉꯝꯃꯣꯏ ꯅꯪ ꯇꯥꯔꯔꯣꯏ ꯇꯥꯗ꯭ꯔꯕ ꯒ꯭ꯌꯥꯟꯅꯤ ꯁꯣꯜꯂꯦ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯦ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯏꯄꯥꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯁꯤ ꯅꯪ ꯄꯦꯟꯊꯣꯛꯑꯣ ꯅꯪꯒꯤ ꯑꯋꯥꯕ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯐꯝꯅꯈꯤꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯀꯨ ꯑꯩꯈꯣই ꯋꯥꯉꯥꯡ ꯌꯥꯝ ꯊꯤꯕ ꯁꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯃꯧ ꯃꯌꯥꯝ ꯑꯃ ꯋꯥꯏ ꯃꯁꯥꯅ ꯍꯩꯖꯔꯛꯄ ꯃꯍꯩ ꯃꯁꯤꯡ ꯃꯌꯥꯝ ꯃꯥꯡꯉꯒ ꯅꯝꯃꯒ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡ ꯈꯔ ꯇꯨꯝ ꯑꯉꯥꯡ ꯈꯔ ꯍꯣꯠꯅ ꯂꯨꯈꯥ ꯈꯔ ꯁꯦꯡ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯗ꯭ꯔꯥꯅ ꯇꯞ ꯇꯥꯏꯅ ꯃꯍꯩ ꯃꯁꯤꯡꯗꯤ ꯍꯩꯔꯨꯔꯕ ꯀꯩꯅꯣꯝꯃꯗ ꯂꯩꯖꯔꯛꯏꯕ ꯅꯨꯄꯤ ꯀꯌా ꯉꯁꯤ ꯃꯥꯡꯗꯕ ꯅꯠꯇꯦ ꯂꯣꯏꯅ ꯃꯥꯡꯉꯒ ꯂꯩꯔꯤꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯤ ꯏꯃꯨꯡ ꯀꯣꯏꯗꯕꯅꯤ나 ꯑꯉꯥꯡ ꯄꯣꯛꯇꯕꯅꯤ나 ꯑꯉꯥꯡ ꯆꯦꯟꯗꯕꯅꯤ나 ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯊꯕꯛ ꯏꯟꯈꯥꯡ ꯅꯨꯄꯤ ꯈꯛꯇꯅꯦꯕ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯃꯥꯡꯍꯧꯗꯣꯏꯕ ꯃꯁꯥꯒꯤ ꯍꯣꯠꯅꯔꯛꯄ ꯃꯌꯥꯝ ꯂꯣꯏ ꯃꯥꯡꯉꯒ ꯀꯞꯄ ꯍꯤꯡꯉꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯃꯈꯜ ꯑꯅꯤꯅꯦꯕ ꯃꯀꯨꯕꯣꯛꯅ ꯇꯧꯔꯤꯕꯁꯤꯒꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯈꯥꯡꯕ ꯅꯣꯡꯃꯒꯤꯅꯦ ꯃꯥꯅ ꯈꯣꯏꯗꯧ ꯆꯤꯛꯄ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯅ ꯇꯣꯛꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯒꯤ ꯇꯝꯃꯛꯄ ꯃꯍꯩ ꯃꯌꯥꯝ ꯂꯣꯏ ꯃꯥꯡꯕꯒ ꯁꯤ ꯑꯅꯤꯁꯤꯗ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯆा ꯈꯔ ꯆꯥꯎꯔꯦ ꯍꯥꯏꯔꯁꯨ ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯁꯨ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯌꯥꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯈꯣꯠꯄ ꯑꯉꯥꯡ ꯆꯠꯅꯕ ꯍꯣꯠꯅꯕ ꯏꯃꯨꯡꯒꯤ ꯍꯣꯠꯅꯕ ꯌꯨꯝꯗ ꯑꯗꯨꯝ ꯃꯤ ꯑꯃꯗꯤ ꯂꯦꯡꯗꯅ ꯂꯩꯗꯕ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯀꯩꯁꯨ ꯅꯨꯄꯥꯗꯨꯅ ꯃꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯑꯃꯅ ꯁꯤ ꯍꯣꯠꯅꯔꯦ ꯅꯪ ꯑꯃꯅ ꯑꯉꯥꯡ ꯍꯣꯠꯅꯗ꯭ꯔꯗꯤꯅ ꯑꯗꯨꯅ ꯅꯨꯄꯤꯗꯤ ꯑꯉꯥꯡ ꯍꯣꯠꯅꯔꯤꯉꯩ ꯏꯃꯨꯡ ꯍꯣꯠꯅꯔꯤꯉꯩ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃ ꯅꯨꯄꯤꯒꯤ ꯂꯣꯏꯅ ꯃꯥꯡꯖꯔꯕꯅꯦ ꯃꯤꯔꯛ ꯇꯤꯟꯗꯅ ꯃꯌꯥꯝ ꯂꯦꯜꯂꯕꯅꯦꯕ ꯑꯗꯩ ꯁꯤ ꯋꯥꯔꯤꯁꯦ ꯑꯃ ꯊꯝꯃꯒꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯚꯔꯥꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯦꯕꯀꯣ ꯄꯨꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯁꯤꯁꯦ ꯏꯁꯥ ꯏꯔꯝꯗ ꯚꯔꯥ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯀꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯃꯄꯥꯁꯦ
ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯃꯥꯏ ꯃꯄꯥꯁꯤ ꯀꯟꯅ ꯅꯥꯈꯤꯕ ꯑꯗꯨꯗ ꯅꯥꯕꯁꯤꯗ ꯃꯄꯥꯁꯤꯕꯨꯗꯤ ꯁꯤꯗ꯭ꯔꯤ ꯂꯩ ꯑꯗꯨꯒ ꯂꯥꯏꯌꯦꯡꯕꯗ ꯃꯣꯏ ꯍꯤꯡꯒꯣꯜꯁꯤ ꯌꯣꯟꯈ꯭ꯔꯦꯕ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯨꯝ ꯄꯨꯁꯜꯂꯨꯕꯗꯒꯤ ꯊꯧꯔꯛꯄꯗ ꯍꯤꯡꯒꯣꯜꯁꯦ ꯌꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯝ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯩ ꯚꯔꯥꯗ ꯂꯩꯔꯝꯃꯦꯕ ꯚꯔꯥꯁꯦ ꯃꯣꯏꯁꯦ ꯌꯨꯝ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯂꯩꯔꯦꯗꯅ ꯑꯗ ꯃꯥꯅ ꯚꯔꯥꯗ ꯂꯩꯔꯀꯥꯟꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯅꯕꯅꯦꯕ ꯀꯣꯏꯅꯔꯤꯉꯩꯗꯩ ꯍꯧꯅ ꯃꯥꯁꯦ ꯃꯣꯏꯒꯤꯁꯦ ꯅꯨꯄꯥ ꯑꯅꯤꯅꯤ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯎꯄꯥ ꯑꯃꯒ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯃꯣꯏ ꯅꯨꯄꯥꯗꯨꯒꯤꯗꯤ ꯑꯗꯨꯝ ꯃꯣꯏꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯅꯤ ꯑꯗꯨꯒ ꯃꯌꯨꯝ ꯃꯀꯩ ꯑꯗꯨꯝ ꯆꯦꯛꯅ ꯀꯩꯅ ꯃꯊꯣꯜ ꯌꯨꯝ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯀꯥꯏꯁꯤꯗ ꯃꯣꯏꯗꯤ ꯈꯔ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯦ ꯊꯕꯛ ꯇꯧꯔꯒ ꯃꯇꯝ ꯑꯃꯗꯗꯤ ꯑꯗꯨꯝꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯒ ꯌꯨꯝ ꯀꯩ ꯁꯥꯖꯜꯂꯨꯕꯒ ꯃꯆꯥꯈꯩ ꯆꯥꯎꯁꯜꯂꯛꯄ ꯂꯨꯍꯣꯡꯉꯛꯄ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯆꯪꯕꯒ ꯄꯩꯁꯥꯗꯤ ꯀꯣꯟꯅꯗꯕ ꯑꯩꯈꯣꯏ ꯃꯅꯨꯡꯗꯗꯤ ꯋꯥꯕ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯌꯥꯝꯅꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯃꯌꯨꯝ ꯕꯤꯜꯗꯤꯡ ꯁꯥꯏ ꯈꯣꯠꯂꯤ ꯀꯥꯔ ꯑꯃ ꯊꯧꯔꯤ ꯃꯣꯏ ꯅꯨꯡꯉꯥꯏꯅꯗꯤ ꯎꯕ ꯑꯗꯨꯒ ꯃꯥꯁꯦ ꯀꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯀꯩ ꯍꯣꯏꯁꯤꯅꯅꯦ ꯚꯔꯥꯗ ꯂꯩꯕ ꯅꯨꯄꯤ ꯄꯥꯝꯗꯦ ꯚꯔꯥꯗ ꯍꯥꯏꯗꯣꯛ ꯆꯠꯄ ꯇꯜꯂꯤ ꯚꯔꯥꯗ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯃꯤꯒ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯁꯤꯗꯁꯨ ꯑꯗꯨꯝ ꯊꯨꯒꯥꯏꯕ ꯑꯗ ꯅꯨꯄꯥꯁꯤꯅꯗꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕꯅꯤꯅ ꯇꯣꯛꯅꯕ ꯉꯝꯗꯕ ꯅꯨꯄꯥꯁꯤꯒꯤ ꯑꯍꯥꯟꯕ ꯃꯥꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯃꯥꯏ ꯇꯦꯟꯁꯟ ꯂꯩꯔꯛꯏꯁꯦ ꯃꯥꯅ ꯅꯨꯡꯁꯤꯖꯅ ꯀꯣꯏꯖꯕ ꯅꯨꯄꯤꯁꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕ ꯊꯤꯅ ꯉꯥꯡꯕꯁꯦ ꯁꯤ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯏ ꯅꯨꯄꯤꯗ ꯂꯤ ꯇꯝꯃꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅꯁꯨ ꯂꯥꯞꯊꯣꯛꯆꯩꯌꯦꯕ ꯅꯪ ꯃꯌꯨꯝ ꯃꯀꯩ ꯂꯩꯕ ꯅꯨꯄꯤ ꯂꯧ ꯑꯗꯨꯅ ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯄꯥꯝꯗꯕꯅꯤꯅ ꯚꯔꯥ ꯇꯨꯔꯥꯗ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇꯕꯅꯤꯅ ꯌꯥꯝ ꯍꯥꯏ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯕ꯭ꯂꯣꯛ ꯊꯝꯕ ꯑꯗꯩ ꯐꯣꯟ ꯄꯥꯏꯈꯠꯇꯕ ꯑꯗꯒꯤꯗꯤ ꯃꯌꯨꯝꯗ ꯅꯨꯄꯥꯁꯤꯅ ꯊꯣꯛꯂꯛꯑꯣꯅ ꯀꯧꯊꯣꯛꯄꯗ ꯊꯣꯛꯇꯕ ꯂꯥꯞꯊꯣꯛꯆꯕ ꯀꯌꯥꯁꯦ ꯅꯨꯄꯥꯁꯤꯅ ꯍꯦꯟꯅ ꯀꯞꯁꯜꯂꯛꯑꯦꯕ ꯃꯃꯥꯟꯅꯕꯅ ꯑꯃꯨꯛ ꯊꯦꯝꯍꯜꯂꯛꯄꯤ ꯏꯃꯥ ꯏꯄꯥꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯃꯨꯛ ꯑꯩ ꯂꯩꯊꯣꯛꯑꯗꯤ ꯑꯩꯁꯦ ꯍꯤꯡꯉꯨ ꯍꯥꯏꯔ ꯁꯤꯌꯨ ꯍꯥꯏꯔꯅ ꯑꯃꯨꯛ ꯇꯧꯕꯤ ꯑꯗ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯗꯕꯤ ꯇꯧꯋꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯍꯣꯏꯒ ꯊꯦꯡꯅꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯅꯒꯅꯦ ꯎꯁꯤꯠꯇꯅꯒꯀꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕꯗ ꯃꯑꯣꯡ ꯑꯃ ꯂꯩꯕꯅꯤꯅꯦ ꯑꯗꯨꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯎꯄꯥ ꯑꯣꯏꯔో ꯃꯄꯥ ꯑꯣꯏꯔꯣ ꯃꯃꯥ ꯑꯣꯏꯔോ ꯊꯦꯡꯅꯕꯁꯦ ꯂꯥꯞꯇꯛ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯗꯤ ꯍꯧꯗꯅ ꯍꯦꯛꯇ ꯂꯩꯔꯝꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯍꯦꯛꯇ ꯆꯦꯟꯁꯤꯟꯕꯤꯅꯦꯕ ꯑꯗꯨꯝ ꯅꯨꯄꯤꯒꯁꯦ ꯎꯕꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯁꯨꯝ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕ ꯑꯗꯨꯝ ꯃꯥꯁꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯅꯦꯕ ꯅꯨꯄꯥꯁꯤꯒ ꯃꯥꯅ ꯍꯥꯏꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯍꯤꯡꯒꯣꯜ ꯌꯣꯟꯊꯣꯛꯈꯤꯒꯦꯔꯥ ꯃꯄꯥ ꯅꯥꯒꯦꯔꯥ ꯑꯔꯩꯕ ꯃꯄꯥꯁꯤꯅꯁꯨ ꯑꯣꯛꯇꯣ ꯊꯧꯔ ꯇꯥꯜꯂ ꯆꯥꯕꯅꯤ ꯃꯃꯥꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂ ꯆꯥꯕꯅꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯕ ꯍꯥꯏꯕꯗꯣ ꯂꯩꯔꯝꯗꯦꯕ ꯅꯨꯄꯥꯁꯤꯒ ꯍꯦꯛ ꯀꯣꯏꯅꯔꯨꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯝ ꯃꯥꯡꯈꯔꯦ ꯍꯥꯏꯔꯦꯕ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯩ ꯃꯣꯏ ꯃꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯗꯕꯅꯤ ꯑꯁ ꯑꯗꯨꯏ ꯚꯔꯥꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯑꯝꯇ ꯊꯨꯒꯥꯏꯌꯨ ꯍꯥꯏꯔꯛꯏ ꯑꯗꯨ ꯍꯥꯏꯔꯛꯏꯅ ꯑꯃꯅꯁꯨ ꯍꯦꯛ ꯇꯝꯕ ꯑꯗꯩ ꯗꯨꯀꯥꯟꯗꯤ ꯃꯣꯏꯁꯦ ꯄꯨꯜꯂꯤꯅꯦ ꯗꯨꯀꯥꯟꯗꯤ ꯄꯣꯠ ꯂꯩꯃꯤꯟꯅꯔꯤꯅꯦꯀꯣ ꯂꯩꯀꯥꯏ ꯑꯃꯇꯅꯤꯅ ꯑꯗ ꯗꯨꯀꯥꯟꯗꯨꯅꯁꯨ ꯍꯦꯛ ꯍꯥꯏꯔꯛꯄ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅꯁꯨ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯥꯁꯤꯅꯗꯤ ꯄꯥꯝꯃꯃꯤꯅ ꯅꯣꯡꯃ ꯀꯣꯏꯕ ꯆꯠꯄꯗꯩ ꯆꯦꯜꯂꯅꯦꯅ ꯅꯝꯗꯅ ꯑꯗꯨꯝ ꯆꯦꯜꯂꯦꯕꯀꯣ ꯑꯁ ꯍꯦꯛꯇ ꯂꯧꯕ ꯂꯥꯛꯇꯦ ꯃꯣꯏꯅ ꯑꯗꯨꯝ ꯆꯠꯂꯁꯦꯅ ꯆꯠꯂꯦ ꯂꯧꯕ ꯂꯥꯛꯑꯣ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯗꯤ ꯊꯩꯔꯐꯝꯗꯩ ꯂꯧ ꯂꯥꯛꯅꯗ꯭ꯔꯥ ꯃꯅꯦꯝꯕꯣꯛ ꯌꯥꯎꯅ ꯂꯧꯕ ꯂꯥꯛꯇꯦꯕ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯃꯌꯨꯝꯗ ꯆꯪꯉꯦ ꯑꯗꯨꯒꯁꯦ ꯄꯩꯅꯗꯅ ꯁꯨꯛꯅꯗꯅ ꯏꯁꯧ ꯂꯥꯡꯗꯅ ꯃꯄꯥꯒꯗꯣ ꯑꯩꯈꯣꯏꯒꯤ ꯊꯩꯔꯤꯕ ꯆꯦꯜꯂꯛꯏꯕ ꯃꯧꯁꯤꯅ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯣꯛꯄꯁꯦ ꯆꯠꯅꯩꯗꯅ ꯃꯄꯥꯒꯁꯦ ꯑꯁ ꯑꯩ ꯚꯔꯥꯗ ꯍꯥꯏꯗꯣꯛꯄ ꯆꯪꯉꯝꯃꯣꯏ ꯒꯥꯏꯅ ꯐꯩꯖꯣꯝꯒ ꯁꯦꯠꯂꯨ ꯌꯥꯗꯕꯤꯅꯦꯕ ꯑꯗꯩ ꯃꯣꯏ ꯌꯨꯝꯊꯪ ꯀꯩꯊꯪꯅꯕ ꯁꯥꯒꯩꯅ ꯇꯧꯅꯨ ꯃꯤ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯑꯒ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯣꯏ ꯍꯥꯏꯗꯣꯛꯄ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯨꯁꯨ ꯚꯔꯥꯗ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯅꯆꯥꯅ ꯆꯦꯜꯂꯛꯑꯕꯅꯤꯅ ꯇꯧꯔꯒ ꯌꯥꯝ ꯇꯟꯅꯒ ꯆꯠꯄꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯏꯆꯥꯅꯨꯄꯥꯒꯤ ꯃꯧ ꯊꯤꯕꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯁꯣꯏꯔꯦ ꯌꯨꯝꯐꯝ ꯐꯠꯇ꯭ꯔꯦ ꯅꯨꯄꯤ ꯌꯨꯝꯐꯝ ꯐꯠꯇ꯭ꯔꯦꯒ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯊꯤꯟꯕꯒꯁꯦ ꯑꯁ ꯚꯔꯥꯗꯨꯗꯕꯨ ꯂꯩꯅꯐꯝꯐꯧ ꯂꯩꯔꯣꯏ ꯃꯤ ꯌꯥꯝ ꯆꯠꯂꯒ ꯒꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯉꯥꯡ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯌꯥꯝ ꯀꯞꯄꯦ ꯅꯨꯄꯤꯁꯦꯀꯣ ꯃꯥꯅ ꯐꯣꯟ ꯇꯧꯋꯦꯕ ꯅꯨꯄꯥꯁꯤꯗ ꯑꯩ ꯀꯔꯤꯝꯇ ꯅꯪꯉꯣꯟꯗꯒꯤ ꯖꯗꯥꯕꯤꯁꯨ ꯂꯧꯔꯣꯏ ꯏꯕꯥꯅꯤ ꯋꯥ ꯂꯣꯏꯁꯟꯅꯁꯤ ꯅꯣꯏ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯊꯤꯒꯣ ꯑꯩ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯑꯗꯨꯝ ꯂꯣꯏꯁꯟꯅꯁꯤ ꯅꯪ ꯎꯀꯤꯜꯒꯤ ꯆꯦ ꯏꯔꯒ ꯄꯤꯍꯜꯂꯛꯎ ꯑꯩ ꯁꯥꯏꯟ ꯇꯧꯔꯛꯀꯦ ꯑꯩ ꯀꯔꯤꯝ ꯌꯦꯜꯂꯛꯑꯣꯏ ꯑꯩ ꯅꯣꯏꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯌꯥꯝ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯅ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯃꯣꯏ ꯅꯨꯄꯤꯒꯤ ꯀꯩꯅꯣꯅꯁꯨ ꯑꯗꯨꯝ ꯃꯃꯥ ꯍꯣꯏꯅꯁꯨ ꯍꯥꯏ ꯅꯪ ꯂꯩꯒꯅꯨ ꯋꯥ ꯂꯣꯏꯁꯟꯅꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯔꯔꯣꯏ ꯅꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯒꯣꯅ ꯑꯗꯨꯝ ꯍꯥꯏꯈꯤꯒꯦ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯇꯧꯕꯁꯦ ꯃꯄꯥꯗꯨꯅꯒ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗ ꯑꯁ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯃꯥꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯦ ꯚꯔꯥꯗ ꯂꯩꯕꯅꯤꯅ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ
ꯑꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯁꯜꯂꯛꯑꯦ ꯇꯥꯜꯂꯤꯕ ꯈꯔꯁꯤꯅ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯈꯣꯠꯅꯕ ꯅꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯍꯣꯠꯅꯕꯗ ꯌꯨꯝ ꯑꯃ ꯂꯝ ꯑꯃ ꯂꯩꯔ ꯌꯨꯝ ꯑꯃ ꯁꯥꯕꯁꯨ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯣ ꯃꯤꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕꯁꯤꯗꯤꯅ ꯃꯄꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥ ꯍꯦꯛ ꯆꯦꯜꯂꯨꯕ ꯅꯨꯃꯤꯠꯇꯒꯤ ꯃꯄꯥꯁꯤꯅ ꯁꯨꯛꯊꯕ ꯃꯃꯥꯁꯤꯅ ꯁꯨꯛꯊꯖꯕ ꯁꯤ ꯎꯕꯗ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯄꯤꯔꯔꯣꯏꯅ ꯃꯣꯏꯅꯁꯨ ꯃꯤꯅ ꯑꯗꯨꯛ ꯄꯥꯝꯗꯕꯗꯨꯕꯨꯅ ꯄꯤꯔꯔꯣꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯣꯝꯗꯁꯨ ꯄꯥꯎꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯎꯀꯤꯜ ꯑꯝꯗ ꯆꯦ ꯏꯍꯜꯂꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯏꯟ ꯇꯧꯔꯛꯑꯒꯦꯅ ꯂꯥꯛꯑꯦ ꯑꯁ ꯍꯔꯥꯎꯔꯦꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯑꯁ ꯐꯔꯦ ꯐꯔꯦ ꯑꯅ ꯇꯧꯔꯒ ꯃꯁꯥꯅ ꯈꯪꯖꯔꯕꯖꯥꯠꯅꯤꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦꯅ ꯎꯀꯤꯜꯒꯤ ꯆꯦ ꯆꯥꯡꯒ ꯏꯅꯕ ꯁꯤꯟꯈ꯭ꯔꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯈꯪꯉꯛꯄꯗꯒꯤꯗꯤ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦꯕ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯄꯤꯔꯔꯣꯏꯅ ꯎꯀꯤꯜꯒꯤ ꯆꯦ ꯆꯥꯡ ꯏꯔꯛꯑꯣꯌꯦ ꯅꯪꯒꯤ ꯁꯥꯏꯟ ꯇꯧꯔꯒ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯥꯔꯨꯔꯁꯤ ꯑꯗꯨꯒ ꯃꯥꯏ ꯁꯥꯏꯟ ꯂꯧꯍꯜꯂꯛꯑꯁꯤꯅ ꯅꯨꯄꯥꯁꯦ ꯀꯔꯤꯝ ꯉꯥꯡꯗꯦꯀꯣ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯇ ꯌꯥꯔꯣꯏꯅ ꯃꯥ ꯀꯧꯊꯣꯔꯛꯑꯦꯕ ꯅꯨꯄꯤꯁꯨ ꯐꯅ ꯊꯦꯡꯉꯕ ꯄꯨꯡ 12 ꯐꯥꯎ ꯊꯣꯛꯇꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯦꯛ ꯊꯣꯛꯂꯛꯇꯕꯗ ꯑꯩꯅ ꯅꯌꯨꯝ ꯆꯪꯉꯛꯀꯅꯤ ꯂꯥꯟꯖꯥꯎ ꯊꯣꯛ ꯌꯥꯝ ꯅꯪꯅ ꯀꯩꯒꯤ ꯀꯣꯔꯠꯀꯤ ꯆꯦ ꯏꯔ ꯄꯤꯔꯛꯀꯦꯅ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕꯅ ꯇꯧꯔꯒ ꯅꯝꯗꯅ ꯊꯣꯛꯂꯛꯇ ꯌꯥꯔꯣꯏꯅ ꯇꯧꯗꯅ ꯊꯣꯛꯑꯦ ꯆꯦꯜꯂꯦ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯄꯨꯁꯜꯂꯦ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯁꯦꯀꯣ ꯑꯗꯩ ꯁꯥꯎꯔꯦ ꯃꯃꯥ ꯑꯣꯏꯅ ꯎꯁꯤꯠꯇꯕ ꯑꯗꯨ ꯇꯧꯗꯕ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯀꯣꯔꯠꯀꯤ ꯆꯦ ꯏꯔ ꯄꯤꯔꯛꯑꯣꯅ ꯎꯀꯤꯜ ꯆꯦ ꯏꯍꯜꯂꯝꯈ꯭ꯔꯃꯤ ꯍꯌꯦꯡ ꯆꯠꯅꯕꯅ ꯁꯦꯝ ꯁꯥꯏꯅꯦ ꯑꯗꯨꯒ ꯀꯩꯗꯧꯕꯩꯅꯣ ꯆꯦꯟꯁꯤꯜꯂꯛꯏꯗꯤ ꯑꯗꯨꯗꯨꯅ ꯇꯧꯔꯦ ꯅꯪꯒꯤ ꯆꯥꯅꯕꯗ ꯚꯔꯥꯗ ꯂꯩꯕꯗ ꯄꯥꯜꯂꯣ ꯑꯗꯨꯗꯨꯅ ꯃꯃꯥꯁꯦ ꯌꯥꯝ ꯉꯥꯡꯉꯦꯕ ꯏꯃꯥ ꯃꯤ ꯃꯆꯥꯗ ꯉꯥꯡꯒꯅꯨ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯅꯨꯄꯥꯗꯤ ꯊꯣꯛꯏꯀꯣ ꯏꯃꯥ ꯃꯤ ꯃꯆꯥꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯨꯡ 9 ꯃꯥ ꯅꯣꯏꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯆꯦ ꯂꯣꯏꯁꯟꯅꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯆꯠꯂꯒꯅꯦ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯩ ꯊꯣꯛꯂꯣꯅ ꯇꯧꯔꯒ ꯄꯨꯡ 11ꯗ ꯊꯣꯛꯂꯛꯑꯒ ꯆꯦꯜꯂꯛꯏꯃꯦ ꯑꯩꯅ ꯄꯥꯝꯕꯩ ꯆꯦꯜꯂꯛꯄꯅꯦ ꯑꯩꯅ ꯄꯣꯔꯛꯄꯅꯦ ꯑꯩꯅ ꯂꯧꯕ ꯅꯨꯄꯤꯗ ꯏꯃꯥ ꯅꯣꯏꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯃꯥ ꯂꯧꯔꯗꯤ ꯑꯩ ꯅꯣꯏꯅ ꯊꯥꯛꯑꯣꯏ ꯍꯥꯏꯔꯁꯨ ꯑꯩ ꯀꯩꯅꯣꯝ ꯁꯨꯔꯁꯨ ꯑꯩ ꯍꯤꯡꯖꯒꯦ ꯏꯃꯥ ꯋꯥ ꯉꯥꯡꯀꯅꯨ ꯍꯥꯏꯔꯦꯀꯣ ꯑꯗꯩꯗꯤ ꯑꯌꯨꯛꯁꯦ ꯃꯣꯏꯁꯦ ꯍꯥꯏꯗꯣꯛꯄ ꯆꯠꯂꯣꯏꯅ ꯇꯧꯔꯦꯕ ꯃꯄꯥꯁꯤꯁꯨ ꯎꯁꯤꯠꯇꯦ ꯑꯩꯈꯣꯏꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯗꯤ ꯍꯥꯏꯗꯣꯛ ꯆꯠꯂꯣꯏ ꯅꯪ ꯀꯅꯥꯅꯣ ꯃꯤꯅꯦꯒ ꯆꯠꯍꯜꯂꯣꯒ ꯍꯥꯏꯕ ꯃꯄꯥꯁꯤꯅ ꯑꯗꯨꯒ ꯀ꯭ꯂꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯏꯁꯤꯅ ꯐꯣꯟ ꯑꯣꯏꯅ ꯇꯧꯅꯔꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅꯗ ꯅꯨꯄꯤ ꯃꯄꯥꯅ ꯍꯥꯏꯔꯦ ꯌꯥꯔꯦ ꯂꯥꯟꯕꯤꯔꯅꯨ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯂꯥꯛꯄ ꯄꯥꯝꯗꯦ ꯑꯩꯈꯣꯏꯗꯤ ꯚꯔꯥꯗ ꯂꯩꯕꯅꯤꯅ ꯃꯣꯏ ꯂꯥꯛꯄꯩ ꯐꯝꯕꯝ ꯃꯥꯡꯒꯣꯜ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯊꯣꯛꯑꯦ ꯏꯆꯥꯗꯣ ꯃꯣꯏ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯑꯩꯈꯣꯏ ꯏꯟꯊꯣꯛꯑꯦ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯔꯤꯝꯐꯧ ꯂꯥꯏ ꯇꯤꯟꯁꯨ ꯊꯥꯗꯦ ꯂꯧꯈꯠꯄꯤꯗꯦ ꯂꯨꯍꯣꯡꯕꯤꯗꯦ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯃꯆꯥꯗꯤ ꯃꯥꯁꯦ 2 ꯁꯨꯈ꯭ꯔꯦꯕ ꯑꯗꯣ ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣ ꯍꯣꯏꯁꯤꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯇꯧꯕ ꯑꯗꯒꯤ ꯃꯥ ꯆꯥꯛꯇꯤ ꯊꯣꯡꯍꯟꯗꯕ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯍꯟꯗꯕ ꯂꯥꯏꯅ ꯇꯧꯒꯤ ꯑꯗꯨꯒ ꯏꯟꯖꯥꯡ ꯁꯦꯝꯃꯨ ꯐꯤ ꯁꯨ ꯑꯗꯩ ꯁꯤ ꯋꯥꯏ ꯇꯩꯊꯣꯛꯑꯣ ꯑꯗꯨꯝꯕ ꯊꯕꯛꯇꯤ ꯍꯦꯜꯄꯔ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯇꯧꯍꯟꯕ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯇꯧꯒꯗꯕꯗꯤ ꯇꯧꯍꯟꯗꯕ ꯑꯗꯨꯒꯤ ꯉꯥꯡꯅꯕ ꯅꯩꯅꯕ ꯃꯌꯥꯝꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤ ꯄꯨꯔꯥ ꯃꯀꯣꯛ ꯁꯣꯛꯑꯦꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯁꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯖꯩꯕ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯂꯦꯞꯄꯤꯕꯅꯤꯅ ꯃꯥꯁꯦ ꯄꯦꯟꯊꯣꯛꯑꯦꯕ ꯑꯗꯣ ꯃꯥꯁꯨ ꯅꯨꯄꯤꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯃꯣꯏꯅꯕꯨ ꯈꯤꯇꯪ ꯑꯩꯁꯦ ꯎꯁꯤꯠꯄꯤꯔꯗꯤ ꯀꯥꯏꯅꯅꯦ ꯃꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯒ ꯑꯣꯏꯖꯩꯌꯦꯕ ꯑꯗꯩ ꯇꯨꯏꯁꯟꯒꯁꯦ ꯇꯧꯗꯅꯀꯣ ꯃꯥꯅ ꯑꯉꯥꯡꯗꯣ ꯈꯔ ꯆꯥꯎꯔꯛꯑꯃꯤꯅ ꯀꯤꯁꯇꯒ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯍꯣꯠꯅꯖꯩꯕ ꯑꯣꯖꯥ ꯑꯃ ꯑꯣꯏ ꯑꯗꯨ ꯍꯥꯏꯔꯗꯤ ꯁꯨꯝ ꯎꯁꯤꯠꯄꯤꯗꯅ ꯃꯥꯅ ꯐꯅꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯃꯣꯏ ꯏꯃꯨꯡꯁꯤꯅ ꯁꯨꯡꯎ ꯎꯁꯤꯠꯇꯦ ꯁꯨꯡꯎ ꯎꯁꯤꯠꯇꯦꯕ ꯃꯅꯦꯝꯅ ꯅꯣꯡꯇ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯀꯧꯕꯤꯗꯦ ꯆꯍꯤ 4 5 6 7 ꯂꯩꯔꯛꯑꯕ ꯃꯆꯥ ꯆꯍꯤ 7 ꯁꯨꯔꯛꯑꯕ ꯃꯇꯝꯁꯦ ꯇꯤꯡꯉꯥꯏ ꯀꯧꯕꯤꯗꯦ ꯑꯗꯨꯒ ꯃꯣꯏꯗ ꯑꯗꯨ ꯄꯨꯝꯅꯃꯛꯁꯦ ꯃꯥ ꯂꯣꯏꯅ ꯈꯥꯡꯕ ꯉꯝꯃꯝꯃꯦꯕ ꯑꯗꯨꯕꯨ ꯃꯕꯥꯅꯤꯗ ꯈꯥꯡꯕ ꯉꯝꯗꯕ ꯃꯇꯥꯡ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯃꯣꯏ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯛꯑꯦꯕ ꯅꯨꯄꯤꯁꯤꯁꯨ ꯃꯣꯏ ꯂꯩꯀꯥꯏꯗꯩꯅꯤ ꯃꯣꯏ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯁ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯄꯗꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯔꯥꯎꯕꯗꯅꯦ ꯃꯅꯦꯝꯕꯣꯏꯒꯁꯦ ꯑꯁ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯕ ꯀꯔꯤ ꯐꯤ ꯃꯆꯨꯗꯩ ꯀꯩꯊꯦꯜ ꯆꯠꯂꯒ ꯂꯩꯕꯒꯤ ꯑꯗꯩꯗꯤ ꯑꯁ ꯍꯣꯔꯦꯟ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯤꯟꯕꯗ ꯄꯨꯅꯕ ꯑꯆꯥꯄꯣꯠꯇꯒꯤ ꯑꯁ ꯃꯄꯥꯒꯁꯦ ꯑꯁꯤ ꯐꯩꯖꯣꯝꯁꯤꯕꯨ ꯀꯩꯅꯣ ꯈꯔ ꯍꯦꯟꯅ ꯐꯖꯕ ꯂꯩꯇ꯭ꯔꯕꯅꯦ ꯁꯤꯕꯨ ꯍꯥꯏꯗꯣꯛ ꯆꯠꯄꯗ ꯁꯦꯠꯄ ꯆꯥꯡ ꯇꯥꯔꯣꯏꯗ꯭ꯔꯅꯦ ꯀꯥꯏꯅ ꯍꯦꯛꯇ ꯂꯣꯏꯅꯈ꯭ꯔꯦꯕ ꯃꯗꯨ ꯍꯦꯛ ꯎꯕꯗꯒꯤ ꯃꯣꯏꯗꯤ ꯑꯅꯤꯃꯛꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯂꯨꯍꯣꯡꯕꯒꯁꯦ ꯆꯥꯎꯅ ꯍꯣꯡꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯑꯃ ꯇꯧꯗꯅ ꯁꯣꯝꯗꯗꯤ ꯑꯃ ꯃꯆꯥ 2 ꯌꯥꯎꯔ ꯂꯩꯔꯤꯕ ꯃꯧꯗꯨ ꯂꯥꯏ ꯇꯤꯟ ꯊꯥꯕꯤꯕ ꯅꯠꯇ꯭ꯔꯤꯕ ꯃꯄꯥꯝꯗꯨꯒ ꯅꯣꯡꯇ ꯆꯪꯅꯁꯤ ꯈꯣꯠꯁꯦꯅ ꯆꯪꯅꯕ ꯅꯠꯇ꯭ꯔꯤꯀꯣ ꯃꯧꯁꯤꯁꯨ ꯆꯠꯇ꯭ꯔꯕꯅꯤꯀꯣ ꯆꯥꯛꯀꯧꯕ ꯈꯣꯠꯄ ꯆꯍꯤ 6 7 ꯂꯩꯔꯛꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯧꯗꯨꯗꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦ ꯍꯧꯒꯠꯂꯛꯇꯦ ꯑꯗꯨ ꯀꯔꯤꯝ ꯍꯥꯏꯗꯦ ꯃꯅꯦꯝꯕꯣꯏꯅ ꯑꯗꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯍꯣꯠꯅꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯖꯜꯂꯤ ꯃꯧꯁꯤꯅ ꯍꯧꯒꯠꯅꯤꯡ ꯃꯇꯝꯗ ꯍꯧꯒꯠꯂꯒ ꯃꯥ ꯇꯧꯅꯤꯡꯕ ꯈꯔ ꯇꯧꯏ
ꯑꯗꯩ ꯗꯗꯥ ꯉꯁꯤꯗꯤ ꯀꯣꯏ ꯆꯧꯁꯦ ꯑꯗꯨꯁꯨ ꯀꯥꯔ ꯊꯧꯗꯣꯛ ꯆꯠꯈꯤꯅꯤ ꯆꯠꯅꯤꯡ ꯃꯇꯝ ꯆꯠꯈꯤꯅꯤ ꯍꯜꯂꯛꯅꯤꯡ ꯃꯇꯝ ꯍꯜꯂꯛꯀꯅꯤ ꯃꯄꯥꯝꯗ ꯆꯥꯛ ꯆꯥꯔꯛꯑꯒꯦ ꯆꯥ ꯍꯥꯞꯄꯝꯃꯅꯨ ꯊꯣꯛ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯀꯥꯗ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒꯨꯝꯕ ꯀꯌꯥꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯦ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯔꯦꯕ ꯃꯣꯏꯅ ꯇꯧꯕꯗꯤ ꯑꯗꯨꯒ ꯃꯣꯏꯒꯩ ꯑꯗꯨꯝ ꯃꯅꯦꯝꯕꯣꯛꯅꯒ ꯑꯣꯏꯅ ꯆꯥꯛꯀꯁꯦ ꯊꯣꯡꯉꯒ ꯍꯥꯎꯕ꯭ꯔꯥ ꯑꯗꯨ ꯑꯁꯤꯅ ꯃꯅꯦꯝꯕꯣꯏꯅ ꯑꯣꯏꯅ ꯌꯥꯅꯕ ꯆꯠꯄ ꯃꯇꯧ ꯁꯤ ꯃꯌꯥꯝꯁꯤꯅꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩꯅ ꯂꯧꯕ ꯅꯨꯄꯤꯅ ꯅꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕ ꯑꯗꯨꯒ ꯏꯅꯥꯎꯄꯥꯁꯤꯅ ꯂꯧꯕ ꯅꯨꯄꯤꯅ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯕ ꯃꯧ ꯑꯅꯤꯗ ꯑꯁꯨꯛ ꯌꯥꯝ ꯈꯦꯠꯅꯕ ꯑꯩꯅꯐꯧ ꯁꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅꯗꯤ ꯑꯩ ꯅꯨꯄꯤꯁꯤꯅꯗꯤ ꯀꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯃꯥꯁꯦ ꯈꯟꯖꯟꯖꯩꯕꯀꯣ ꯃꯥꯏ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯅꯪ ꯑꯩ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯩ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨꯅ ꯅꯨꯄꯤꯁꯤꯅꯅꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯕ ꯌꯥꯎꯏꯀꯣ ꯃꯀꯨꯕꯣꯛꯅꯒꯁꯦ ꯑꯗꯨ ꯑꯎꯟꯄꯣꯠ ꯑꯃꯁꯨ ꯍꯥꯄꯛꯄ ꯅꯠꯇꯕ ꯅꯁꯥꯅ ꯆꯥꯅꯕ ꯄꯨꯈꯝ ꯑꯃꯕꯨ ꯍꯥꯄꯛꯄ ꯅꯠꯇꯕ ꯅꯪ ꯀꯥꯏꯅ ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯑꯗꯨ ꯇꯧ ꯌꯥꯕ꯭ꯔꯥ ꯃꯧ ꯅꯪꯅ ꯑꯗꯨ ꯇꯧ ꯌꯥꯕ꯭ꯔꯥꯅ ꯀꯩꯅꯣꯝꯃ ꯍꯦꯛ ꯃꯥꯅ ꯊꯕꯛ ꯑꯃꯁꯦ ꯃꯇꯝ ꯆꯥꯅ ꯍꯦꯛ ꯇꯧꯍꯧꯗꯕ ꯑꯉꯥꯡꯅ ꯍꯦꯛ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯀꯣꯜ ꯑꯃ ꯍꯦꯛ ꯑꯃꯥꯡꯕ ꯑꯃ ꯍꯦꯛ ꯂꯩꯈꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯄꯨꯊꯣꯛꯑ ꯉꯥꯡꯗꯣꯏ ꯍꯣꯠꯅꯕ ꯑꯗꯨꯝꯕ ꯀꯌꯥꯁꯤꯗ ꯅꯨꯄꯤꯁꯦ ꯀꯞꯄꯒ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯅꯣꯏ ꯀꯣꯅꯨꯡꯒꯨꯝꯕ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗꯦ ꯃꯤꯅꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯔꯦ ꯃꯌꯨꯝ ꯕꯤꯜꯗꯤꯡ ꯃꯊꯣꯜ ꯑꯅꯤ ꯑꯍꯨꯝꯁꯤꯒꯤ ꯃꯥ ꯃꯔꯥꯏꯕꯛ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯝꯒꯅꯤ ꯑꯩ ꯚꯔꯥꯗꯣ ꯄꯩꯁꯥ ꯄꯤꯔ ꯋꯥꯏꯔ ꯂꯩꯕ ꯚꯔꯥꯒꯤ ꯌꯨꯝꯗꯨꯗꯅ ꯍꯦꯟꯅ ꯑꯩ ꯅꯨꯡꯉꯥꯏ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯗꯗꯥ ꯅꯪ ꯆꯥꯅꯕ ꯅꯨꯄꯤ ꯑꯃ ꯊꯤꯍꯧ ꯗꯗꯥ ꯅꯪꯁꯨ ꯅꯔꯥꯏꯕꯛ ꯊꯤꯍꯜꯂꯦ ꯑꯗꯨꯅ ꯅꯪ ꯑꯩ ꯊꯥꯗꯣꯛꯑꯒꯗꯤ ꯆꯠꯈꯤꯅꯣꯅ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯅꯤ ꯃꯥꯁꯨ ꯆꯠꯄꯁꯦ ꯉꯝꯗꯕ ꯑꯗꯩ ꯃꯅꯥꯎꯄꯥ ꯍꯣꯏꯁꯤꯅꯁꯨ ꯃꯣꯏꯁꯦ ꯃꯅꯦꯝ ꯃꯀꯨꯅ ꯃꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯗ꯭ꯔꯕꯅꯤ나 ꯃꯅꯥꯎꯄꯥꯁꯤꯅꯁꯨ ꯃꯅꯥꯎꯄꯤꯗꯨꯅꯁꯨ ꯊꯥꯗ꯭ꯔꯦ ꯃꯀꯣꯛꯐꯥꯎ ꯈꯨꯝꯗ꯭ꯔꯦꯀꯣ ꯃꯇꯩꯁꯤꯗ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯇꯅ ꯈꯣꯠꯇꯅ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯔꯦ ꯃꯇꯩꯁꯤꯗ ꯃꯀꯣꯛꯐꯥꯎ ꯈꯨꯝꯗ꯭ꯔꯦ ꯑꯗꯣ ꯏꯃꯨꯡꯗꯨꯗ ꯅꯀꯣꯛꯇꯤ ꯈꯨꯝꯃꯨ ꯈꯣꯠꯂꯨ ꯅꯇꯩꯅꯦ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯏꯕꯤꯗ꯭ꯔꯦ ꯑꯍꯜ ꯂꯃꯟꯗꯨꯅꯁꯨ ꯅꯨꯄꯤꯁꯤꯗꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯁꯣꯛꯑꯦꯀꯣ ꯃꯧꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯅꯣꯡꯇꯒ ꯀꯧꯄꯣꯟꯇꯦ ꯑꯗꯩ ꯏꯇꯩ ꯆꯥꯛꯁꯤꯃ ꯆꯥꯔꯣ ꯑꯗꯨ ꯍꯥꯏꯕꯤꯕ ꯅꯠꯇꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯆꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯆꯥꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯁꯣꯝꯗꯅ ꯃꯣꯏꯒꯩ ꯑꯁ ꯉꯥ ꯂꯩꯔꯩ ꯑꯗꯨ ꯂꯩꯔꯩ ꯆꯥꯈꯤꯅꯤ ꯊꯛꯈꯤꯅꯤ ꯉꯁꯤꯗꯤ ꯆꯥꯁꯤ ꯂꯥꯛꯑꯣꯅꯁꯨ ꯀꯧꯁꯜꯂꯛꯑꯣꯏ ꯑꯗꯣ ꯇꯣꯉꯥꯟꯗꯤ ꯆꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯉꯁꯥꯏꯒꯤ 이몽 ꯃꯥꯡꯒꯣꯟ ꯇꯩꯕ ꯁꯤꯠꯄ ꯁꯦꯡꯕꯗꯤ ꯍꯥꯏꯔꯤꯕ ꯃꯧ ꯑꯍꯟꯁꯤꯅ ꯂꯣꯏ ꯍꯣꯠꯅꯩꯌꯦꯕ ꯃꯥ ꯇꯣꯉꯥꯟ ꯆꯥꯔꯦꯅ ꯃꯥꯡꯒꯣꯟ ꯇꯩꯗꯕ 이몽 ꯇꯩꯗꯕ ꯇꯧꯗꯦꯕ ꯃꯥꯅ ꯂꯣꯏꯅꯃꯛ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤꯕ ꯀꯩꯅꯣꯗꯣ ꯉꯁꯥꯏꯒꯤ ꯃꯅꯦꯝ ꯃꯀꯨꯁꯤꯅꯗꯤꯅꯦ ꯃꯣꯏꯒꯤ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯟꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯗ ꯃꯌꯥꯝꯕꯁꯤꯗꯤ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯌꯥꯎꯔꯤꯕ ꯈꯔꯗꯨꯅ ꯃꯣꯏꯁꯦ ꯀꯣꯟꯅꯅꯕ ꯆꯥꯖꯩꯕ ꯑꯗꯨꯒ ꯃꯧ ꯃꯅꯥꯎ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯌꯥꯎꯔꯦꯀꯣ ꯑꯉꯥꯡ ꯌꯥꯎꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯀꯔꯤꯝꯐꯧꯒ ꯑꯉꯥꯡ ꯄꯣꯛꯄ ꯈꯣꯠꯄꯁꯤꯗꯅꯦ ꯁꯨꯕꯤꯕ ꯅꯠꯇꯦ ꯑꯃ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤꯗꯧꯅ ꯃꯣꯏꯅ ꯂꯣꯏ ꯁꯦꯕꯥ ꯇꯧꯗꯅ ꯍꯣꯠꯅꯈ꯭ꯔꯃꯤ ꯑꯩꯗꯤ ꯏꯆꯥ ꯌꯥꯎꯔꯦꯅ ꯀꯥꯁꯤꯗꯩ ꯀꯨꯝꯃꯛꯈꯤꯗ꯭ꯔꯕꯅꯤ ꯃꯥꯏ ꯅꯨꯄꯥꯅ ꯆꯥꯛ ꯄꯨꯈꯠꯅꯔꯕꯅꯤ ꯃꯅꯦꯝꯅ ꯄꯨꯈꯠꯅꯔꯕꯅꯤꯗꯤ ꯑꯉꯥꯡꯁꯦ ꯃꯅꯦꯝꯅ ꯃꯀꯨꯅ ꯂꯣꯏꯅ ꯄꯝꯗꯅ ꯈꯣꯠꯇꯅ ꯑꯁ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯆꯦꯜꯂꯕꯅꯤꯀꯣ ꯑꯗꯩꯗꯤ ꯈꯜꯂꯦꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯁꯨꯝ ꯆꯥꯎꯁꯜꯂꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯑꯗꯨꯝ ꯀꯨꯏꯔꯛꯑꯕ ꯃꯇꯝꯅꯤꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯆꯍꯤ 5 ꯁꯨꯔꯛꯑꯦ ꯃꯣꯏꯒꯤ ꯃꯆꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯁꯨ ꯃꯆꯥ 2 ꯁꯨꯔꯦꯕ ꯃꯆꯥ ꯑꯍꯟ ꯅꯨꯄꯤꯅꯤ ꯑꯗꯨꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯇꯨꯏꯁꯟ ꯌꯥꯎꯔꯝꯃꯦꯕ ꯃꯧ ꯑꯍꯟꯁꯤꯗꯀꯣ ꯇꯨꯏꯁꯟ ꯌꯥꯎꯔꯝꯕꯁꯤꯗꯅꯦ ꯈꯔ ꯊꯥ ꯑꯗꯨꯝ 5-6ꯇꯤ ꯌꯥꯎꯔꯝꯃꯒ ꯇꯨꯏꯁꯟ ꯃꯐꯝꯁꯦ ꯑꯃꯗ ꯍꯣꯡꯈ꯭ꯔꯦꯗ ꯃꯤ ꯑꯇꯣꯞꯄꯅ ꯀꯩꯅꯣ ꯃꯃꯥ ꯃꯄꯥ ꯄꯦꯔꯦꯟꯁꯅ ꯃꯥꯏ ꯃꯆꯥ ꯇꯨꯏꯁꯟ ꯇꯧꯕꯩ ꯂꯧꯕ ꯂꯥꯛꯄꯈꯩꯗꯨꯅꯗꯤ ꯃꯧ ꯑꯍꯟꯁꯦ ꯃꯦꯗꯥꯝ ꯂꯣꯏ ꯀꯧꯔꯤꯅꯦꯕ ꯑꯗꯨꯐꯧꯁꯨ ꯃꯣꯏ ꯏꯃꯨꯡꯗꯗꯤ ꯎꯁꯤꯠꯄꯤꯕ ꯅꯠꯇꯦꯕ ꯃꯥꯗꯤ ꯑꯣꯖꯥ ꯑꯣꯏꯔꯤꯅꯤ ꯃꯤ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯖꯩꯅꯤ ꯃꯦꯗꯥꯝ ꯀꯧꯔꯤꯅꯤ ꯃꯌꯥꯝꯅ ꯑꯗꯣ ꯃꯧ ꯑꯇꯣꯝꯕꯤꯗꯨꯗꯤ ꯀꯩꯝꯕꯧ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯗꯨꯝꯕ ꯇꯧꯕ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯃꯦꯗꯥꯝ ꯀꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯕ ꯅꯠꯇꯦꯗꯅ ꯑꯗꯣ ꯃꯥꯅꯒ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯔꯤꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯒꯗꯣ ꯃꯣꯏꯅ ꯃꯅꯥ ꯑꯣꯏꯅ ꯊꯥꯗꯦꯕ ꯃꯥꯏ ꯍꯤꯡꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯄꯗꯣ ꯑꯗꯨ ꯑꯣꯏꯅꯒ ꯈꯟꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯅꯠꯇꯕꯅꯤꯅ ꯃꯥꯏ ꯃꯆꯥ ꯇꯝꯃꯝꯕꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄꯗ ꯇꯝꯈ꯭ꯔꯦꯕ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯩ ꯃꯥꯅꯗꯤ ꯑꯁ ꯏꯅꯥꯎ ꯑꯗꯨ ꯑꯁꯤꯅ ꯑꯗꯨꯝ ꯇꯧꯁꯟꯖꯩ ꯃꯥꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯂꯣꯏ ꯐꯨꯝꯖꯤꯜꯂꯒ ꯏꯃꯥ ꯕꯕꯥꯗꯤ ꯑꯗꯨ ꯑꯁꯤꯅ ꯑꯗꯩ ꯏꯅꯥꯎꯅ ꯑꯗꯨꯝ ꯇꯧꯖꯔꯕꯅꯦꯕ ꯑꯗꯨꯐꯥꯎꯗ ꯃꯣꯏꯅ ꯑꯗꯨꯝ ꯈꯨꯝꯕꯤꯗꯕꯤ ꯉꯥꯡꯕꯤꯗꯕꯤ ꯀꯩꯅꯣꯝ ꯆꯥꯁꯦꯅ ꯍꯦꯛ ꯄꯣꯔꯛꯑꯁꯨ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯑꯅꯤꯔꯛ ꯍꯟꯅ ꯃꯤꯗꯣ ꯀꯧꯔꯛꯇꯅꯕꯒꯤ ꯀꯩꯅꯣ ꯇꯧꯔꯛꯑꯕꯅꯦꯗ ꯃꯦꯗꯥꯝ ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯅꯥꯎꯄꯤ ꯃꯆꯥꯁꯦ ꯑꯇꯣꯞꯄꯗ ꯍꯣꯡꯈ꯭ꯔꯤꯗꯤꯅ ꯄꯦꯔꯦꯟꯁꯅ ꯍꯪꯉꯛꯄꯗ ꯃꯥꯁꯨ ꯏꯀꯥꯏꯌꯦꯕ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅꯗꯤ ꯃꯤꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯗꯕ ꯃꯅꯨꯡꯗ ꯅꯨꯡꯁꯤꯅꯗꯕꯁꯦ ꯃꯥꯅ ꯃꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯗꯦ ꯗꯨꯀꯥꯟ ꯑꯃꯗ ꯁꯥꯗꯦ
ꯏꯁꯣꯟꯗ ꯑꯣꯖꯥ ꯃꯁꯦꯟ ꯁꯥꯗꯦ ꯃꯄꯥꯝꯗ ꯁꯥꯗꯦ ꯀꯅꯥꯝ ꯁꯥꯖꯗꯦꯕ ꯃꯥ ꯃꯆꯤꯟ ꯃꯅꯥꯎꯐꯥꯎ ꯁꯥꯗꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯋꯥꯈꯜꯁꯦ ꯅꯣꯡꯃꯒꯤ ꯁꯣꯛꯆꯜꯂꯛꯏꯀꯣ ꯑꯗꯨꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯁꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯩ ꯄꯨꯟꯁꯤꯁꯦ ꯇꯦꯜꯂꯅꯤ ꯑꯩ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯆꯠꯂꯁꯤ ꯃꯣꯏꯒꯤ ꯃꯁꯛ ꯎꯗꯕ ꯃꯐꯝꯗ ꯆꯠꯂꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯉꯥ ꯌꯣꯛꯄ ꯈꯣꯠꯄꯒꯤ ꯐꯥꯝ ꯁꯦꯟꯅꯕ ꯃꯤ ꯄꯥꯝꯃꯦ ꯍꯥꯞꯀꯠꯂꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯆꯠꯂꯁꯤ ꯏꯕꯥꯅꯤ ꯑꯗꯨꯒ ꯂꯩꯔꯨꯔꯁꯤ ꯑꯥꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯥꯝꯃꯦꯅ ꯀꯧꯕ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯇꯣꯂꯣꯞ ꯁꯥꯒꯗꯕ ꯆꯠꯈ꯭ꯔꯁꯦ ꯑꯩ ꯃꯣꯏ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅ ꯃꯕꯥꯅꯤꯁꯦ ꯆꯠꯂꯦꯕꯀꯣ ꯑꯗ ꯃꯆꯥꯅꯨꯄꯥꯁꯤꯅꯗꯤ ꯑꯩꯗꯤ ꯍꯥꯏꯔꯔꯣꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯦ ꯑꯗ ꯃꯧꯁꯤꯅꯗꯤ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤꯗꯤ ꯀꯥꯏꯔꯝꯃꯣꯏꯅ ꯍꯥꯏꯔꯦꯕ ꯃꯥ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯈꯣꯠꯂꯦꯅ ꯆꯠꯈꯤꯅꯨ ꯅꯨꯡꯉꯥꯏꯇꯦ ꯃꯤꯒꯤꯗ ꯐꯥꯝ ꯁꯦꯟꯅꯔꯒ ꯑꯥꯗ ꯌꯨꯝ ꯀꯩ ꯂꯩꯇꯕꯗꯧꯅ ꯀꯃꯥꯏꯅ ꯂꯩꯔꯨꯗꯣꯏꯅꯣ ꯍꯥꯏꯗꯦꯕꯀꯣ ꯅꯣꯏ ꯑꯄꯥꯝꯕꯅꯤ ꯅꯪꯒꯤ ꯅꯌꯨꯝ ꯄꯥꯜꯂꯃꯤꯅ ꯅꯆꯥ ꯌꯥꯎꯔꯃꯤꯅ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯝꯕꯣ ꯅꯠꯇ꯭ꯔꯦ ꯅꯣꯏ ꯑꯄꯥꯝꯕꯅꯤ ꯊꯣꯛ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯦ ꯑꯗꯩ ꯆꯠꯂꯦ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯒꯤ ꯄꯨꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝꯁꯦ ꯄꯨꯔꯒ ꯆꯠꯄꯁꯤꯗꯗꯤ ꯃꯥꯅꯅꯦ ꯀꯞꯄꯒ ꯄꯣꯠ ꯆꯩꯁꯦ ꯍꯣꯟꯊꯔꯒ ꯒꯥꯔꯤꯗ ꯍꯥꯞꯄꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯣꯏ ꯆꯠꯈꯤꯅꯨ ꯈꯣꯠꯈꯤꯅꯣꯁꯦ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯑꯃꯇ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯀꯩꯅꯣ ꯐꯥꯝ ꯃꯐꯝꯁꯤꯗꯁꯨ ꯆꯠꯄꯩ ꯂꯝꯕꯤꯁꯦ ꯃꯥꯏ ꯃꯃꯤꯠꯀꯤ ꯃꯄꯤꯁꯦ ꯁꯨꯛꯀꯪ ꯀꯪꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯆꯥ ꯑꯅꯤꯗꯨꯅꯅꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯃꯥ ꯄꯣꯠ ꯆꯩ ꯂꯣꯏ ꯄꯨꯔ ꯆꯠꯂꯤꯁꯦ ꯀꯥꯏꯗꯅꯣ ꯌꯥꯝ ꯍꯪꯉꯦ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯅ ꯆꯠꯂꯤꯕ ꯐꯥꯝ ꯍꯥꯎꯁ ꯍꯥꯏꯗꯨꯗꯤ ꯃꯤꯒꯤ ꯌꯥꯝ ꯃꯣꯏꯗꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯃꯤꯅꯤꯅ ꯈꯔ ꯍꯥꯏꯊꯕ ꯂꯝꯗ ꯂꯩꯕꯁꯨ ꯑꯃꯨꯛ ꯍꯩꯅꯗ꯭ꯔꯦꯗꯅ ꯌꯥꯝ ꯍꯥꯏꯊꯕ ꯌꯥꯝ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯐꯥꯝ ꯇꯧꯅꯔ ꯂꯩꯅꯕ ꯂꯝꯕꯤꯒꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯨ ꯂꯣꯏꯁꯟꯕ ꯉꯥꯅꯨ ꯌꯦꯟꯁꯨ ꯂꯣꯏꯁꯟꯕ ꯌꯥꯝꯁꯨ ꯃꯣꯠꯄ ꯑꯗꯨꯒ ꯃꯣꯏꯅ ꯂꯩꯗꯣꯏꯕ ꯀꯥꯅꯦꯒꯅ ꯇꯧꯏꯗꯣ ꯁꯦꯒꯥꯏꯔꯒ ꯑꯗꯒꯤꯗꯤ ꯈꯪꯗꯦ ꯃꯣꯏ ꯁꯣꯛꯄ ꯃꯣꯏꯗꯤ ꯑꯃꯨꯛ ꯕꯤꯜꯗꯤꯡꯗ ꯀꯩꯗ ꯇꯥꯏꯜꯁ ꯊꯥꯕꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯣꯜꯂꯁꯨ ꯅꯩꯔꯁꯨ ꯂꯩꯔꯛꯑꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯂꯩꯔꯨꯗꯣꯏꯗꯨꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯄꯣꯠ ꯆꯩꯁꯦ ꯍꯣꯟꯖꯜꯂꯦ ꯈꯣꯠꯂꯦ ꯃꯥꯅ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯇꯅ ꯍꯣꯠꯅꯔꯦ ꯑꯗ ꯃꯆꯥ ꯑꯅꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯂꯩꯗꯣꯏꯔꯣꯅ ꯃꯥꯁꯦꯗ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯏ ꯅꯨꯄꯥꯁꯨ ꯊꯣꯛꯑꯒ ꯀꯞꯄꯦ ꯍꯥꯏ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯁ ꯑꯉꯥꯡꯈꯩꯁꯤꯒꯤ ꯈꯟꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯌꯨꯝꯗ ꯂꯩꯔꯨꯁꯤ ꯑꯉꯥꯡ ꯅꯆꯥꯈꯩꯁꯤ나 ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯅ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯃꯁꯛꯇꯨ ꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅꯦ ꯅꯣꯡ ꯆꯨꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯄꯥꯈꯠꯂꯨꯔꯁꯨ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯑꯩ ꯁꯤꯗ ꯂꯩꯕꯅ ꯐꯩꯌꯦꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯐꯥꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯤꯅ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯎ ꯍꯥꯏꯕ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯄꯩꯁꯥ ꯖꯣꯝ ꯄꯥꯏꯗ꯭ꯔꯁꯨ ꯑꯥꯗ ꯏꯄꯥ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯅꯦꯅ ꯊꯥꯛ ꯑꯝꯗ ꯂꯩꯖꯔꯛꯄ ꯃꯄꯨꯟꯁꯤꯗ ꯃꯤ ꯑꯃꯅ ꯊꯧꯗꯥꯔꯛꯇ꯭ꯔꯤ ꯃꯤꯗꯣ ꯉꯁꯤꯗꯤ ꯁꯤ ꯇꯧꯊꯣꯛꯑꯣ ꯉꯁꯤ ꯑꯗꯨ ꯇꯧꯊꯣꯛꯎ ꯃꯤꯅ ꯊꯧꯗꯥꯕꯗꯣ ꯇꯧꯔꯤꯅꯦꯕ ꯌꯥꯝꯅ ꯅꯨꯄꯥꯁꯤ ꯑꯋꯥꯕ ꯑꯃ ꯈꯥꯡꯉ ꯂꯥꯛꯄꯗꯣ ꯁꯣꯝꯗ ꯑꯋꯥꯕ ꯑꯃꯁꯨ ꯈꯥꯡꯕ ꯆꯠꯂꯨꯕ ꯂꯩꯔꯨ ꯃꯐꯝꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯨ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯛꯊꯤ ꯁꯦꯡꯗꯅ ꯑꯃ ꯁꯦꯡꯗꯅ ꯇꯧꯔꯒ ꯂꯦꯜꯂꯒ ꯂꯩꯕ ꯅꯨꯄꯤꯁꯤꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯣꯛꯂꯛꯄ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯣꯏꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯆꯥꯈꯩ ꯐꯪꯉꯤ ꯍꯩꯅꯔꯛꯇꯕ ꯅꯥꯁꯜꯂꯛꯄ ꯐꯨꯔꯤ ꯊꯨꯡꯖꯜꯂꯛꯄ ꯏꯁꯤꯡ ꯀꯩ ꯂꯣꯏ ꯑꯣꯟꯅꯔꯛꯄꯩꯀꯣ ꯊꯥ ꯑꯅꯤ ꯑꯍꯨꯝꯗꯤ ꯁꯨꯔꯦ ꯃꯣꯏꯅ ꯈꯥꯡꯉ ꯂꯩꯔꯛꯏꯁꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯂꯩꯔꯤꯁꯤꯅ ꯀꯗꯥꯏꯗꯅꯣ ꯀꯃꯥꯏꯅ ꯇꯧꯕ ꯏꯁꯨꯈꯩꯗꯨꯅ ꯀꯔꯤꯅ ꯅꯣꯡꯇ ꯃꯃꯥ ꯃꯄꯥ ꯃꯅꯦꯝ ꯃꯀꯨꯗꯣ ꯊꯤꯔꯛꯇ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯆꯠꯂꯒ ꯂꯝ ꯌꯦꯟꯊꯣꯛꯅꯔꯁꯤ ꯑꯩꯒꯤ ꯂꯝ ꯁꯔꯨꯛꯁꯤ ꯌꯣꯟꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯒꯦꯅ ꯍꯥꯏ ꯆꯠꯂꯨꯕꯗ ꯃꯄꯥꯁꯤꯅ ꯐꯨꯔ ꯊꯥꯔꯛꯑꯦꯕ ꯑꯗꯨꯒꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯃꯧꯁꯤꯅ ꯑꯗ ꯃꯣꯏꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯝꯁꯦ ꯌꯦꯟꯊꯣꯛꯅꯍꯟꯕꯤꯕꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯣꯏꯅ ꯌꯣꯟꯗ꯭ꯔꯃꯛꯁꯨ ꯂꯝꯗꯣ ꯌꯦꯟꯊꯣꯛꯅꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗ ꯄꯇꯥꯗꯣ ꯑꯣꯟꯊꯣꯛꯑꯒ ꯂꯣꯟ ꯅꯨꯡ ꯂꯧꯒꯦ ꯍꯥꯏꯕ ꯂꯣꯟ ꯂꯧꯕꯗꯗꯤ ꯄꯇꯥ ꯂꯩꯇꯗꯤ ꯌꯥꯗꯦꯗꯅ ꯑꯗꯣ ꯃꯥꯗꯣ ꯅꯨꯄꯥꯗꯣ ꯗꯨꯀꯥꯟ ꯐꯝꯕ ꯈꯣꯠꯄꯗꯤ ꯌꯥꯎꯔꯃꯤꯅ ꯃꯥꯅ ꯕꯤꯖꯤꯅꯦꯁꯇꯣ ꯈꯪꯉꯕꯅꯤꯅ ꯃꯉꯣꯟꯗ ꯁꯦꯂꯦꯞꯇꯤ ꯂꯩꯇꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯤꯡꯒꯣꯜ ꯀꯩꯗꯨꯅ ꯂꯣꯟ ꯑꯃ ꯀꯔꯤ ꯑꯃ ꯂꯧꯔꯒꯗꯤ ꯃꯥꯅ ꯕꯤꯖꯤꯅꯦꯁꯇꯣ ꯇꯧꯔꯒ ꯑꯣꯏꯅ ꯂꯩꯅꯤꯡꯕ ꯑꯗꯨꯁꯦ ꯍꯪꯉꯛꯄ ꯑꯗ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏ ꯍꯦꯛꯇ ꯑꯣꯟꯊꯣꯛꯎ ꯈꯣꯠꯂꯨ ꯑꯅꯗꯩ ꯅꯍꯥ ꯅꯣꯏꯅ ꯑꯉꯥꯡꯅꯤꯅ ꯍꯦꯛꯇ ꯃꯤꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏꯗꯤ ꯍꯌꯦꯡ ꯃꯥꯡꯍꯜꯂꯗꯤ ꯇꯥꯛꯍꯜꯂꯗꯤ ꯍꯤꯡꯒꯣꯜꯁꯨ ꯌꯣꯟꯊꯣꯛꯑꯒ ꯕꯟꯗꯣꯞ ꯊꯝꯃꯒ ꯇꯧꯔꯒꯅ ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯅꯣꯏꯒꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯗꯗꯤ ꯑꯅꯗꯩ ꯃꯣꯏꯒꯤꯗꯤ ꯂꯩꯔꯤꯗꯨꯁꯨ ꯌꯥꯝ ꯐꯔꯛꯅꯦꯕ ꯍꯤꯡꯒꯣꯜꯗꯨꯗ ꯌꯨꯝ ꯕꯤꯜꯗꯤꯡꯗꯨꯃ ꯁꯥꯖꯜꯂꯒ ꯁꯨꯃꯥꯡ ꯃꯇꯦꯛ ꯑꯃ ꯍꯥꯡꯕꯗ ꯂꯩꯇꯕ ꯂꯝꯗꯨꯗ ꯀꯔꯤꯅꯣ ꯃꯣꯏꯅ ꯌꯦꯟꯅꯗꯣꯏꯁꯦ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕ ꯀꯥ ꯌꯦꯟꯅꯒꯗꯕ ꯃꯊꯣꯟ ꯌꯦꯟꯅꯒꯗꯕ ꯃꯉꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯃꯥꯅ ꯏꯆꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕꯤꯌꯨ ꯚꯔꯥꯗ ꯂꯩꯕ ꯅꯤꯡꯉꯣꯜ ꯀꯌꯥꯅ ꯉꯁꯤ ꯌꯨꯝ ꯄꯥꯜꯂꯨꯔꯒ
ꯚꯔꯥꯗ ꯂꯩꯔꯛꯄꯤ ꯅꯌꯨꯝ ꯂꯩꯇꯕꯅ ꯍꯥꯏꯕꯒꯤ ꯆꯩꯅꯥꯁꯦ ꯑꯩꯗꯧꯅ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤ ꯑꯗꯣ ꯏꯆꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯒꯗ꯭ꯔꯥ ꯌꯨꯝꯗꯨꯗ ꯃꯧ ꯑꯅꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯈꯦꯠꯅꯕ ꯃꯤꯠꯌꯦꯡ ꯍꯤꯡꯅ ꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯕꯨ ꯍꯤꯡꯗꯕꯅ ꯐꯩꯌꯦꯅꯅꯦ ꯌꯥꯝ ꯀꯞꯄꯦꯕ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯁꯤꯌꯥꯔ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯚꯔꯥꯗ ꯂꯩꯅꯤꯡꯕ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯑꯗꯩ ꯑꯩꯒꯤ ꯊꯕꯛꯅ ꯑꯗꯒꯤꯗꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯤ ꯂꯣꯏ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯩꯕꯁꯦ ꯄꯥꯝꯃꯤꯅꯤ ꯑꯗꯣ ꯀꯩꯅꯣꯝꯃ ꯑꯋꯥꯕ ꯑꯃ ꯇꯥꯕꯗ ꯍꯤꯡꯒꯣꯜ ꯌꯣꯟꯈꯤꯕ ꯌꯨꯝ ꯌꯣꯟꯈꯤꯕ ꯚꯔꯥꯗ ꯂꯩꯇ ꯌꯥꯗꯅ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯤ ꯁꯣꯛꯏꯉꯩꯗꯨꯗ ꯃꯤꯉꯣꯟꯗ ꯚꯔꯥꯗ ꯂꯩꯕ ꯁꯨꯝ ꯇꯧꯕꯤꯕꯁꯦ ꯇꯧꯕꯤꯕ ꯍꯧꯅꯗꯦꯕ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯅ ꯄꯨꯁꯜꯂꯛꯑꯕꯗꯤ ꯏꯆꯥꯅ ꯃꯧꯅꯦꯅ ꯄꯨꯁꯜꯂꯛꯑꯗꯤ ꯑꯗꯨꯝ ꯂꯧꯁꯜꯂꯒ ꯄꯥꯝꯗ꯭ꯔꯁꯨ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯐꯅꯌꯥꯝ ꯂꯩꯔꯁꯨ ꯄꯦꯟꯊꯣꯛꯄ ꯇꯥꯔꯦ ꯑꯩ ꯏꯆꯥꯅ ꯄꯨꯔꯛꯑꯕꯅꯤꯅ ꯑꯗꯨꯒ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦꯕ ꯑꯗꯨꯅ ꯃꯧꯗꯨꯗ ꯑꯗꯨꯝ ꯄꯉꯥꯡ ꯉꯥꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯧꯗꯨꯅ ꯍꯦꯛ ꯂꯨꯅ ꯇꯧꯕ ꯁꯤꯒꯤ ꯋꯥꯈꯜ ꯑꯅꯤꯁꯤ ꯌꯥꯝ ꯁꯣꯛꯄ ꯃꯤ ꯌꯥꯎꯋꯦꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯨ ꯈꯛ ꯄꯤꯅꯤꯡꯕꯩ ꯁꯤ ꯋꯥꯔꯤꯁꯦ ꯂꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯑꯣꯏꯅ ꯂꯤꯔꯛꯑꯒꯦ ꯃꯇꯝꯁꯤ ꯌꯥꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯤꯗꯅꯦ ꯑꯁ ꯑꯩ ꯉꯁꯤ ꯂꯥꯛꯏꯁꯤꯗꯤ ꯌꯥꯝ ꯇꯦꯟꯁꯟꯗꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯇꯦꯟꯁꯟꯗ ꯂꯩꯕ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯉꯔꯥꯡꯈꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯑꯩ ꯑꯔꯣꯏꯕꯗ ꯂꯤꯔꯛꯀꯦꯕꯀꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯏꯁꯤ ꯀꯥꯈ꯭ꯔꯖꯥꯠꯅꯤ ꯃꯌꯥꯝꯁꯨ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯊꯤꯅ ꯏ ꯀꯥꯅꯤ ꯆꯤꯡꯊꯣꯛꯑꯒ ꯐꯨꯅꯤꯡꯅꯤ ꯁꯣꯏꯗꯅꯀꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯤꯗꯤꯅꯦ ꯀ꯭ꯔꯥꯏꯝꯒꯁꯦ ꯊꯣꯛꯃꯟꯗꯅ ꯑꯩꯁꯨꯅꯦ ꯅꯣꯠ ꯇꯧꯁꯜꯂꯕꯅꯦ ꯌꯥꯝꯃꯟꯗꯅꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯅꯨꯄꯥ ꯑꯃꯈꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯣꯏꯅꯁꯨ ꯅꯨꯡꯁꯤꯅꯕꯅꯦꯕ ꯅꯨꯄꯤꯁꯤꯁꯨ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔ ꯂꯩ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯕꯒꯤ ꯂꯩꯕꯅꯦꯕ ꯃꯣꯏ ꯑꯅꯤ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯅꯤ ꯈꯣꯠꯅꯅꯦꯅꯁꯨ ꯁꯥꯡꯅꯁꯨ ꯅꯨꯡꯁꯤꯅꯔꯦ ꯆꯍꯤ 6-7 ꯑꯃꯅ ꯑꯃꯗ ꯊꯥꯖꯅꯗꯕ ꯃꯌꯥꯝ ꯂꯥꯛꯅꯕ ꯃꯣꯏ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯨ ꯊꯝꯅꯔꯦꯕꯀꯣ ꯑꯗꯨꯒ ꯊꯥꯖꯅꯗꯕ ꯃꯌꯥꯝ ꯂꯥꯛꯅꯕꯗꯩ ꯈꯠꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯙꯞꯁꯦ ꯇꯧꯔꯛꯄꯗ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯙꯞꯁꯦ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯐꯖꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯔꯛꯄꯗꯩ ꯅꯨꯄꯤꯁꯦ ꯈꯥꯡꯕ ꯉꯝꯃꯛꯇꯕꯅꯤꯅ ꯃꯥꯁꯨ ꯉꯥꯡꯈꯩꯗꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯣꯛꯇꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯁꯤꯗ ꯃꯥꯅ ꯍꯥꯏꯗꯣꯛꯑꯦꯕ ꯍꯥꯏꯗꯣꯛꯀꯥꯟꯗꯗꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯉꯣꯟꯗ ꯀꯦꯁ ꯄꯥꯅꯤ ꯑꯗꯨ ꯇꯧꯅꯤ ꯃꯥ ꯅꯨꯄꯥꯁꯤꯅ ꯑꯩ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯃꯥꯅ ꯊꯥꯔꯛꯏꯕ ꯃꯦꯁꯦꯖ ꯍꯥꯏꯔꯛꯏꯕ ꯀꯩꯅꯣꯗꯨꯗꯤ ꯀꯦꯁ ꯄꯥꯟꯕ ꯌꯥꯕ ꯉꯥꯛꯇ ꯑꯣꯏꯔꯦꯕ ꯑꯀꯟꯕ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯗꯨꯗꯒ ꯊꯥꯔꯛꯏꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯂꯣꯏ ꯑꯣꯏꯔꯦꯀꯣ ꯑꯗꯩꯗ ꯀꯦꯁ ꯄꯥꯅꯤ ꯆꯞ ꯆꯥꯅꯅ ꯃꯄꯥꯁꯤꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯅꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨꯅ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯦ ꯀꯧꯊꯣꯛꯑꯦꯕꯀꯣ ꯀꯧꯊꯣꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯄ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯤꯁꯨ ꯍꯞꯇꯥ ꯑꯃꯨꯛꯈꯛ ꯉꯥꯏꯔꯝꯃꯦꯕ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯄꯦꯔꯦꯟꯁꯅ ꯌꯥꯝ ꯆꯥꯎꯅ ꯑꯁꯥ ꯊꯝꯃꯒ ꯄꯩꯁꯥ ꯌꯥꯝ ꯆꯪꯅ ꯃꯄꯥꯟꯗ ꯇꯨꯏꯁꯟ ꯇꯧꯔꯒ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯑꯝꯇꯪ ꯇꯧꯔꯨꯕꯗ ꯃꯥꯒꯤ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯔꯒ ꯃꯥꯅ ꯍꯣꯠꯅꯔꯛꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯥꯡꯉꯅꯤ ꯑꯗꯨꯅ ꯑꯦꯛꯖꯥꯝꯁꯦ ꯈꯛꯇꯪꯗꯤ ꯊꯥꯗꯣꯛꯍꯜꯂꯒ ꯂꯣꯏꯔꯒ ꯇꯧꯁꯦꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯣꯏꯔꯒ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯦꯁꯇꯣ ꯃꯤꯅ ꯄꯥꯟꯕ ꯌꯥꯕ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯕꯅꯤꯅ ꯃꯣꯏ ꯀꯩꯅꯣ ꯄꯦꯔꯦꯟꯁꯅ ꯄꯥꯎ ꯄꯤꯔꯒ ꯃꯥ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯃꯥꯏꯀꯩ ꯑꯅꯤꯁꯦ ꯐꯝꯗꯣꯛꯅꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯣꯏꯁꯦ ꯌꯥꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯌꯥꯝ ꯏꯖꯠ ꯑꯝꯗ ꯂꯩꯔꯤꯅꯤꯀோ ꯃꯣꯏꯒꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯗꯣ ꯒꯥꯔꯤ ꯑꯔꯤꯡꯕ ꯒꯥꯔꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯂꯛꯖꯔꯤ ꯒꯥꯔꯤ ꯌꯥꯝ ꯑꯇꯥꯡꯕ ꯑꯃ ꯊꯧꯋꯤ ꯑꯗ ꯅꯨꯄꯤꯁꯦ ꯀꯣꯏꯒꯅꯨ ꯍꯥꯏꯕꯁꯤꯗ ꯌꯥꯗꯕ ꯅꯨꯄꯤꯁꯤꯗꯤ ꯃꯌꯥꯡꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯈꯥꯏꯅꯔꯒ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯝ ꯀꯨꯏꯔꯦꯕ ꯑꯗꯨꯝ ꯀꯣꯏꯔꯒ ꯃꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯀꯌꯥ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯅꯍꯥꯟꯗꯤ ꯗꯥꯏꯔꯦꯛ ꯒꯥꯔꯤꯁꯤꯗ ꯐꯥꯔꯦꯕ ꯊꯤꯔ ꯐꯥꯔ ꯃꯥꯅ ꯍꯦꯛꯇ ꯊꯣꯡꯅꯥꯎꯁꯦ ꯃꯥꯅ ꯃꯤꯡꯖꯦꯟꯒꯁꯦ ꯊꯨꯒꯥꯏꯗꯅ ꯑꯗꯩ ꯇꯧꯔꯤꯉꯩꯁꯤꯗ ꯒꯥꯔꯤꯁꯦ ꯊꯧꯈ꯭ꯔꯦꯕ ꯃꯣꯏꯅ ꯊꯣꯡꯁꯦ ꯃꯅꯨꯡꯗꯩ ꯂꯣꯛ ꯇꯧꯔꯕꯅꯤꯅ ꯅꯨꯄꯤꯁꯦ ꯉꯥꯡꯊꯣꯛꯄꯗꯣ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯒ ꯊꯧꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯌꯨꯝꯗ ꯒꯥꯔꯤꯁꯦ ꯄꯣꯔꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯅ ꯒꯥꯔꯤꯁꯦ ꯊꯥꯡꯅꯒ ꯂꯣꯏ ꯁꯤꯠꯀꯁꯦ ꯂꯦꯟꯊꯠꯇꯅ ꯑꯣꯛꯇꯕꯤꯅ ꯇꯣꯡꯉꯝꯕ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯄ ꯒꯥꯔꯤ ꯌꯨꯝꯁꯦ ꯊꯝꯕ ꯌꯥꯔꯣꯏ ꯃꯩ ꯊꯥꯗꯣꯛꯀꯅꯦꯅ ꯃꯥꯅ ꯒꯥꯔꯤꯁꯦ ꯁꯨꯗꯠꯇꯅ ꯈꯣꯠꯇꯠꯇꯅ ꯃꯥꯗꯤ ꯒꯥꯔꯤꯁꯦ ꯇꯥꯡꯕ ꯁꯦꯝꯗ ꯀꯌా ꯆꯪꯕꯒ ꯈꯟꯈꯤꯗ꯭ꯔꯦꯕ ꯁꯨꯝꯕ ꯑꯣꯛꯇꯕꯤꯅ ꯇꯣꯡꯕ ꯒꯥꯔꯤ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯄ ꯒꯥꯔꯤ ꯌꯨꯝꯁꯦ ꯊꯝꯕ ꯌꯥꯔꯣꯏꯅ ꯊꯨꯒꯥꯏꯗꯅ ꯈꯣꯠꯇꯅ ꯂꯦꯟꯊꯠꯇꯅ ꯇꯧꯕꯗꯩ ꯃꯌꯥꯝ ꯆꯪ ꯐꯥꯅꯗꯅ ꯃꯥꯗꯤ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯀꯥꯟꯅ ꯃꯥꯅ ꯀꯩꯅꯣꯒꯁꯦ ꯀꯣꯏꯊꯤ ꯊꯤꯔꯨꯕ ꯊꯥꯎꯒꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯒꯥꯔꯤꯁꯦ ꯊꯧꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯗꯒ ꯆꯠꯇꯅ ꯍꯦꯛꯇ ꯂꯥꯟ ꯇꯧꯅꯦꯅ ꯆꯠꯂꯨꯗꯅ ꯅꯨꯄꯤꯁꯦ ꯂꯣꯠꯈ꯭ꯔꯦ
ꯑꯗꯨꯒꯤ ꯃꯥꯁꯦ ꯌꯥꯝ ꯇꯦꯟꯁꯟꯗ ꯍꯧꯖꯤꯛꯁꯦ ꯄꯣꯠꯁꯦ ꯂꯩꯅꯔꯤꯕ ꯑꯗ ꯂꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯝꯖꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯅꯨꯄꯥ ꯈꯥꯏꯅꯔꯕ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯤ ꯀꯣꯏꯅꯕꯤꯒꯅꯨ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯑꯣꯠꯄꯁꯦ ꯑꯣꯠꯂꯣꯏꯁꯤ ꯃꯥꯒ ꯃꯄꯥ ꯆꯥꯟꯅꯕ ꯀꯥꯏꯅꯈꯤꯕ ꯃꯄꯥꯡ ꯀꯥꯏꯅꯈꯤꯕ ꯅꯨꯄꯥ ꯗ ꯀꯣꯏꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥꯁꯤ ꯍꯥꯏꯖꯔꯕꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯇꯦꯟꯁꯟ ꯋꯥꯡꯉꯛꯄꯅꯤꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩ ꯁꯤꯕ꯭ꯔꯥ ꯃꯣꯏ ꯑꯅꯤ ꯁꯤꯕ꯭ꯔꯥ ꯑꯝꯗꯤ ꯍꯟꯗꯛꯇꯤ ꯊꯣꯛꯑꯅꯤꯅ ꯑꯁ ꯅꯨꯄꯤꯁꯤ ꯄꯨꯔꯥ ꯐꯨꯟ ꯇꯦꯟꯁꯟꯗꯅꯦ ꯃꯥꯅ ꯂꯥꯛꯏꯁꯦ ꯑꯔꯣꯏꯕꯤ ꯇꯦꯟꯁꯟꯗꯅꯤ ꯃꯥꯅ ꯂꯥꯛꯏꯁꯦ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦꯕ ꯑꯗꯩ ꯑꯃꯈꯛꯅ ꯃꯄꯥꯟꯗ ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯑꯃ ꯇꯧꯔ ꯂꯩꯕꯅꯦ ꯅꯨꯄꯥꯁꯤꯀꯣ ꯑꯗ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯀꯣꯏꯕꯤꯔꯦꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤ ꯀꯣꯏꯕꯤꯔꯦ ꯑꯗ ꯃꯥꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯗꯤ ꯂꯩꯖꯒꯦꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯖꯕ ꯃꯣꯏꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯑꯗꯣ ꯋꯥꯔꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯄ ꯊꯧꯗꯣꯛꯇꯤ ꯑꯩ ꯍꯧꯖꯤꯛ ꯂꯤꯈꯩꯔꯣꯏ ꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯒꯦꯕ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯑꯣꯏꯅꯀꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯕꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯆꯥꯛꯈꯤꯗꯅ ꯅꯣꯡꯃꯇ ꯆꯍꯤ 3 ꯀꯣꯏꯅꯔꯛꯄꯗ ꯃꯥꯅ ꯅꯨꯄꯥꯁꯤꯗꯤ ꯃꯥꯏ ꯅꯨꯄꯤꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯒ ꯃꯄꯥ ꯂꯩꯕꯅꯤ나 ꯅꯨꯄꯤ ꯊꯤ ꯍꯥꯏꯕꯩ ꯆꯤꯡꯅꯕ ꯂꯩꯇꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯆꯪꯉꯛꯑꯣ ꯑꯅꯁꯨ ꯆꯪꯉꯒꯁꯨ ꯃꯄꯥꯅꯤ ꯑꯥꯗꯒ ꯍꯣꯇꯦꯜꯗꯒ ꯂꯩꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯊꯣꯛꯂꯛꯑꯦꯗꯅ ꯀꯩꯅꯣ ꯏꯌꯥꯔꯄꯣꯔꯠꯇ ꯅꯨꯄꯤꯁꯤꯅ ꯉꯥꯏꯔꯒ ꯍꯣꯇꯦꯜ ꯑꯃꯗ ꯍꯥꯟꯅ ꯊꯨꯡꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯦ ꯃꯣꯏꯅꯤꯁꯦ ꯂꯥꯛꯄ ꯄꯣꯠ ꯑꯃꯈꯛꯇꯅꯦꯕ ꯑꯗ ꯃꯥꯅ ꯂꯩꯖꯒꯦ ꯈꯟꯖꯕ ꯌꯨꯝ ꯄꯥꯜꯂꯒꯦ ꯃꯇꯝ ꯆꯥꯔꯦ ꯈꯟꯖꯕ ꯃꯤꯀꯨꯞꯇ ꯃꯥꯅ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯕꯗꯨꯗ ꯅꯨꯄꯤꯗꯣ ꯌꯥꯝ ꯆꯥꯛꯆꯩꯕ ꯑꯗꯨꯁꯨ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯑꯦꯕ ꯑꯗꯨꯒ ꯃꯥꯅ ꯆꯪꯈ꯭ꯔꯀꯥꯟꯗ ꯈꯪꯉꯛꯄꯅꯤꯗꯅ ꯅꯨꯄꯤꯗꯨꯅ ꯅꯨꯄꯤ ꯊꯤꯌꯦꯁꯦꯀꯣ ꯅꯨꯄꯥꯁꯦꯗ ꯀꯩꯅꯣ ꯇꯧꯕ ꯑꯗ ꯃꯕꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯆꯪꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯃꯕꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯅꯦ ꯀꯣꯏ ꯆꯠꯂꯨꯔꯒ ꯀꯩꯀꯩ ꯈꯔ ꯁꯨꯝ ꯂꯩꯔꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯌꯣꯟꯕ ꯑꯆꯥꯄꯣꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯁꯨꯝ ꯂꯩꯔꯒ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛ ꯍꯦꯛ ꯀꯧꯅꯕ ꯅꯨꯄꯤꯁꯤꯒ ꯑꯗꯨ ꯀꯧꯅꯕꯁꯤꯗ ꯑꯗꯨ ꯅꯨꯄꯥꯗꯣ ꯈꯪꯉꯤ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯗ ꯆꯥꯛꯇꯅ ꯊꯤꯒꯠꯂꯦꯗꯅ ꯂꯣꯏꯅꯕ ꯑꯗꯣ ꯊꯤꯒꯠꯄꯗꯨꯗ ꯆꯨꯝꯃꯝꯃꯦꯕ ꯑꯗꯩ ꯃꯥꯁꯦ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟꯁꯨ ꯇꯧꯔꯛꯄꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯗꯨꯁꯨ ꯅꯨꯄꯥꯁꯦ ꯀꯧꯊꯣꯛꯑꯦꯕ ꯃꯄꯥꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯧꯊꯣꯛꯑꯒ ꯃꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯋꯥ ꯂꯣꯏꯁꯟꯅꯕ ꯈꯣꯠꯄ ꯃꯣꯏ ꯑꯍꯜ ꯂꯃꯟ ꯂꯣꯏ ꯌꯥꯎꯅꯔꯒ ꯇꯧꯕ ꯀꯥꯟꯁꯤꯗ ꯄꯩꯁꯥꯁꯦ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯁꯦ ꯄꯤꯕꯅꯗꯤ ꯂꯣꯏ ꯌꯥꯅꯔꯦꯗꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯄꯣꯔꯛꯑꯦ ꯄꯩꯁꯥꯒꯁꯦ ꯂꯣꯏ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯃꯃꯥꯏꯗ ꯂꯪꯁꯜꯂꯦꯕ ꯅꯨꯄꯤꯗꯨꯅ ꯑꯩ ꯏꯖꯠ ꯌꯣꯟꯕ ꯅꯨꯄꯤ ꯅꯠꯇꯦ ꯄꯩꯁꯥ ꯂꯧꯔꯒ ꯑꯩ ꯂꯣꯏꯁꯟꯅꯒꯗꯕ ꯅꯠꯇꯦꯅ ꯃꯃꯥꯏꯗ ꯃꯥꯅ ꯈꯜꯂꯝꯃꯤꯗோ ꯃꯥꯗꯤ ꯄꯩꯁꯥꯗꯤ ꯁꯨꯡꯂꯧ ꯂꯧꯔꯣꯏꯗꯤ ꯈꯟꯕ ꯑꯗ ꯂꯧꯔꯣꯏꯅ ꯐꯠ ꯍꯥꯏꯔꯗꯤ ꯌꯥꯡꯉꯤꯗꯅ ꯄꯩꯁꯥꯒꯗꯣ ꯊꯤꯟꯅꯍꯜꯂꯦ ꯋꯥꯅꯍꯜꯂꯦꯗꯅꯀꯣ ꯑꯆꯧꯕ ꯑꯦꯃꯥꯎꯟ ꯑꯃ ꯍꯥꯏꯔꯒ ꯃꯥ ꯂꯩꯁꯥꯕꯤꯅꯤꯅ ꯅꯨꯄꯥꯗꯣ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯂꯣꯏ ꯂꯩꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯍꯦꯛ ꯀꯦꯁ ꯇꯧꯕꯗꯗꯤ ꯅꯨꯄꯥꯗꯨꯒꯤ ꯊꯕꯛ ꯇꯠꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨ ꯈꯪꯕꯅꯤꯅ ꯄꯩꯁꯥꯗꯣ ꯆꯥꯎꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯁꯤꯁꯨ ꯍꯦꯛꯇ ꯄꯨꯗꯅ ꯂꯥꯛꯇꯅ ꯆꯦꯟꯗꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔ ꯄꯣꯔꯛꯏꯅꯤꯗꯅ ꯃꯃꯥꯏꯗ ꯂꯪꯁꯜꯂꯦꯕ ꯂꯨꯄꯥ ꯑꯃ ꯂꯧꯗꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯣ ꯃꯣꯏꯅ ꯄꯩꯁꯥ ꯊꯤꯅꯕ ꯈꯣꯠꯄꯒꯤ ꯑꯋꯥꯕꯗꯣ ꯈꯪꯍꯟꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯈꯤꯕ ꯑꯗ ꯑꯁ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯅꯅꯦ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯂꯥꯛꯑꯝꯗꯥꯏꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯔꯣꯏꯕꯒꯤ ꯂꯥꯛꯑꯝꯗꯥꯏꯁꯤꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯉꯁꯤꯗꯤ ꯆꯦꯆꯦ ꯑꯩ ꯐꯤꯖꯣꯜ ꯑꯃꯈꯛ ꯁꯦꯠꯆꯔꯛꯀꯦ ꯑꯩꯅ ꯄꯥꯝꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯀꯣ ꯌꯥꯅꯤ 이베ꯝꯃ ꯁꯦꯠꯂꯛꯑꯣ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯗꯨꯒꯗꯤ ꯃꯥꯅ ꯁꯦꯠꯂꯛꯏꯕ ꯐꯤꯖꯣꯜꯁꯦ ꯀꯔꯤ ꯁꯦꯠꯂꯛꯀꯦ ꯍꯥꯏꯕꯗꯣ ꯑꯣꯐꯤꯁ ꯌꯧꯔꯛꯑꯀꯥꯟꯗꯗꯤꯀꯣ ꯄꯨꯡꯉꯧ ꯐꯅꯦꯛꯀ ꯐꯨꯔꯤꯠ ꯑꯉꯧꯕꯒ ꯐꯤ ꯑꯉꯧꯕ ꯑꯃ ꯌꯥꯜꯂꯛꯑꯦꯕ ꯑꯗ ꯃꯥꯅ ꯄꯤꯅꯤꯡꯉꯤꯕ ꯑꯥꯔꯊꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯩꯁꯦ ꯁ꯭ꯃꯤꯠꯇꯩ ꯄꯤ ꯇꯥꯔꯛꯑꯦꯕ ꯃꯥꯏ ꯐꯤꯖꯣꯜꯁꯦ ꯎꯕꯗ ꯃꯥꯅꯅꯦ ꯄꯩꯁꯥꯗꯣ ꯃꯃꯥꯏꯗꯣ ꯂꯪꯖꯜꯂ ꯅꯨꯄꯥꯗ ꯍꯥꯏꯔꯝꯕꯅꯤꯗ ꯑꯩꯅ ꯉꯁꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯦ ꯅꯪ ꯎꯕ꯭ꯔꯥ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯂꯨꯈꯥꯕꯤ ꯑꯣꯏꯍꯧꯔꯕꯅꯤ ꯅꯪꯅ ꯃꯥꯡꯍꯟꯕꯤꯔꯝꯃꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯂꯨꯈꯥꯕꯤꯅꯦꯅ ꯈꯜꯂꯒ ꯑꯩ ꯄꯨꯔꯩꯕ ꯁꯤꯈꯔꯦ ꯈꯜꯂ ꯍꯤꯡꯍꯧꯔꯗꯝꯃꯤ ꯍꯥꯏꯔꯝꯃ ꯀꯞꯄ ꯆꯠꯈꯤꯕ ꯌꯥꯝ ꯀꯞꯄꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯀꯞꯄꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯒꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤꯡꯅꯅꯦ ꯂꯩꯁꯥꯕꯤꯗ ꯁꯨꯃꯥꯏꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯥꯈꯪ ꯆꯥꯔ ꯀꯣꯏꯕꯁꯦ ꯁꯨꯡꯀꯣꯏ ꯀꯣꯏꯕꯤꯔꯣꯏꯗꯕꯅꯦꯕ ꯁꯤ ꯃꯤ ꯑꯃꯒꯤ ꯃꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕꯅꯦꯕ ꯌꯥꯝ ꯃꯤ ꯅꯨꯄꯤꯗꯨꯅꯗꯤ ꯂꯩꯖꯒꯦ ꯈꯜꯂꯤꯅꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯂꯩꯁꯥꯕꯤ ꯈꯔꯗꯗꯤ ꯂꯩꯁꯟꯕꯁꯨ ꯌꯥꯎꯔꯤꯅꯦꯕ ꯂꯩꯁꯜꯂꯛꯑꯒꯅ ꯍꯥꯟꯅꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯋꯥꯗꯣꯏꯅꯦꯕ ꯑꯗꯣ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯩꯁꯥꯁꯨ ꯂꯧꯈꯤꯗꯦ ꯃꯃꯥꯏꯗ ꯂꯪꯁꯜꯂꯝꯃꯤ ꯂꯨꯄꯥ ꯑꯃ ꯂꯧꯗꯦ ꯂꯩꯁꯨ ꯂꯩꯕꯤꯗꯦ ꯑꯗꯣ ꯑꯁ ꯃꯥꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏ ꯌꯥꯝ ꯐꯖꯩꯌꯦꯀꯣ ꯅꯪꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯊꯋꯥꯏ ꯃꯆꯥ 2 ꯂꯩꯔꯦꯕ ꯅꯨꯄꯥꯁꯦ ꯅꯪꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯊꯋꯥꯏ 3 ꯂꯩꯔꯒ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯃꯣꯏꯗ ꯃꯤꯅꯝꯃꯒ ꯑꯩꯉꯣꯟꯗꯁꯨ ꯃꯤꯅꯝꯃꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤꯅꯣ ꯍꯥꯏꯌꯦꯕ ꯑꯁ ꯃꯥꯏ ꯋꯥꯍꯩ ꯈꯨꯐꯖꯗꯣ ꯀꯅꯥꯅ ꯑꯗꯨ ꯏꯕ ꯍꯩꯗꯣꯏꯅꯣꯕ ꯑꯗꯨ ꯁꯥꯖꯜꯂꯒ ꯃꯁꯥꯗ ꯄꯥꯜꯂ ꯉꯥꯡꯊꯣꯔꯛꯄꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯗꯨꯃꯀꯣ ꯑꯗꯒꯤ
ꯑꯔꯣꯏꯕ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯉꯔꯥꯡꯈꯛ ꯊꯦꯡꯅꯕꯁꯦ ꯑꯩ ꯂꯤꯔꯒꯦꯀꯣ ꯊꯝꯕꯤꯌꯣꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯌꯥꯝꯁꯨ ꯂꯥꯞꯆꯕ ꯂꯝ ꯑꯃꯗꯩꯅꯦꯕ ꯃꯤꯒꯤ ꯃꯄꯥꯒꯗꯣ ꯅꯣꯡꯃꯒꯤ ꯆꯦꯛ ꯁꯨꯕ ꯈꯣꯠꯄ ꯆꯠꯂ ꯃꯃꯥꯒꯗꯣ ꯂꯧꯁꯤꯡ ꯀꯨꯝꯕ ꯑꯃꯅ ꯅꯦꯛꯂꯒ ꯑꯃꯅ ꯂꯩꯔꯒ ꯆꯠꯂꯒ ꯍꯥꯇꯦ ꯆꯥꯕꯣꯏ ꯆꯥꯗꯕ ꯌꯥꯝ ꯋꯥꯅ ꯍꯤꯡꯖꯕ ꯏꯃꯨꯡꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯨꯗ ꯉꯔꯥꯡ ꯃꯣꯏꯅ ꯂꯥꯛꯄꯁꯦ ꯄꯨꯔꯥ ꯄꯨꯡ 12 ꯃꯈꯥꯏ ꯇꯥꯔꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯞꯄꯦꯕ ꯃꯣꯏꯅ ꯂꯥꯛꯏꯁꯦ ꯄꯨꯡ 2 ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯃꯣꯏꯗꯨꯗꯩꯅ ꯑꯩꯈꯣꯏꯐꯧ ꯌꯧꯕꯗ ꯄꯨꯡ 2 ꯆꯪꯕ ꯃꯐꯝꯅꯦ ꯑꯗꯨꯗꯤ ꯂꯣꯏꯔꯗ꯭ꯔꯥ ꯂꯥꯞꯄꯤ ꯆꯥꯡꯗꯣ ꯑꯗꯩ ꯑꯩꯅ ꯑꯁ ꯑꯩ ꯌꯥꯝ ꯋꯥꯔꯦꯅꯦ ꯅꯣꯏꯕꯨ ꯂꯥꯛꯑꯅꯨ ꯑꯩ ꯄꯣꯊꯥꯔꯒꯦ ꯍꯧꯖꯤꯛꯄꯨ ꯅꯣꯏ ꯄꯨꯡ 12 ꯈꯤꯇꯪ ꯍꯦꯜꯂꯦ ꯑꯗꯨ ꯅꯣꯏꯅ ꯁꯤ ꯌꯧꯔꯛꯄꯗꯗꯤ 12 ꯁꯣꯏ ꯍꯦꯜꯂꯅꯤ ꯅꯣꯏ ꯂꯥꯛꯑꯅꯨ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯑꯁ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕꯅꯦꯅꯅꯦ ꯃꯣꯏꯁꯦ ꯉꯥꯎꯗꯅ ꯃꯣꯏ ꯋꯥꯔꯤꯗꯣ ꯂꯤꯔꯛꯄꯗꯗꯤ ꯑꯩꯁꯨ ꯂꯥꯛꯀꯅꯨ ꯍꯥꯏ ꯉꯝꯗ꯭ꯔꯦꯕ ꯂꯥꯛꯑꯣꯅ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯌꯧꯔꯛꯑꯦ ꯑꯗꯨ ꯃꯣꯏꯅ ꯋꯥꯔꯤꯁꯦ ꯂꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯥꯈꯪꯁꯤꯅ ꯃꯧ ꯑꯃ ꯆꯦꯜꯂꯛꯄꯅꯦꯕ ꯃꯧꯁꯤ ꯃꯆꯥ 2 ꯂꯩ ꯑꯃꯅ ꯃꯆꯥ ꯆꯍꯤ 3 ꯈꯛ ꯉꯥꯏꯔꯤ ꯑꯃꯅ ꯁꯨꯞꯅꯒꯤ ꯃꯆꯥ ꯊꯥ 10 ꯈꯛ ꯉꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯧꯁꯦ ꯄꯥꯈꯪꯁꯤꯅ ꯆꯦꯜꯂꯛꯄ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯣꯛꯄ ꯆꯠꯄꯁꯤꯗꯅꯦ ꯄꯥꯈꯪꯁꯤꯗꯤ ꯃꯥꯁꯦ ꯃꯣꯏ ꯆꯍꯤ 3 ꯐꯥꯔꯦ ꯍꯥꯏꯌꯦꯕ ꯀꯣꯏꯅꯩꯁꯦꯀꯣ ꯆꯍꯤ 3 ꯍꯥꯟꯅꯒꯤ ꯃꯆꯥꯗꯣ 3 ꯐꯥꯔꯛꯇꯣꯔꯦ ꯍꯥꯟꯅꯒꯤ ꯑꯍꯥꯟꯕꯩ ꯃꯆꯥꯁꯦ ꯄꯣꯛꯄ ꯃꯇꯨꯡ ꯈꯜꯂꯦꯒ ꯑꯗꯨꯝ ꯃꯣꯏꯁꯦ ꯀꯣꯏꯅꯔꯕꯖꯥꯠꯅꯦꯕ ꯑꯗꯣ ꯃꯥꯅ ꯃꯧꯅꯤ ꯈꯣꯠꯅꯤ ꯂꯣꯏ ꯍꯥꯏ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯈꯪ ꯀꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯤꯅ ꯍꯥꯏꯗꯣꯛꯄꯗꯤ ꯆꯠꯇꯣꯏꯅꯤꯗꯅ ꯃꯧ ꯆꯦꯜꯂꯛꯑꯃꯤꯅꯀꯣ ꯑꯗꯨꯗ ꯍꯥꯏꯗꯣꯛꯄ ꯆꯠꯄꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯌꯨꯝꯅꯥꯛꯁꯦ ꯄꯤꯔꯦꯕ ꯍꯥꯏꯗꯣꯛꯄꯁꯦ ꯆꯠꯂꯦꯀꯣ ꯃꯄꯥꯗꯨꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦꯕ ꯃꯣꯏꯅ ꯃꯧ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯆꯦꯜꯂꯛꯏꯕ ꯅꯨꯄꯤꯁꯦ ꯃꯧꯅꯤ ꯑꯗꯩ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯗꯤ ꯃꯧꯅꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯀꯩꯝ ꯍꯥꯏꯕꯤꯗ꯭ꯔꯦ ꯆꯠꯂꯦ ꯑꯁꯣꯝꯗꯗꯤ ꯑꯗ ꯍꯥꯏꯗꯣꯛꯄ ꯆꯠꯄꯗꯕꯨ ꯀꯅꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯅꯥꯁꯨ ꯍꯪꯅꯗꯦꯗꯅꯀꯣ ꯃꯄꯥꯒꯤ ꯃꯃꯤꯡ ꯂꯣꯏ ꯍꯪꯅꯩꯃꯤꯗꯅ ꯌꯨꯝꯁꯦ ꯀꯥꯏꯋꯥꯏꯗꯅꯣꯅ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯌꯨꯝꯗꯨꯕꯨ ꯀꯥꯏꯋꯥꯏꯗꯅꯣ ꯍꯪꯕꯗ ꯁꯤꯗꯅꯦꯅ ꯇꯥꯛꯂꯛꯑꯦ ꯔꯦꯟꯅ ꯑꯗꯨꯝ ꯆꯪꯉꯦ ꯄꯨꯡꯉꯛꯑꯕ ꯑꯁꯣꯝꯗꯗꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯂꯥꯛꯏꯃꯤ ꯑꯩꯈꯣꯏꯗꯤ ꯅꯤꯉꯣꯟꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯂꯣꯏ ꯃꯌꯨꯝ ꯄꯥꯜ ꯂꯣꯏꯈ꯭ꯔꯦꯅ ꯑꯗꯨꯒ ꯃꯣꯏꯅ ꯃꯧꯗꯨꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯔꯦꯕ ꯀꯔꯤ ꯑꯗꯨꯗꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕꯗꯨꯕꯣ ꯀꯔꯤ ꯀꯅꯥꯗ ꯆꯦꯜꯂꯤꯕꯅ ꯃꯣꯏꯁꯨ ꯄꯨꯡꯉꯛꯑꯕ ꯑꯗꯩ ꯃꯀꯨꯕꯣꯛꯇꯣ ꯍꯦꯛꯇ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯅꯣꯏ ꯁꯤꯗꯒ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇꯅꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯐꯨꯗꯅ ꯈꯥꯝꯗꯣꯛꯅꯗꯅ ꯇꯧꯕꯤꯔꯦꯕ ꯃꯄꯥ ꯀꯩꯁꯨ ꯈꯪꯖꯗꯕꯗꯣ ꯑꯗꯩ ꯑꯗꯨꯗꯤꯅ ꯐꯥꯔ ꯄꯨꯔꯒ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯨꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯔꯒ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛ ꯃꯣꯏꯅ ꯃꯤ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯅꯣꯏ ꯀꯩꯅꯣ ꯃꯧꯅꯤ ꯅꯨꯄꯤꯗꯨꯗꯤꯅ ꯀꯧꯕꯗ ꯃꯣꯏ ꯁꯣꯝꯒꯤ ꯃꯤꯁꯦ ꯆꯠꯇ꯭ꯔꯦꯕ ꯑꯗꯩ ꯃꯣꯏꯅ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯄꯨꯁꯜꯂꯦꯕ ꯄꯨꯂꯤꯁꯅ ꯂꯥꯛꯑꯣ ꯀꯧꯔꯦꯕ ꯃꯣꯏꯗꯤ ꯀꯤꯗꯅ ꯆꯠꯄꯁꯤ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯃꯣꯏꯁꯦ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯄꯨꯔꯒ ꯂꯥꯛꯄꯅꯦꯕ ꯑꯗꯩꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯗꯤ ꯌꯦꯡꯉꯨꯅꯦ ꯃꯄꯥ ꯀꯩꯁꯨ ꯈꯪꯗꯕꯗꯣ ꯍꯧꯖꯤꯛ ꯂꯣꯀꯞꯇ ꯑꯍꯤꯡꯗꯨꯗ ꯂꯩꯔꯤꯕꯅꯤ ꯇꯨꯃꯤꯠ ꯀꯥꯡ ꯃꯔꯛꯇꯨꯗ ꯑꯗꯩꯗꯤ ꯀꯩꯁꯨꯝ ꯈꯪꯗꯕꯗꯣ ꯃꯤ ꯃꯌꯨꯝꯗꯨꯗ ꯂꯩꯁꯥꯕꯤꯅ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯤꯃꯤ ꯑꯗꯩ ꯃꯆꯥ ꯊꯥ 10 ꯈꯛ ꯉꯥꯏꯕꯗꯨꯅ ꯃꯕꯨꯛ ꯊꯛꯅꯤꯡꯗꯅ ꯑꯍꯤꯡꯗꯨꯗ ꯀꯞꯄꯝꯃꯣꯏꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯀꯔꯤꯝ ꯐꯥꯎꯗ꯭ꯔꯕ ꯑꯁ ꯃꯧꯅ ꯆꯦꯜꯂꯕꯅꯦꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪꯁꯨ ꯇꯨꯛꯊꯗꯅ ꯈꯣꯠꯇꯅ ꯐꯤꯅꯒ ꯈꯤꯇꯪ ꯀꯨꯞꯇꯅꯒ ꯂꯩꯇꯦꯀோ ꯂꯩꯁꯥꯕꯤꯅ ꯆꯦꯜꯂꯛꯄꯒꯤ ꯇꯥꯏꯞꯇ ꯊꯦꯛꯀꯠꯇꯅꯅꯦ ꯑꯁ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯨꯡꯅꯔꯝꯃꯦꯅ ꯅꯨꯄꯥꯁꯦ ꯌꯦꯡꯉꯗꯅ ꯅꯣꯛꯃꯤꯟꯅꯔ ꯑꯁ ꯍꯦꯛꯇ ꯈꯨꯠꯁꯥꯁꯦ ꯃꯔꯦꯡ ꯆꯠꯄꯗꯣ ꯃꯤꯠ ꯅꯥꯕꯗꯣ ꯑꯗꯩ ꯏꯕꯦꯝꯃ ꯃꯧꯁꯦ ꯅꯨꯄा ꯀꯣꯏꯅꯕ꯭ꯔꯥ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕ ꯃꯧꯁꯦ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯆꯠꯅꯕ꯭ꯔꯥ ꯀꯣꯏꯅꯕ꯭ꯔꯥ ꯍꯥꯏꯕꯗ ꯃꯤ ꯃꯌꯥꯝ ꯀꯣꯏꯁꯤꯗꯤ ꯃꯧ ꯃꯌꯥꯝ ꯆꯦꯜꯂꯤꯁꯤꯗꯤ ꯃꯌꯨꯝ ꯄꯥꯜꯂꯤꯁꯤꯗꯤ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯋꯥꯈꯟꯗ ꯀꯩꯅꯣꯝꯃ ꯂꯥꯛꯇ꯭ꯔꯥ ꯂꯥꯟꯅ ꯆꯠꯅꯕꯤꯒꯤ ꯇꯥꯏꯞꯇ ꯀꯔꯤꯝ ꯈꯟꯗꯕ ꯁꯤꯁꯦ ꯃꯧꯗꯨ ꯌꯥꯝ ꯑꯉꯥꯡꯅꯤ ꯑꯍꯥꯟꯕ ꯃꯥꯁꯦ ꯃꯁꯥ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯆꯍꯤ 10 ꯃꯨꯛꯈꯛ ꯉꯥꯏꯔꯤꯕ ꯆꯍꯤ ꯑꯗꯨꯝ 23 ꯁ꯭ꯋꯥꯏꯗ ꯃꯌꯨꯝ ꯄꯥꯟꯕꯅꯦ ꯍꯥꯏꯕ ꯀ꯭ꯂꯥꯁ 9ꯗ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯆꯠꯊꯔꯛꯏꯕ ꯇ꯭ꯔꯦꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯐꯣꯟ ꯑꯃ ꯄꯥꯏꯁꯜꯂ ꯅꯨꯄꯥꯁꯦ ꯄꯪꯀꯣꯏꯗ ꯀꯣꯏꯅꯔꯦ ꯃꯦꯁꯦꯖ ꯊꯥꯅꯔꯦ ꯑꯗꯨꯒꯤ ꯂꯤꯆꯠꯇꯣ ꯍꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯁꯨ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯂꯣꯏ ꯍꯩꯅꯔꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯆꯦꯟꯈꯠꯅꯔꯛꯑꯃꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯈꯪꯒꯠꯂꯛꯑꯦꯕ ꯅꯨꯄꯥ ꯀꯣꯏ ꯈꯟꯅꯔꯛꯑꯃꯤꯅ ꯑꯗꯨꯗꯤ ꯏꯟꯈꯠꯂꯛꯏꯕ ꯃꯧ ꯅꯍꯥꯁꯤꯡꯁꯤꯗ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯃ ꯌꯥꯎꯔꯛꯑꯒꯗꯤ ꯄꯨꯔꯥ ꯄꯣꯠꯇꯣ ꯁꯣꯏꯔꯦ ꯍꯥꯏꯕ ꯃꯆꯥꯗꯨꯒꯤ ꯅꯨꯡꯁꯤꯕꯁꯨ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯗꯩꯗꯤ ꯄꯥꯈꯪꯗꯨꯁꯨ ꯌꯦꯡꯉꯨꯅꯦ ꯑꯩ ꯂꯧꯅꯤ ꯑꯗꯨ ꯇꯧꯅꯤꯅ ꯑꯗꯩ ꯅꯨꯄꯤꯗꯨꯁꯨ ꯑꯁꯣꯝꯒꯤ ꯅꯨꯄꯥꯗꯨ ꯏꯀꯥꯏꯅ ꯉꯝꯅꯤ ꯁꯣꯝꯒꯤ ꯅꯨꯄꯥꯁꯤꯗ ꯏꯀꯥꯏꯅ ꯉꯝꯃꯣꯏ ꯀꯥꯏꯅꯅꯦ ꯑꯗꯩ ꯁꯥꯎꯅꯤꯡꯉꯦ ꯑꯗꯩꯗꯤ ꯑꯩꯅ ꯅꯣꯏ ꯅꯆꯥꯅꯨꯄꯥꯁꯦ ꯆꯠꯂꯣ ꯄꯨꯂꯤꯁꯇ ꯊꯤꯟꯗꯣꯛꯎꯆꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯖꯦꯟ ꯊꯝꯒꯦꯔꯥ ꯑꯃ ꯊꯝꯒꯦꯔꯥ ꯃꯉꯣꯟꯗ ꯄꯤꯅꯤꯡꯕ ꯏꯖꯗꯥꯕꯤ ꯀ꯭ꯔꯣꯔ ꯑꯃ ꯄꯤꯍꯟꯒꯦꯔꯥ ꯀꯤꯗꯅꯤ ꯌꯣꯟꯒꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯟꯗꯕꯗꯨ ꯄꯨꯈꯤꯒꯦ ꯍꯥꯏꯔꯒꯅꯦ ꯄꯣꯔꯧꯆꯣ ꯂꯥꯟꯗꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯄꯥꯗꯨꯗ
mana ipajina haidokpa chattoise kari torkani khangdagai haidokpa chathanbire maungni khotne jo haibidre adugo lockup tu da no jik tumin kang marak sida noigi police na lao na noi kaure asomda yangun mi lakta mina kya ngangam gani sairam gani nupa mem dunu ngangam gani nupi mem dunu ngangam gani adugo admai le hanba chalo noi na sam pa je thilu so phu gera khot gera ma taw gera tawjagi jani chalo mapa landab to lo so na ai je songning nge ba adai noi le kai pandra smaina mauna chela ga bo noi na smai jum kano toy je kai gino nupa ju nupi ju noi le kai go ware lo yadra mau mai nupai mem de chela ga bo noi nek to min na smai le thoi je kari gino tan thoko le hen ganu moi chugum ba jidi admaina hujik moi noi na moi tan thok moi chakrai de le doi no kai sura sa doi no adu kan ta khang ka dami noi mai apa bi club phamu mi phamu noi le kai khun gi ware lo sum ba je na nupi khakta da phuba dandi pi di yade nupi khak tan thokki ba lo dab di yade nupa ju ani mak lan min na bani na ani mak ana yam saungningi aina khali di yam nungai ti dine mapa du lokap ta leiram ga dab do adu ne ba yam nungai ti je ko adai di mama du yam kapi aina he noi nga sai de na sa je khangdingai ni khange mau ni ma je lai je du ga mapa bu mai haidok lan bana na sa nu pa je noi sagai bandra phu ba yadra noi warak pa yadra noi na sa warak tab dai ni thoi je adu ga sida ire na ga ai di nu pi je launi khoni ga gai na ga adum haidana ga tawri je noi na di mau ni launing de na sa jina di long ne ye noi ana tawe ba noi sagai na te na warok chong noi na sa na su waro khoi na waro ra di noi na ku tai lo pai bra noi authority da noi na mi phui kai na rakani chalo noi na sa su noi na waro haibane ba aduna hojik se moi je loi chanadri kari ta doi no khang de ko aduna kaino ji ngasai gi aina haijaningi di si matang da sugum bai kaino se am la bani na ne laikai maira pai bi ka kai myam se hojikti si sarkar na police na court na laiba luk khara jina sumba myam je loi lo bangam moi ba thawdang ma gi laikai gi thawdang je ma sa na longna re dana aduga longna kan ji da khoi gi kaino taw godam ne ba moina sumba hek chelakpa pakhang na mau chelakpa adai nupi laiba nupa na nupi chen chelakpa adai moi laikai du gi mau na nupa koi ba nupa da chen gi ba masam sa gi laikai da gi karino si taw dana ba je adai mau myam je loi khomaga yumdong gi sele group ma phami bank dei paisa lawda dori nong mai khombi thiga tori haida di sele group ni belep ni thongna dra adai na yumdong gi mau ta tek pa yaroi na lai ba hanjing na koi gi si laikai ji da mau nupa koi ba yaroi nang nupa lega nupa am da chen ba yaroi dei nupi thi ba nupa kai ju nupi koi ba yaroi nang nupi ma pusra pa yaroi na kan ba warep lep na ga thengau dra ba manga ni angang pisak pik pa kaya mama ge komlang khaira ni adagi di masa kaya ne mapa kaina ba masa mapa ge minung si phang da ba tom bilon ki ba dum bo era ni dei nupi kaya am ju ne mai nupa na nupi lo laga minung si phang da ba oira ni adai mapu le ba kaya am ju ne mayum makta dagi kai ba sathi na piramaga nupa am da chen gi dana ne ikai sangoi hangau ba oira ni adai adumaina loina aduna semdok minna ji mayam manaraga ai si haraga loi sanjak yam nungai jai haibadi ozana thambiri ba se khoi gi mayam su tabi re haibadi akhoi gi manipur society ja khoina crime se mitigate tona ba khoina hona jaw matam si da su ahen ba crime khoina sungtha thaja da ba sungkhan khallu da ba kaya amasu thokta ba natte aduna mayam gi achumba wa khalon mayam gi phajarba wa khalon sing du comment amom pibi daga akhoina ngasi pangthok chari ba tarani thui shuba crime diaries ke akhoi gi ngasai gi ozaro bitale mana tangkak nai na thambi khiba wari singdui comment sungso soidena thambiu haina thamjage loina na ozana habi riba hojiki akhoi gi lekai degi su semdok pa haibadi akhoi gi su ain leiribani akhoi gi channa pathap leiribani haiduna su channa pathap aina ngakthuk bangam daba kaya ama leitaba natte oza honi su haktheng na toba matamda oza makna su chongthoga toba matamda aduke matik crime se makhal yam khre aduga akhoina khallu daba kaya ama akhoina thajaru daba kaya ama thokta natte yum khudingi akhoi gi makhal makha mayam ama leibanina akhoina cheksin minaba habesi madarka leibanina cheksin minabaga loinana akhoina karamba ahenba paukta karamba ahenba advice karamba ahenba suggestion haibu thamina si haijaraga haibadi akhoigi ngasigi tar kunithoi suba episode sida sungso shodena comment sing du thambiramo aduga aja akhoi ngasai na so jan thambiriba lekai dagi akhoi tholakpa akhoigi mayam gi control system leiragadi hena su khara hanthaba ngamgani haina thamba sida ozagi oba karamba moti thambiding edu de oja akhoi mai kai dagi di admaina yam kanna thodang je isai sagi lekai gi thodang isana laudra ding moi ba hana khallaga admaina am tadi longmin na ga ne ngasi soidara iba mayam je loi semdo hogdra di
ꯃꯧꯗꯣ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯁꯨ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯋꯥꯈꯜ ꯂꯩꯔꯦ ꯆꯠꯅꯕꯤꯗ ꯑꯃꯨꯛ ꯈꯟꯒꯠꯅꯔꯛꯑꯦ ꯑꯗꯩ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯣꯏꯗꯅ ꯃꯥꯏ ꯅꯨꯄꯤ ꯃꯌꯥꯝꯅ ꯋꯥꯀꯠꯅꯗꯅ ꯁꯤ ꯒꯥꯔꯤ ꯊꯨꯒꯥꯏꯅꯗꯅ ꯇꯧꯅꯩꯁꯤꯅꯦꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯗꯥꯏꯔꯦꯛ ꯂꯨꯗ ꯂꯤꯆꯠ ꯆꯠꯂꯤꯉꯩꯗ ꯐꯥꯒꯠꯂꯛꯑꯕꯅꯤ ꯃꯥꯏ ꯅꯨꯄꯤꯅ ꯑꯗꯨ ꯁꯤꯟꯅꯕ ꯅꯥꯅꯕ ꯌꯥꯎꯅꯔꯛꯑꯅꯤ ꯃꯥꯏ ꯅꯨꯄꯤꯅ ꯅꯨꯄꯥ ꯍꯥꯠꯄ꯭ꯔꯥ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯍꯥꯠꯄ꯭ꯔꯥ ꯌꯥꯝ ꯌꯥꯎꯅꯔꯛꯑꯅꯦꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯂꯩꯀꯥꯏꯒꯤ ꯊꯧꯗꯥꯡꯁꯦ ꯂꯧꯅꯖꯦꯕ ꯑꯗꯨꯒ ꯑꯔꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯃꯇꯪ ꯂꯣꯏꯔꯝꯗꯗꯤ ꯑꯩꯁꯨ ꯌꯥꯝ ꯇꯦꯟꯁꯟ ꯍꯦꯛꯇ ꯍꯜꯂꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯀꯃꯦꯟꯗꯣ ꯑꯩꯁꯦ ꯁꯤꯟꯗꯣꯛꯄ ꯅꯪꯉꯛꯇ꯭ꯔꯦꯕ ꯌꯥꯝ ꯐꯖꯕ ꯌꯥꯎꯍꯧꯋꯤ ꯑꯩ ꯌꯥꯝ ꯅꯣꯛꯑꯦ ꯀꯃꯦꯟ ꯄꯥꯕꯗ ꯑꯗꯣ ꯁꯨꯃꯥꯏꯅꯒ ꯍꯥꯏꯍꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯗꯥꯏꯗꯒꯤ ꯉꯍꯥꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯣꯏꯅ ꯀ꯭ꯂꯥꯁ 9, 10 ꯀꯥꯕꯗ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏꯕ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯏꯃꯥꯅ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯝꯒꯗꯒꯦꯅ ꯈꯜꯂꯦꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯀꯃꯦꯟ ꯄꯤꯍꯧꯋꯦꯕ ꯀꯥꯏꯗꯒꯤ ꯀ꯭ꯂꯥꯁ 9, 10 ꯅꯣꯗ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯁ 6 ꯇꯩ ꯍꯧꯔꯛꯑꯦ ꯔꯣꯃꯥꯟꯁꯇꯤꯒ ꯍꯥꯏꯔꯦ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯀꯥꯡꯕꯨ ꯍꯣꯏ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯗꯣ ꯑꯗꯩ ꯏꯅꯥꯎꯄꯤ ꯑꯃꯈꯛꯁꯨ ꯁꯨꯃꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯏ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯅ ꯂꯤꯍꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯗ ꯃꯥꯏ ꯅꯨꯄꯥꯒ ꯃꯥ ꯈꯛꯇꯒ ꯊꯥꯏ ꯑꯗꯨꯒ ꯑꯩꯅ ꯆꯥꯛꯀꯧꯍꯜꯂꯛꯄꯗ ꯌꯨꯝꯗ ꯆꯥꯛꯀꯧꯕ ꯑꯃ ꯁꯤꯜꯂꯝꯃꯦ ꯀꯥꯏꯅ ꯌꯥꯝ ꯊꯃꯣꯏ ꯁꯥꯡꯅꯁꯨ ꯏꯍꯧꯋꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯏꯅꯥꯎꯄꯤ ꯑꯃꯈꯛꯅ ꯁꯤ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯏꯆꯦ ꯋꯥꯔꯤ ꯇꯥꯅ ꯑꯩꯗꯤ ꯏꯆꯦꯒꯤ ꯈꯨꯠꯇ ꯁꯤꯕ ꯈꯨꯗꯣꯞ ꯑꯃꯨꯕꯗꯣ ꯑꯗꯨꯝ ꯌꯦꯡꯖꯩꯅꯦ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯔꯤꯌꯦꯀꯣ ꯀꯩꯅꯣ ꯑꯗꯨꯒ ꯏꯅꯥꯎꯄꯤ ꯁꯤꯁꯦ ꯑꯗꯨꯝ ꯕꯥꯠ ꯉꯥꯛꯅꯕ ꯁꯤꯔꯤꯅꯤ ꯈꯨꯗꯣꯞꯁꯦ ꯂꯨꯄꯥ 100 ꯄꯤꯕꯅꯦ ꯑꯗꯣ ꯏꯅꯥꯎꯄꯤꯅ ꯄꯥꯝꯃꯗꯤ ꯑꯝꯇ ꯂꯥꯛꯑꯣ ꯑꯩ ꯑꯝꯇ ꯈꯨꯗꯣꯞ ꯇꯝꯖꯒꯦ ꯑꯗꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯤꯉꯩꯗ ꯃꯆꯥ ꯈꯤꯇꯪ ꯍꯥꯞꯄꯝꯒꯦꯕ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯁꯇꯔꯗꯦ ꯑꯃꯨꯛ ꯉꯥꯏꯕꯗ ꯋꯥꯏ ꯋꯥꯔꯤ ꯂꯩꯇꯗꯅ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯏꯟꯁꯤꯗꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯃꯈꯛ ꯂꯩꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯆꯩꯊꯦꯡ ꯏꯟꯁꯤꯗꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔꯅ ꯌꯨꯇꯨꯕꯇ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯗꯨꯗ ꯑꯩꯅ ꯐꯤꯂꯝ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏꯒ ꯍꯦꯛꯇ ꯐꯤꯂꯝ ꯑꯃ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯉꯝꯕ ꯅꯠꯇꯦꯕ ꯍꯦꯛꯇ ꯆꯪꯉꯨꯕ ꯊꯦꯡꯉꯨꯕ ꯅꯦꯠꯂꯨꯕ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦꯕ ꯆꯍꯤ 3 ꯑꯗꯨꯗ ꯑꯩꯅ ꯏꯄꯤꯁꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯣꯏꯅ ꯑꯗꯨꯁꯦ ꯐꯖꯅ ꯇꯧꯔꯀꯥꯟꯁꯤꯗ ꯇ꯭ꯔꯥꯌꯦꯜ ꯑꯣꯏꯅ ꯍꯥꯟꯅ ꯑꯃꯨꯛ ꯏꯄꯤꯁꯣꯠꯁꯤꯐꯧꯗꯅꯦ ꯍꯥꯟꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯃꯤꯅ ꯄꯤꯍꯜꯂꯦꯗꯅ ꯃꯣꯏꯅ ꯅꯝꯕ ꯈꯣꯠꯄ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯌꯦꯡꯉꯀꯥꯟda ꯑꯩꯅ ꯑꯃꯨꯛ ꯏꯄꯤꯁꯣꯠꯁꯦ ꯇꯝꯖꯍꯧꯔꯒ ꯑꯃꯨꯛ ꯐꯤꯂꯝ ꯑꯆꯧꯕꯁꯦ ꯀꯥꯔꯛꯏꯅꯦꯕ ꯑꯗ ꯑꯩꯅ ꯑꯩꯈꯣꯏ ꯆꯩꯊꯦꯡ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯩꯇ꯭ꯔꯦꯅ ꯉꯥꯏꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯆꯩꯊꯦꯡ ꯏꯟꯁꯤꯗꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔꯅ ꯑꯗꯨꯗ ꯑꯩꯅ ꯏꯄꯤꯁꯣꯠ ꯃꯌꯥꯝ ꯑꯃ 13 ꯄꯨꯔꯥ ꯍꯥꯞꯀꯠꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯑꯗꯩ ꯑꯣꯏꯍꯟꯕꯤꯔꯦ ꯑꯩꯈꯣꯏꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯃꯆꯥ ꯆꯍꯤꯗꯨꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜꯗꯨꯅ ꯑꯗꯒꯤ ꯅꯨꯄꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯀꯣꯛꯂꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯍꯥꯞꯀꯠꯂꯕꯅꯤ ꯑꯗꯨꯗꯩꯗꯅꯦ ꯃꯌꯥꯝꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯈꯨꯗꯤꯡꯃꯛ ꯃꯦꯁꯦꯖ ꯑꯃꯃꯝ ꯂꯣꯏ ꯄꯤꯕꯅꯦꯕ ꯑꯗꯨ ꯑꯩꯅ ꯌꯥꯝ ꯌꯦꯡꯍꯟꯖꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯝꯇ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨ ꯃꯊꯪꯗ ꯀꯃꯦꯟꯇ ꯑꯗꯨꯗꯣ ꯌꯦꯡꯉꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯏꯄꯤꯁꯣꯠꯇꯨꯅ ꯑꯗꯨꯒꯤ ꯋꯦꯕ ꯁꯤꯔꯤꯁꯇꯨꯅ ꯃꯃꯤꯡꯗꯣ ꯍꯥꯏꯔꯒ ꯑꯗꯨꯗꯣ ꯁꯣꯏꯗꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯔꯦꯄꯤꯁ ꯑꯩꯅ ꯑꯍꯥꯟꯕ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯐꯤꯂꯝꯁꯦ ꯃꯌꯥꯝ ꯑꯌꯥꯝꯕꯗꯤ ꯌꯦꯡꯕꯤꯔꯝꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯌꯦꯡꯕꯤꯔꯤꯕꯁꯦ ꯁꯤꯗꯩꯗ ꯌꯦꯡꯗꯕ ꯌꯥꯎꯕꯤꯔꯁꯨ ꯑꯗꯨꯝꯇꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯄꯥꯝꯖꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯏꯔꯒ ꯐꯤꯂꯝ ꯑꯣꯏꯅ ꯈꯨꯠ ꯊꯥꯔꯕꯅꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯑꯈꯥꯡ ꯀꯟꯕ ꯑꯗꯣ ꯄꯦꯟꯃꯟꯈ꯭ꯔꯗꯅ ꯑꯩꯗꯤ ꯅꯨꯄꯤ ꯑꯈꯥꯡ ꯀꯟꯕꯁꯦ ꯑꯩ ꯌꯥꯝ ꯉꯥꯎꯖꯩꯕ ꯑꯩ ꯁꯤꯗ ꯉꯥꯎꯖꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯊꯕꯛ ꯆꯥꯎꯅ ꯇꯧꯕ ꯑꯩ ꯀꯔꯤꯝ ꯉꯥꯎꯗꯦꯀꯣ ꯃꯥ ꯏꯟꯖꯥꯡ ꯌꯣꯟꯖꯅꯨ ꯂꯧ ꯀꯨꯝꯖꯅꯨ ꯐꯅꯦꯛ ꯈꯣꯡꯗꯥꯏ ꯁꯦꯠꯆꯅꯨ ꯃꯁꯛ ꯊꯤꯖꯅꯨ ꯃꯣꯇꯥꯏ ꯁꯨꯗꯥꯏꯅꯖꯅꯨ ꯆꯦꯛ ꯁꯨꯖꯅꯨ ꯃꯥꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗ꯭ꯔꯒ ꯃꯆꯥ ꯌꯣꯛꯑꯒ ꯈꯥꯡꯕ ꯅꯨꯄꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯖꯩꯕ ꯊꯦꯡꯀꯥꯡ ꯑꯋꯥꯕ ꯈꯥꯡꯕꯁꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯈꯥꯡꯕ ꯀꯟꯗꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯄꯨꯊꯣꯔꯛꯑꯒ ꯑꯩꯅ ꯁꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯀꯌꯥꯝ ꯃꯤꯅꯗꯤ ꯈꯥꯡꯉꯒ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏꯅ ꯊꯧꯅꯥ ꯍꯥꯞꯅꯕ ꯊꯑꯣꯏꯅ ꯄꯨꯊꯣꯛꯄꯅꯦꯕ ꯐꯤꯂꯝ ꯑꯣꯏꯅ ꯍꯦꯛꯇ ꯌꯦꯡꯅꯕꯅ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯝꯇꯪꯗꯤ ꯑꯗꯨꯗꯣ ꯌꯦꯡꯕꯤꯌꯨ ꯅꯣꯡꯃꯩ ꯄꯥꯏꯕ ꯔꯦꯄꯤꯁꯁꯦ ꯑꯗꯨꯒ ꯏꯊꯣꯏꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯗ ꯕꯦꯁ ꯑꯦꯛꯇꯔ ꯇꯥꯏꯅꯦꯕ ꯑꯗꯨꯒ ꯃꯨꯈꯥꯏꯁꯨ ꯑꯩꯈꯣꯏ ꯕꯦꯂꯦꯟꯇ ꯀꯩꯅꯣ ꯇꯥꯏꯅꯦꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯃꯣꯏꯗꯣ ꯕꯦꯁ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯒꯤ ꯇꯥꯕꯗꯣ ꯅꯦꯒꯦꯇꯤꯚ ꯔꯣꯜ ꯍꯣꯏ ꯑꯗꯨ ꯇꯥꯔꯤꯅꯦꯕ ꯃꯥꯁꯨꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯒꯤ ꯐꯤꯂꯝ ꯑꯩꯅ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯗꯤꯔꯦꯛꯁꯟ ꯄꯤꯖꯕ ꯐꯤꯂꯝꯁꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨ ꯇꯥꯔꯛꯏꯅꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯑꯗꯨꯃꯁꯨ ꯌꯦꯡꯕꯤꯔꯒ ꯑꯗꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣꯅ ꯑꯗꯨꯝꯇꯪꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯔꯣꯏꯕꯒꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯋꯥꯔꯤꯁꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯩꯔꯥꯡ ꯅꯝꯕꯒꯤꯁꯤꯗꯅꯦꯕꯀꯣ ꯐꯤꯂꯝꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯝꯕꯁꯦ ꯂꯣꯏꯁꯜꯂꯛꯑꯦ ꯒꯔ ꯆꯠꯂꯦ ꯅꯨꯃꯤꯠ 6 ꯍꯧꯖꯤꯛ ꯗꯦꯠ 8, 9, 10 ꯁꯤꯈꯛ ꯉꯥꯏꯔꯦ ꯐꯤꯂꯝ ꯅꯝꯒꯗꯕꯁꯦꯀꯣ ꯑꯗꯨꯗ ꯄꯨꯡ ꯑꯍꯤꯡꯒꯤ 12, 1, 1:30 ꯁꯤꯗ ꯑꯗꯨꯝ ꯁꯨꯇꯤꯡꯁꯦ ꯂꯣꯏꯌꯦꯕ ꯅꯨꯡꯇꯤꯒꯤ
ꯑꯗꯣ ꯑꯩꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯔꯦꯄꯤꯁ ꯅꯝꯕꯗꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯍꯧꯖꯤꯛ ꯆꯍꯤ 4 ꯆꯪꯉꯛꯄꯗ ꯉꯥꯏꯔꯤꯕ ꯑꯗꯣ ꯃꯥꯗꯣ ꯅꯣꯡꯃꯩ ꯄꯥꯏꯕ ꯔꯦꯄꯤꯁ ꯅꯝꯕꯗꯅ ꯆꯍꯤ 1 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯌꯦꯕꯀꯣ माजे पम्मगा सिन खुदिंगमक आई इसाजे पम्मगा मादी पोबजु यादेबा अदुगा आइना लोइन डाइरेक्शन पिगीबा आई इसा पम्दना डाइरेक्शन पिगीबा सिलम ते यावदे आइना शूटिंग चबदा आई इसाजे दुम पुयीबा थादो अम्बा यादबनिना को पिबनिना अदुगा दे शूटिंग चत पाइबजि होरेन अयुक पुंग 9 पंदे चकिबन होरेन पुंग 12 अमा नि दा हलकपनिना अदुगा आइना दुम पुबीबा माजे पम्मगा दो अदुम नोंगै पाइबा रेपिस फिल्म शूटिंग अना नम्मगा अमतंग येंगबियोबा अदुदा दुम रोबिता लैमा अदे मदर्स रोल डायरेक्टर्स रोल अना अदुमाय नम येंगबदा आइना इसा पम्मगा डायरेक्शन पीबसे यावबनेबा अदुगा मु हंदकसु आइगी इसा नुपाजे नु कइनो फिल्म हंदकी कइनो जिदजु नुपादी सनानी दे नुसी जराक्से लो यावरिनेबको अदैदा हंदकसे फिल्म जे नुंतीगी तखलकपसिदा कोइजे शूटिंग जे पुंग अमदा लोइबा साइगी कैमरा दो कनो सेट तौसलोगा नोमोय नमगदबा सिगै नमगे ना सिंदु खाइदोपदो लोइ हौद्रगदी आर्टिस्ट तो मु मथंगी दसुम कौना दोइबा आर्टिस्ट सिंगी शेड्यूल संगबा संगबा उसु लैबा अदुना अदुगी सिगी सोंगी हेरोइन जिगी फैमिली गी सिनगै मा हेरो जिगी फैमिली गी सिनगै मा हेरो हेरोइन मोय गैगी उनाबै सिन माना खाइदोगा पुलप पुलप नमकपनिना अस अदमाइना कोइगी कइनोगी लोकअप की सिन नंबरसे सिजे नुसी जैराकी लोकअप की सिन पुलिस की सिन जिदा पूरा नंबर लोय पुंग अनि तासलाबा कोइजे नोंगालमदाई को अदै सिगी हेरो हेरोइन सिंग जे कयाम फै कयाम नुंसी नाउ सिंग जे कोइगी सूरज सागर याम फजना मतिंग फुथोग एक्टिंग तवी को अदु मयाम हयेंग अदुम येंगबदा पेन गनी मोइगी एक्टिंग जे आईपीएल ले मोइगी एक्टिंग जे सूरज का सागर नगा तौरक नुपा थोंग को अदु सबान मुटी मोइजे नुपामगी फिगर सबान मोइगी कइनो याम फजैबा मोइनिगे अदुगा मोइगा जे कोइगी आइने हेरोनी कोइदी सि तौबा यादेगा लैतेबा साइगी फिल्म जे असि जाइथेंग कइनोगी फिल्म्स की कइनो प्रोडक्शन ने बसिदि आई इसागी को मी अतोपगी नतमनिना क्रू मेंबर मी गेदी गेम लाइट थांगनाबा दैदी मयाम चाबा तक सिन्नबा अदै लोइसन्नबा दे अदुना अदु पोट अमा पिरकनबगी मी अदुगी खाइदोक नै मिदना असिस्टेंट मी अखोइ अदुगा अमता लैबा नते सेल्फ सर्विस गातनी हेरोगा जे लाइट का जे थांगबा यावरैनी ए जी आई सि पाइरागे नदै गाड़ी मनुंग द मोइजे उनाबै सिन नंबरजिदा सूरज का गेपेलिना गा सागर गा मोइ गाड़ी मनुंगी नंबरजिदा कोइ गाड़ी जे थौदबिदा मपान दै नोमबगा जे सूरज नगा नोमबि हैनी को औ साबदो अदै साक्ति लामनाराबा मयाम जे को नुंधांगी साक सिन बनंग बाये अयुक की बुदि सामिनरेदना अदुगा आइजु डायरेक्शन पी लेरामिना दैदी हेरो हेरोइन दुदा किंग बोन पिजरेबा मयामगी अस मोमो चिकन फ्राइड राइस आदु अदा तांगबगा जे पिजद्रेब को लैबदो फंगक्त्रबा अदै मोइजुने डोनट कादो इसी हाउ इसी थियनने मोइजु सारबा थेंगामिना अदैदी कदा अदमाइना अदै आई सागा जे सूरज की नमिंगैना सागरना पम्मे अदै गेपेलिना ना कने आंगांग जे थेमदना मोइबो यौसलाबा को अदै गर गर चले अहिंग बोंग नमनै अदै अदमाइना तवे अदुगा कइनो जे कोइगी लोकअप की नंबर सिददी हेंदोंना पुंगदो ngangai बारों काय अमदा लोइबदो हुजिकी सिददी पुंग अनि जु तासनग्रबा अद मिगी स्टेशन दो वार नमा इनिना हयंग नमगेदी यादमिना नमिंगाइ दो लोइनबा नंबा अदुगदी अदमाइन मोइजु थेंगबदो नमदि नमहनिंगद्रबा अदु जो कोइना कैमरा फिल लोइ तोरगा मथंग तंग सिन्दो नम लेमना हाइबदि ngमद्रबा अमाइ तवे अदुगदी पुंग अनि से ताथोखिबसिदने अखोइगी आइगी पुरोइबजना पुंगजे 10 मखाइ 13 छाइदा फोन लम तोरखिबा इंगोंदा को पुंग क्या तारे हुजिकसे तुम कांदा नुपी नंजलग याब्रा नंग हेक्ता तौनिंगबा तौबा याब्रे नंग पुंग जे नंग येंगा थबक तौद्रा नंग जे नंग नुपा लैतबा नुपीरा नंग हेक्ता तौनिंगबा तौ याब्रा नंग हलौ ngasidi नंग हलौ गेट का लोइ लोनजलमगे ना माजे फोलम तोरखरेबा सोमददि आइदि सिन्दो अरुबा मिगी फिल्मगी कान लोकअप मनुंगी निना पीरि आइदि टेंशन जे मा nga खेबदो आई जे होरेन चंगबा यागे दोइ जाला चंगबा यागे दोइ जाला आई जे कमाय तौने आइजे ana आइजे अदुगी टेंशन ने सोमजन डायरेक्शन जु पीरिबा इचार जुं पम्मीबको अमाय तोरका सम डायरेक्शन जे दुम लोइदबदि यादमिना अदुगी पुलिस सारिबा खोलिबा दै ड्रेस नुं वाइरुरिबा मिगी लोकअप के अदु आई नुपाना समाय थेंगे हारे तो जिन तो दि अमुकम हंदोरिबा अदु तौरिबा तौ आइना थबा अमा तौरुबसे हेक लोइसंद्रबा आइदि सु यादबा मी म ओयबा ए कुरमगेरा खारमगेरा नबा हाइजरा लोइरेदा माइ नुपीबु मराइ ngakpirksani hena ko aije mai to namme ki kina namme adugadi loira kan je pung ani je ta thokre adaidi kaino tawre koi je yumda hanbada koi yang gai jiga ko hanbada koi je pung ani makhai tare ba koi na gari muk thobada ko
ꯑꯗꯩ ꯒ꯭ꯌꯥꯁꯁꯦ ꯂꯣꯜꯂꯝꯃꯦꯕꯀꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤꯅ ꯑꯩꯈꯣꯏꯁꯦ ꯀꯤꯅ ꯑꯗꯩ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯅꯦꯕ ꯑꯗꯩ ꯃꯣꯏꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯒ꯭ꯌꯥꯁꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯌꯤꯟꯕꯤꯅꯦꯕ ꯃꯈꯣꯟꯗꯣ ꯌꯥꯝ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯁꯁꯦ ꯁꯣ ꯂꯣꯜꯂꯝꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯒꯥꯔꯤꯗ ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯃꯦ ꯉꯥꯏꯍꯥꯛꯀꯣ ꯑꯩꯈꯣꯏꯁꯦ ꯂꯩꯔꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯅ ꯁꯣꯗꯣ ꯇꯞꯅ ꯍꯥꯡꯉꯛꯎ ꯅꯄꯥ ꯇꯥꯍꯟꯒꯅꯣꯅ ꯇꯧꯔꯒ ꯑꯅꯤꯁꯤꯁꯨ ꯇꯞꯅ ꯍꯥꯡꯉꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯒꯦꯠꯀꯁꯦ ꯇꯞꯅꯒ ꯏꯟꯁꯤꯜꯂꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯁꯣꯁꯦ ꯇꯞ ꯇꯞ ꯍꯥꯡꯈꯣꯏ ꯑꯍꯨꯝ ꯃꯔꯤꯁꯦ ꯐꯅꯦꯛꯀꯁꯦ ꯁꯨꯃꯥꯏꯅ ꯇꯥꯈꯠꯂꯦꯔꯒꯅꯦꯀꯣ ꯈꯨꯅꯤꯡ ꯀꯥꯡꯉꯒ ꯇꯞꯅ ꯇꯧꯒꯗꯧꯔꯒ ꯇꯞ ꯇꯞꯅꯒ ꯀꯥꯈꯠꯅꯔꯒ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯇꯨꯝꯃꯦꯕꯀꯣ ꯃꯊꯛꯇ ꯀꯥꯈꯠꯂ ꯑꯉꯥꯡꯈꯩꯒ ꯇꯨꯃꯤꯟꯅꯔꯦꯀꯣ ꯑꯩ ꯀꯥꯗꯒ ꯑꯩ ꯆꯪꯉꯝꯗ꯭ꯔꯦ ꯊꯣꯡꯗꯣ ꯂꯣꯜꯂꯤꯕ꯭ꯔꯥ ꯍꯥꯡꯉꯤꯕ꯭ꯔꯥꯒ ꯑꯩ ꯅꯝꯃꯝꯗ꯭ꯔꯦꯕꯀꯣ ꯌꯦꯡꯉꯝꯗ꯭ꯔꯦ ꯑꯗꯩ ꯑꯌꯨꯛꯁꯤꯗꯤ ꯑꯃꯨꯛꯁꯨ ꯁꯨꯇꯤꯡ ꯂꯩꯔꯤꯅꯦꯕꯀꯣ ꯑꯁ ꯍꯌꯦꯡ ꯑꯌꯨꯛꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕꯅ ꯑꯩꯁꯦ ꯄꯥꯈꯠꯂꯦꯀꯣ ꯑꯗꯩꯗꯤ ꯑꯌꯨꯛꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯃꯤꯠꯁꯦ ꯇꯨꯝꯃꯦ ꯑꯗꯨꯒ ꯑꯌꯨꯛꯁꯤꯗꯀꯣ ꯑꯩꯈꯣꯏꯅꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯕꯥꯁꯤꯗꯤ ꯊꯣꯡ ꯂꯣꯜꯂꯒ ꯉꯟꯅ ꯇꯨꯝꯈ꯭ꯔꯖꯥꯠꯅꯦꯕ ꯑꯩꯈꯣꯏ ꯄꯨꯡ ꯀꯌꯥ ꯍꯜꯂꯛꯑꯦꯁꯦ ꯃꯥ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯒ ꯄꯨꯡ 2:30ꯗ ꯍꯜꯂꯛꯄ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯟꯅ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯒ ꯍꯜꯂꯛꯄ ꯁꯥꯔꯒꯀꯣ ꯑꯁ ꯄꯄꯥꯗꯤ ꯇꯨꯝꯃꯝꯃꯦꯗ ꯊꯨꯒꯥꯏꯅꯤꯡꯗꯗꯅ ꯑꯉꯥꯡꯈꯩꯒꯤ ꯃꯊꯛꯇ ꯇꯨꯝꯃꯝꯅꯤꯒ ꯇꯧꯁꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯈꯩꯅꯒꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯂꯩꯃꯤꯟꯅꯕꯁꯤꯡꯁꯤꯅꯒꯁꯦ ꯗꯗꯥ ꯑꯗꯨ ꯑꯁ ꯉꯔꯥꯡꯗꯤ ꯌꯥꯗ꯭ꯔꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯇꯧꯁꯟꯅꯔꯒ ꯑꯁ ꯉꯁꯤꯒꯤ ꯁꯨꯇꯤꯡꯁꯤꯒꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯍꯥꯏꯕꯁꯤ ꯉꯝꯗ꯭ꯔꯕ ꯑꯗꯩꯗꯤ ꯑꯩꯅ ꯀꯩꯅꯣ ꯁꯥꯒꯔꯅꯦ ꯁꯨꯔꯖꯅꯦ ꯑꯁ ꯂꯥꯛꯑꯣ ꯅꯣꯏ ꯏꯕꯥꯏꯁꯦ ꯑꯝꯇ ꯅꯣꯏ ꯇꯧꯔꯒ ꯑꯝꯇ ꯇꯧꯔ ꯂꯥꯛꯑꯣ ꯅꯣꯏꯅ ꯃꯣꯏꯁꯦ ꯂꯥꯛꯅꯔꯦꯀꯣ ꯑꯗꯨ ꯑꯁ ꯏꯕꯥꯏ ꯑꯗꯨꯗꯣ ꯑꯁ ꯉꯁꯤꯁꯦ ꯑꯗꯨꯗꯨꯒ ꯇꯧꯁꯟꯅꯔꯒ ꯑꯗꯨꯝ ꯉꯁꯤ ꯁꯨꯇꯤꯡ ꯂꯩ ꯉꯁꯤꯁꯨ ꯑꯝꯇ ꯆꯠꯆꯒꯦꯁꯦ ꯍꯥꯏ ꯉꯝꯗꯗꯅꯅꯦ ꯃꯣꯏꯅ ꯑꯣꯏꯅ ꯊꯦꯝꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯀꯩꯅꯣꯁꯤꯗꯤ ꯑꯩꯅ ꯃꯥ ꯈꯔ ꯁꯥꯎꯔꯕꯅꯤꯅ ꯑꯃꯨꯛ ꯆꯠꯂ ꯅꯝꯕ ꯅꯨꯡꯉꯥꯏꯔꯣꯏ ꯌꯨꯝꯗ ꯅꯝꯃꯦꯕ ꯑꯩꯈꯣই ꯊꯣꯡꯒꯥꯟꯁꯤꯗꯒ ꯅꯝꯃꯦꯕꯀꯣ ꯑꯗꯨꯗꯗꯤ ꯁꯨꯔꯖꯀ ꯁꯥꯒꯔꯒꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯅ ꯃꯥꯁꯨ ꯌꯥꯎꯁꯜꯂꯛꯇꯅ ꯈꯣꯠꯇꯅ ꯑꯗꯒꯤꯗꯤ ꯀꯦꯃꯦꯔꯥꯒꯗꯣ ꯁꯦꯝꯗꯅ ꯁꯥꯗꯅ ꯅꯨꯡꯗꯥꯡ ꯄꯨꯡ 1:30ꯗ ꯅꯝꯕ ꯂꯣꯏ ꯑꯗꯨ ꯅꯨꯃꯤꯠꯁꯤꯅ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯏꯄꯨꯔꯣꯏꯕꯁꯤꯁꯨ ꯌꯥꯎꯁꯜꯂꯒ ꯃꯥꯕꯧꯗ ꯂꯥꯏꯠ ꯁꯦꯝꯕꯤꯔꯛꯇꯅ ꯇꯧꯔꯒ ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅꯒ ꯅꯝꯃꯤꯟꯅꯩꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯋꯥꯏ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕꯁꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯇꯧꯏ ꯍꯥꯏꯗꯅꯀೋ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯏꯁꯥꯅ ꯅꯤꯡꯕ ꯊꯨꯡꯗꯦꯕ ꯅꯨꯄꯤ ꯑꯣꯏꯔꯨꯕꯒꯤ ꯌꯥꯝ ꯇꯧꯏ ꯍꯥꯏꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯌꯥꯝ ꯅꯤꯡꯕ ꯊꯨꯡꯕ ꯅꯤꯡꯇꯝꯕ ꯃꯤ ꯅꯨꯄꯥ ꯑꯣꯏꯖꯔꯝꯃꯗꯤꯅꯦ ꯁꯤꯒꯤ ꯁꯔꯨꯛ 3-4 ꯍꯦꯟꯅ ꯑꯩ ꯇꯧ ꯉꯝꯅꯦꯕ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯋꯥꯔꯧꯔꯦ ꯍꯥꯏꯔꯗꯤ ꯑꯩ ꯍꯟꯊꯔ ꯑꯃꯨꯛ ꯂꯩꯁꯟꯅꯕ ꯇꯞꯊꯔꯒ ꯑꯃꯨꯛ ꯑꯗꯩ ꯊꯦꯝꯃꯅꯔꯒ ꯑꯃꯨꯛ ꯍꯣꯠꯅꯕ ꯏꯃꯨꯡꯒꯤꯁꯨ ꯀꯥꯏꯗꯅꯕ ꯊꯕꯛꯁꯨ ꯇꯣꯛꯄ ꯌꯥꯗꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯖꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕ ꯑꯗꯩ ꯃꯤꯒꯤ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯄ ꯍꯥꯏꯁꯦ ꯅꯨꯄꯥ ꯉꯥꯛꯇꯅ ꯇꯧꯅꯕꯅꯤ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯉꯁꯤꯁꯨ ꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯖꯦꯁꯀꯤ ꯉꯁꯤ ꯍꯥꯞꯀꯠꯄꯒꯤ ꯀꯩꯅꯣ ꯂꯧꯕ ꯆꯠꯄꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯍꯧꯋꯤ ꯋꯥꯇꯥ ꯑꯃ ꯁ꯭ꯇꯗꯤꯑꯣꯗꯣ ꯑꯃ ꯁꯤꯗ ꯁꯥꯔꯒꯦ ꯑꯗꯨꯒ ꯁꯤꯗ ꯑꯣꯏꯅ ꯂꯧꯔꯣ ꯑꯗꯨꯑꯣꯏꯗꯤ ꯑꯍꯤꯡꯕ ꯋꯥꯔꯤ ꯂꯤꯒꯦꯔ ꯂꯤꯔꯣ ꯆꯠꯈ꯭ꯔꯒ ꯔꯦꯀꯣꯔꯠ ꯂꯣꯏ ꯃꯦꯠꯗꯨꯅꯤ ꯑꯅ ꯁ꯭ꯇꯗꯤꯑꯣꯗ ꯄꯨꯡ 10-11 ꯇꯥꯔꯒ ꯂꯣꯏꯔ ꯍꯜꯂꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯍꯧꯋꯤ ꯋꯥꯇꯥ ꯑꯃ ꯃꯌꯥꯝꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯊꯧꯅꯥ ꯑꯗꯩ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯝꯅ ꯊꯝꯕꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯔꯣꯜ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯣꯖꯥꯅ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯑꯍꯦꯟꯕ ꯀꯥ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯅ ꯃꯤ ꯑꯃꯅ ꯇꯧꯕ ꯉꯝꯕꯗꯒꯤ ꯍꯦꯟꯅ ꯇꯧꯔꯨꯕ ꯑꯣꯖꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯅ ꯍꯦꯜꯂꯨꯕꯒꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯠꯊꯣꯛꯑꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯒ ꯑꯦꯛꯁꯄꯣꯖꯔꯁꯨꯒ ꯍꯦꯟꯅ ꯀꯣꯛꯇꯅ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯒꯤ ꯑꯣꯖꯥꯒꯤ ꯊꯝꯕꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯣꯖꯥꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯁ ꯃꯌꯥꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯊꯥꯡꯖ ꯉꯥꯏꯕ ꯋꯥꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯕꯤꯔꯤꯕꯁꯤꯡꯗꯣ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯆꯩꯊꯦꯡ ꯏꯟꯁꯤꯗꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔꯗꯨꯃꯁꯨ ꯑꯃꯨꯛꯇꯪ ꯍꯥꯡꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯃꯁꯨ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯔꯦꯄꯤꯁ ꯌꯦꯡꯗꯕꯁꯤꯡꯅꯁꯨ ꯌꯦꯡꯕꯤꯔꯒ ꯑꯣꯖꯥꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯐꯤꯜꯝꯅꯦꯅ ꯍꯥꯏꯈꯤꯕꯗꯨ ꯃꯌꯥꯝꯒꯤꯁꯨ ꯑꯄꯥꯝꯕ ꯀꯃꯦꯟꯁ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯑꯣꯖꯥꯅ ꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯏꯆꯥꯅꯨꯄꯥ ꯑꯉꯥꯡꯗꯨ ꯄꯤꯛꯏꯕꯅꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤ나 ꯑꯗꯨꯝ ꯅꯝꯃꯤꯟꯅꯩ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯐꯪꯉꯦ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯔꯦꯄꯤꯁ ꯗꯤꯔꯦꯛꯇꯔꯁ ꯔꯣꯜ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯎꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ
पलेम पंथौ संगाई की मतंग दा ओजा थंबी की बदसु अखोय मतंग जाबा प्लेटफॉर्म अमदा ओजा की अदुम फोंदोक चरकनी अदुगा मयाम की असेंगबा थौना असेंगबा अखोय की थॉट्स मयाम अमद थंबीरगा मयाम की दमकता अखोय क्राइम डायरी सी अखोयना हौदो उबदगी ओजादा हेना थाना लेजरीबा सिदगी हेना अहेनबा रोल्स एंड रिस्पांसिबिलिटीज मयाम अम लाकपसिदा मयाम की थौदांग ओइना अखोय की पलेम पंथौ संगाई सी मयाम की थौदांगनी खनमिनरगा अखोयना सिमसु माय पाकना मयाम की दमकता प्लेटफॉर्म सिमा थमिनसी हाने थमजरगा ngasi oinadi akhoi kunithoi suba ipo media na puthokchariba crime diaries 22 suba episode yengbiriba singdagi matamsina loisalaklanina kainenaba yathangni jari mathangi episode yengminaba sungsoi soidan ngabiu hare thamjage mayambo hanna thagachire amadi kainenaba yathangni jari pinabirasi